ꯅꯤꯡꯊꯦꯝꯗꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯐꯣꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗꯒꯤ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯑꯩ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯄꯥꯕꯨꯡ ꯅꯪꯕꯨ ꯁꯨꯇꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯥ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯜꯂꯒꯦ ꯅꯤꯡꯊꯦꯝ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯌꯦꯡꯗꯨꯅ ꯅꯣꯏꯁꯨ ꯋꯥꯔꯛꯇꯕꯤ ꯉꯥꯛꯇꯔꯥ ꯍꯥ ꯀ꯭ꯂꯥꯁ ꯂꯣꯏꯔꯦꯅ ꯊꯣꯛꯇꯅ ꯂꯥꯡꯗꯅ ꯆꯥꯗꯅ ꯍꯥ ꯑꯗꯨꯅꯗꯤ ꯀꯔꯥꯏꯗꯒꯤ ꯃꯤ ꯑꯣꯏꯗꯧꯔꯤꯒꯦ ꯅꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯍꯨꯔꯥꯟ ꯊꯕꯛ ꯇꯧꯕ ꯅꯣꯏꯅ ꯀꯔꯤ ꯑꯐꯕ ꯄꯨꯔꯛꯀꯗꯣꯏꯅꯣꯕ ꯍꯜꯂꯒꯦ ꯄꯥꯕꯨꯡ ꯅꯤꯡꯊꯦꯝ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎ ꯑꯩ ꯊꯤꯟꯒꯦ ꯅꯊꯟꯇꯒ ꯆꯠꯄ ꯌꯥꯔꯣꯏ ꯆꯣ ꯃꯥꯡꯊꯧ ꯆꯠꯂꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯑꯩꯅ ꯄꯨꯔꯛꯄꯁꯤꯗ ꯅꯪꯅ ꯉꯥꯏꯔꯤꯁꯦ ꯍꯥ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕꯅ ꯍꯥ ꯅꯣꯡꯃꯇꯪ ꯅꯊꯟꯇ ꯊꯥꯗꯣꯛꯄꯗ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯔꯀꯥꯟꯁꯤꯗ ꯅꯪꯅ ꯃꯄꯥꯟ ꯂꯝ ꯆꯠꯀꯦ ꯀꯥꯏꯅ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯟꯊꯔꯛꯏ ꯅꯪ ꯑꯩꯅ ꯐꯨꯅꯤꯡꯂꯛꯄ ꯀꯨꯏꯔꯕꯅꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯗꯨꯅ ꯄꯥꯕꯨꯡ ꯃꯌꯥꯝ ꯄꯨꯟꯗꯅ ꯁꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯇꯥꯗꯦꯕꯅ ꯍꯥ ꯑꯩ ꯃꯇꯧ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯌꯦ ꯅꯤꯡꯊꯦꯝ ꯆꯩꯅ ꯀꯟꯅ ꯀꯔꯤ ꯇꯧꯗꯕ ꯍꯥ ꯀꯔꯤ ꯇꯧꯗꯕ ꯅꯆꯤꯟꯗ ꯈꯛꯇꯅꯤ ꯅꯪꯅ ꯉꯥꯡꯂꯤꯁꯦ ꯊꯕꯛꯅ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯄꯥꯕꯨꯡ ꯑꯩ ꯂꯥꯜꯂꯦ ꯅꯪ ꯅꯄꯥ ꯅꯃꯥꯗ ꯅꯆꯤꯟ ꯄꯪꯈꯨꯝ ꯈꯨꯝꯗꯅ ꯑꯅꯝꯕꯗꯨ ꯀꯟꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯂꯛꯇꯦ ꯃꯃꯤꯠ ꯈꯛꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯕ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯅꯪꯅ ꯑꯅꯝ ꯀꯟꯕ ꯍꯦꯜꯂꯤꯈꯩꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕꯁꯨ ꯍꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯁꯦꯅ ꯈꯛ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤ ꯑꯆꯥꯄꯣꯠ ꯅꯪ ꯀꯩꯒꯤ ꯀ꯭ꯂꯥꯁ ꯑꯊꯦꯡꯕ ꯐꯥꯎ ꯂꯩ ꯍꯥꯏꯗꯅ ꯅꯆꯤꯟ ꯊꯤꯔꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤ ꯁꯣꯏꯕ ꯍꯥ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯅꯝꯕꯗꯨ ꯀꯟꯕ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯂꯦꯞꯇꯕꯤ ꯁꯥꯟꯊꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯥꯗꯨꯅ ꯉꯥꯎꯗꯨꯅ ꯐꯠꯇꯕ ꯑꯩꯕꯨ ꯀꯩꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯔꯤꯅꯣ ꯑꯩ ꯅꯪꯅ ꯃꯗꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯅꯥꯍꯦ ꯄꯨꯔꯛꯀꯅꯣ ꯅꯪ ꯃꯤ ꯎꯁꯤꯠꯃꯟꯗꯦꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯡꯗꯨ ꯅꯥꯜꯂꯤ ꯅꯤꯡꯊꯦꯝ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯊꯛ ꯈꯥ ꯈꯪꯗꯕꯗꯣ ꯇꯧꯕ ꯅꯤꯡꯊꯦꯝ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯤ ꯄꯥꯕꯨꯡ ꯅꯤꯡꯊꯦꯝ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯍꯥꯞꯅ ꯑꯩ ꯄꯥꯏꯔꯛꯀꯅꯨ ꯅꯪ ꯂꯝ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯅꯪ ꯑꯝꯇ ꯂꯥꯎ ꯀꯣꯂꯦꯖ ꯃꯅꯥꯛꯇꯅꯤ ꯊꯨꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯅꯤꯡꯊꯦꯝ ꯀꯣꯜꯗꯨ ꯋꯥ ꯈꯔ ꯍꯥꯏꯗꯨꯅ ꯀꯛꯈ꯭ꯔꯦ ꯁꯥꯎꯔꯞ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪ ꯅꯔꯤꯜꯗꯨ ꯈꯔ ꯇꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯆꯥꯄꯣꯠ ꯈꯛ ꯆꯥꯕ ꯊꯣꯛꯂꯛꯄꯅꯦ ꯀ꯭ꯂꯥꯁ ꯂꯩ ꯍꯥꯏꯖꯤꯜꯂꯒ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯔꯝꯆꯠ ꯑꯃ ꯏꯆꯨꯝ ꯆꯨꯝꯗ꯭ꯔꯤꯌꯦ ꯅꯪ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ ꯄꯥꯕꯨꯡꯅ ꯌꯥꯔꯛꯑꯣꯏꯅ ꯇꯧꯕꯅꯦ ꯀꯔꯤꯒꯤ ꯌꯥꯗꯕ ꯍꯥ ꯌꯥꯔꯣꯏ ꯈꯪꯅ ꯑꯅꯝ ꯀꯟꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯔꯁꯟꯁꯨ ꯌꯧꯔꯛꯂꯤ ꯃꯥꯔꯁꯟ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯄꯥ ꯍꯣꯏꯅ ꯂꯩꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯅ ꯃꯁꯤ ꯈꯔ ꯐꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯗꯅ ꯈꯠꯇꯅ ꯂꯥꯡꯗꯅ ꯂꯩꯅꯦ ꯃꯁꯦ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯌꯥꯗꯦ ꯇꯧꯅ ꯍꯥꯏꯔꯃꯛꯇꯗ ꯍꯦꯛꯇ ꯇꯧ ꯄꯥꯕꯨꯡ ꯍꯟꯕꯤꯈ꯭ꯔꯣ ꯑꯩ ꯃꯥꯁꯦ ꯃꯔꯤꯜ ꯇꯦꯡꯍꯧꯔꯒꯦ ꯅꯤꯡꯊꯦꯝꯁꯨ ꯁꯥꯎꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯒꯥꯔꯤꯗ ꯀꯥꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯣ ꯀꯩꯒꯤ ꯇꯥꯕ ꯀꯩꯒꯤ ꯇꯥꯕꯗꯣ ꯑꯩꯗꯣ ꯀꯣꯛ ꯉꯥꯎꯋꯦ ꯉꯁꯥꯏꯁꯨ ꯌꯥꯝꯕꯨꯡꯗ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯁꯨꯞ ꯇꯛꯄ ꯊꯣꯛꯂꯛꯄꯅꯤ ꯆꯥꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯃꯥꯔꯁꯟ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯀꯥꯔꯣ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯆꯣ ꯀꯥꯔꯣ ꯍꯥꯏꯕꯅꯤ ꯃꯈꯣꯜꯗꯨ ꯈꯖꯤꯛꯇꯒꯤ ꯀꯟꯈꯠꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯕꯅ ꯒꯥꯔꯤ ꯀꯥꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯔꯞ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯋꯤ ꯒꯥꯔꯤ ꯊꯧꯅ ꯑꯣꯐꯤꯁꯀꯤ ꯀꯣꯜ ꯃꯔꯤ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯔꯤꯁꯤꯞ ꯇꯧꯗꯦ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯐꯥꯎ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯀꯣꯜꯗꯣ ꯄꯥꯏꯌꯣ ꯌꯥꯝꯕꯣ
ꯑꯔꯨꯕ ꯊꯕꯛ ꯂꯩ ꯍꯥꯏꯔꯝꯗꯥꯏ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨꯅ ꯑꯩ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯌꯥꯝꯕꯨꯡꯗ ꯀꯣꯛ ꯉꯥꯎꯋꯦꯅ ꯑꯗꯨ ꯅꯪ ꯀ꯭ꯂꯥꯁꯇ ꯇꯨꯃꯤꯟ ꯐꯝꯃ ꯂꯩꯕ ꯀꯩꯗꯧꯒꯦ ꯍꯥ ꯑꯩꯅ ꯉꯁꯥꯏ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯪꯕꯗꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯨꯡ ꯆꯤꯜꯂꯤꯗꯨꯗꯤ ꯆꯤꯟꯒꯦꯔꯥ ꯆꯤꯜꯂꯣꯏꯔꯥ ꯅꯪꯅ ꯎꯐꯝ ꯊꯣꯛꯇꯦꯅꯦ ꯌꯥꯔꯦꯕ ꯑꯩ ꯋꯥꯟꯗꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯟꯗꯔꯦꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯋꯥꯔꯧꯔꯞ ꯌꯦꯡꯗꯨꯅ ꯑꯣ ꯑꯗꯨꯔꯣ ꯌꯥꯝꯕꯨꯡꯗ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯉꯥꯡꯁꯛꯄꯁꯨ ꯂꯧꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯇꯧꯔꯣꯏꯅ ꯌꯥꯝ ꯇꯧꯔꯝꯃꯣꯏꯕ ꯄꯥꯕꯨꯡꯅ ꯀꯌꯥꯝ ꯐꯨꯔꯝꯃꯦ ꯑꯗꯨꯝ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯃꯤ ꯄꯥꯛ ꯆꯠꯅꯗꯕ ꯂꯩꯔꯛ ꯑꯣꯏ ꯂꯝ ꯍꯥꯡꯉꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯥꯝꯈ꯭ꯔꯦ ꯃꯥꯔꯁꯟ ꯁꯥꯎꯅꯤꯡꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯀꯩꯒꯤ ꯂꯦꯡꯕ ꯌꯥꯗꯕ ꯍꯥ ꯄꯥꯕꯨꯡꯗꯣ ꯈꯨꯐꯨ ꯊꯤ ꯐꯔꯕꯅꯦꯗꯣ ꯑꯩ ꯑꯃꯨꯛ ꯐꯨꯒꯦ ꯀꯅꯥꯅ ꯍꯦꯟꯕꯅꯣ ꯌꯦꯡꯁꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯤꯖꯅ ꯏꯌꯥꯝꯕꯣ ꯀꯨꯝꯃꯣ ꯇꯜꯂꯦ ꯑꯩꯅ ꯆꯤꯡꯊꯔꯒ ꯐꯨꯕꯗꯨꯔꯣ ꯅꯪ ꯄꯥꯝꯃꯤꯁꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯄꯥꯝꯗꯦ ꯑꯗꯨꯗꯤ ꯀꯨꯝꯃꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯀꯨꯝꯊꯩ ꯃꯥꯔꯁꯟꯁꯨ ꯁꯥꯎꯔꯞ ꯀꯨꯝꯊꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗ ꯀꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯡꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯏꯃꯥ ꯂꯝꯍꯦꯟꯈꯤꯗ꯭ꯔꯅ ꯍꯥ ꯂꯝꯍꯦꯟꯈꯤꯗ꯭ꯔꯣ ꯍꯦꯜꯂꯣꯏ ꯃꯥꯔꯁꯟ ꯁꯥꯎꯅ ꯆꯩꯗꯨꯅ ꯀꯟꯅ ꯍꯦꯜꯂꯣꯏ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯜꯂꯤ ꯍꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯦ ꯃꯌꯥꯝ ꯄꯨꯟꯕꯁꯤ ꯌꯥꯎꯅ ꯍꯥꯏꯕꯅꯦꯕ ꯅꯪ ꯃꯊꯪꯗ ꯌꯥꯎꯔꯔꯣꯏ ꯁꯥꯎꯅꯤꯡꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯊꯪ ꯀꯔꯝꯕ ꯃꯊꯪꯗꯩꯅꯣ ꯅꯪꯅ ꯌꯥꯎꯔꯣꯏꯗꯣꯏꯁꯦ ꯅꯥꯏꯌꯦꯕ ꯃꯥꯔꯁꯟ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨ ꯐꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯤ ꯀꯔꯣꯝꯗꯩ ꯄ꯭ꯔꯦꯝꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯋꯥꯈꯜꯅ ꯂꯥꯝꯁꯤꯜꯂꯨꯕꯅꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯩꯅꯥ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯨ ꯅꯥꯟꯗꯨꯅ ꯂꯩ ꯃꯥꯔꯁꯟ ꯁꯨꯝ ꯐꯨꯔꯝꯕꯗꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯆꯩꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯝꯂꯤꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯇꯨꯁꯣꯟꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯃꯈꯣꯡꯗꯨ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯔꯁꯟ ꯌꯦꯡꯅ ꯇꯞꯂꯞ ꯀꯧꯔꯛꯏ ꯑꯕꯦꯝꯃ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯃꯥꯔꯁꯟ ꯃꯈꯨꯠꯇꯃꯛ ꯇꯤꯡꯊꯣꯔꯛꯏ ꯋꯥ ꯉꯥꯡꯂꯛꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯅꯤꯡꯊꯦꯝꯅ ꯀꯟꯕꯗꯨ ꯁꯥꯐꯨ ꯀꯟꯈꯤꯕꯅ ꯃꯨꯛꯇꯨꯅ ꯂꯦꯞꯄ ꯅꯥꯕꯒꯤ ꯉꯝꯗꯕꯅꯤ ꯃꯥꯔꯁꯟꯅ ꯑꯃꯨꯛ ꯀꯜꯂꯛꯄꯗꯨꯗ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯥꯔꯁꯟ ꯇꯞꯂꯞ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯜꯂꯛꯏ ꯃꯥ ꯋꯥ ꯉꯥꯡꯗꯦ ꯃꯥ ꯂꯣꯟꯊꯣꯛꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯔꯛꯏ ꯅꯈꯨꯠ ꯄꯦꯜꯂꯕꯣ ꯄꯦꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯟꯗꯅ ꯁ꯭ꯋꯥꯏꯗ ꯍꯥꯠꯂꯒ ꯂꯪꯊꯣꯛꯄꯤꯔꯝꯂꯁꯨ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯗꯧ ꯃꯥꯜꯂꯤ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯕ ꯃꯤꯅꯕꯨ ꯂꯥꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ ꯑꯁꯤꯕ ꯃꯤꯅꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯑꯩ ꯁꯤꯔꯀꯥꯟ ꯈꯪꯂꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩ ꯈꯪꯗꯦ ꯃꯥꯔꯁꯟ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯈꯪꯂꯣꯏ ꯈꯪꯒꯗꯕ ꯃꯥꯟꯗꯦ ꯍꯧꯖꯤꯛꯁꯨ ꯈꯪꯗꯅ ꯂꯩꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯗꯨ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯍꯥꯏꯊꯔꯛꯏ ꯃꯥꯔꯁꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯉꯥꯛꯏ ꯃꯀꯣꯛꯁꯨ ꯉꯥꯎꯕꯒ ꯃꯈꯣꯡꯒꯤ ꯆꯩꯅꯥꯗꯨꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯂꯤ ꯃꯥꯔꯁꯟꯅ ꯁꯤ ꯒꯥꯔꯤꯗ ꯀꯥꯁꯤꯁꯤ ꯏꯁꯤꯡ ꯌꯥꯎꯕꯅꯤ ꯏꯁꯤꯡ ꯊꯛꯎ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯨꯝꯗꯕꯗꯨꯗ ꯃꯥꯔꯁꯟꯅ ꯇꯧꯔꯒ ꯇꯞꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯨꯄꯤꯗꯨꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯗꯨꯅ ꯄꯤꯊꯛꯅꯕ ꯍꯣꯠꯅꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯏ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯕꯦꯝꯃ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯂꯥꯝꯗꯦ ꯑꯁ꯭ꯋꯥꯏꯗ ꯐꯥꯔꯃꯥꯁꯤ ꯑꯃꯗꯤ ꯂꯩꯍꯧꯕꯅꯤ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦ ꯅꯪ ꯅꯊꯟ ꯂꯩꯇꯟꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯨꯅꯨ ꯑꯩ ꯁꯤꯔꯁꯨ ꯅꯣꯏ ꯀꯅꯥꯝ ꯆꯤꯟꯅꯍꯜꯂꯣꯏ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪꯒ ꯑꯃꯨꯛ ꯁꯤꯖꯤꯜꯂꯛꯑꯗꯤ ꯗꯦꯕꯗꯥꯁꯇꯩ ꯍꯦꯟꯅ ꯁꯥꯊꯤꯗꯧ ꯃꯥꯟꯁꯤꯜꯂꯦ ꯁꯤ ꯐꯝꯃꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯈꯣꯡꯅ ꯆꯠꯂ ꯂꯩꯔꯨꯒꯦ ꯅꯪ ꯄꯣꯊꯥꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟ ꯍꯥꯊꯨ ꯁꯦꯟꯆꯠ ꯆꯠꯈ꯭ꯔꯦ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡ ꯃꯥꯔꯁꯟꯁꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯟꯆꯠ ꯆꯠꯇꯨꯅ ꯍꯜꯂꯛꯄꯒ ꯍꯥꯟꯅ ꯑꯆꯥꯄꯣꯠ ꯍꯥꯟꯅ ꯄꯤ ꯁꯤ ꯍꯥꯟꯅ ꯆꯥꯔꯣ ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯁꯦ
Guli oina dum chage. Thokdong shi hana khartang oisu saw. Lacy Henry tapna. Chaning de. Sairi election ina. Lacy Henry waga ngang chadri. Mamai lay thokri. Si mache che kak jaw. Guli se maya kan manina amu bera kani ba. Lacy Henry wangang da goli tu tap lau tu no yo chin kri. Martian upai leite nupi tu de yengi. Molom da nang yum da daigira shida daigira tawro. Lacy Henry sound molom du pai tu na lak tu na langkri. Martian chawgati. Laikho marak tingkhang marak ta oirasu lam tu na laurui. Lacy Henry su makhong makhutu chikpa na ngawrabani. Adubu ngamnaba khangi. Kok chikpa khong chikpa. Khut chikpa khradi phani de haibani. Molom shina. Nang na saw pharakan da dairo. Lacy Henry nupa tu da yengduna. Thoknarase. Ai nak lakana sukla. Hoi kain hairak to man bro. Lacy Henry nupa tu da yenglai. Martian su marai haurakle. Halaroi. Ngasidagi nang nai khoi da Lacy yadrabani na. Noi da oina leirani. Khong khut na marola manabani. Martian su saubudi natti. Adubu oina rap khommi. Nanbi banatabani na. Nada bani. Lasing dinate ngasai gido. Babung do. Martian su laknari. Kau hairo. Ah, nate. Kaigino class gana lori de. Lacy Henry tapna khommi. Ma tap thai saugatti. Ai kok ngawrakpagi suk thaksi na thokpani loide. Oh. Jai ahauba macha thoi natro. Atamai dawrakani thasadaba. Nangdi ko thi yenglano. Panji oina sarok to mali. Khonthi chaphamga miwa taphamga da leidana. Lacy Henry masadu lengduna. Khong se lengba ngamtribo. Nangna anam kana gari sidai kumma yadradi phuraroige khalambani. Nangna kumlabaduda aisu sauningba phatha ngamdre adam phukre. Kummo budi aina haibani. Aina hairisu sum ko. Ngasi aina nangwanda phuriba jairiba ngangliba. Aina ngammi haidana nangbu namphattuna tawriba mayamsigi phol amabudi phangdorabane aisu. Matamduda yaningdrabasu pamdrabasu. Isagi irani karmani khanna laushinjaba tabani natrane. Lacy Henry masadu de tharakle. Haujiktada Martian su saurambu pumba nupidugi chaina khoda kawkhrabagum. Nupiduba amuksu nungsina loina biri. Lacy Henry tapna. Yamba yamda halaseba. Ai ko khara ngaw tobani. Babung du su saudana bahaibiyo. Baba na su ai soi phurani. Hana dei sauningdana leibaga. Baba do I wari sagisi kaishu dore. Ai shu thabak loi hundoklamagani nanakta chelaklishe. Ado anam kan gana bema. Babung su aisu chindagi khutne hekta hankhibani na nangwanda sokpan bathoglini. Sida ngaksum leshi. Nong phadok su nungsi wari sabadi yaidana. Lacy Henry mamaidu bang sagalai. Nupasi bumana panahina de hairabasu loina rakpa matam kuiri. Magi dama college thenbiba lawba lakpa magi awat apa yengsinbiba kayama nupasi na tawrakpana masu de tharakpani. Somda koro rani ka wari sanari. Koro di masata ki khalli machagi dama kari su khande. Magi haibabu paisa phanglabade yare haiba wakhal sida jab yung na lepkibani. Korona Rani Nachanu bise khara kupna yengsinchi mamangda mana nupa ama koirame haibagidama aigi thikagi bil kakkibani aduna handakti mana lam hendana ai thaba khara tawge Samaina wana danaba taibango de ichanu bise mamau oin laushin khro haibani ba yade sana sune nupa thu nupi sibu khudum chanchilu yade ne oi Machine soi koina paisa lobada nungairini nangna kai khangi madugi wakhaldo lamukhinu aigi wadine nachanu bise khara laknaraga sanada nungsirakna pamjarakna bohnashi mai bi tawdana hotnabado iyaw yawdraba khangdeda machine natti moi po chemdubu ipan pandraba chalaba Koro mi lakprana koyeng yenglaga magi nupida onchinduna pisum ani suktuna chaithalai hai Mi taki dari, kori no masibo supang basibo. Aine, nangwanda wasinarishini. Nachanu bise, them nauda na nang nane. Tetha sinaraga them gadab. Karigamba mana sanada yadaba thoglagadine.
Nang phau aina lemna tharoi. Bil kaklambagi matha sakhibai matangse nasana khanggadawni. Hoida, aisu nangi nupina haibada pangchopti choptabani. Aisune, aigi ngamjabi thaduna hotnarage. Kaisu khalunusi, bhemagi wabu wa oina ngangladan. Ichasi, aina thabum taranau puraklini. Magi mawong matau ai loina khangi. Kamdawna kamaina loinani haibisu khangi. Aina niya, moi bababu niya, wanaba kaisu sinjaroi. Ichasi aina soidana, moi babagi apamba lambida chatlanganiye. Korausu wadu tabada harauraduna. Hoi, nangi wadu tabada harawin hei. Ado, aidi chinda khak hainabadudi pamde. Nang thabangna ulune, thabangna ula uko. Rani, maithongda asemba minok ama tamlai. Mabuk ningdasu, machanupibu namdana. Themnauduna shisinagi, warisanagi haiba. Wakal sida chapyungna khankre. Korauna, ado mama. Sana hoise, paisadi aruibidani parisi. Taibango hoigi company achawbududagi talakliba paisa. Lairiba farmhouse. Dukan plot plot kaya masu. Shengna hairabadi makhoise. Senjaw paiba. Inak yamna khunba mini. Yengu. Gari du sin chindana amamuk thau. Natti. Gari amana thama phana thauna de haibani. Paisa paire mati liksu likli ponida. Adudagi khara ikhoina ichanupigi namada. Khai dun lauthokliba paisa mayamdu yengwadana. Aidi passbook saraga lam-lamda koibaga chatkena khali. Kaidawruni paisa mayamduna nungaibe aba nungairaga loiri. Kaidawruni ha natro. Is nathanda chatpagi wakhalga sagatana. Aishu natung ilake kainu. Aikhoisu thaina naha oiringai. Ngahumina kibadugom koi chachi kainu. Korau noklaga. Natau yenge laknabanida. Aina bunang hundoklaga chatkadro. Yengu. Bemana class 10 phau hostel da leibado. Aikhoi anina chatkriba mafam khuyamdu yengodana. Mumbai, Kolkata, Kerala, Ladakh. As yamkhre. Bingondagi paisa pu-pudana chatkriba mayamdu. Haujikte na chanupigi namada paisa singdu. Taibungodagi lauthoklaga mingonda singlibaduni. As yari kainunhi. Mina taradi wakhalama khanarani. Mingondana ainai hariga pushinba. Bemagi hostel gine haiduna lauraga nungai kiba natro. Haujikna amuk ichanupi se yolaga paisa ataledana. Migi paisa su single e yengo. Adunine lupa crore taramukto. Tongkhai hena singba ngamlaklabani yengodana. As aidi yum inkhol paidana. Jail da punchise. Hawai charaga lenba ama natraga phasi tawraga hatkhiba ama haiduna wahana leirambani. Ado aigi laibakse phadi phaihe. Sana hoi thengnabadagi da samayam sidagi kanba ngamlabani yengodana. Yari ko, taibungo hoi sana hoi su achamba minati. Kitang da chingda khradine. Nang ay hingbagi walaiti. Aduna be mana lay saringaida. Namduna paisa du lauthoklaga. Migi mayamdo singhausi. Aduga niya. Ay koi anigi su yay panabu yenghausi ko. Madugi plani aina tawrishi. Adunani. Nang su be mado phazana loinaw. Makhoina lambida sathok chasinda shenaba. Aduga ikhoi anine yumda leiringai. Utnai tuna laknaba tawgadorini. Rani amaromda mamani masu nupini. Aduna tapna hairi. Ado moiba. Angangda asawba pumba sutay na bino. Pu chayduna mabu laknabibado. Ay yengpa ngamde. Nangge dumaina nabukning sontharakpadudani. Aina sawninglakkadorishi. Hoi. Masa phattaba naganbi anamkanbi madine. Khara thina laknadorini. Ngawdana phaidana chatkradi. Sana hoina maina layengjani. Moina sube mase. Yam nungsinana loinabi dawsunati. Ay khangi. Adug standard wangkraba moina. Kaisu ira leijadaba ikhoiga. Ngaisen oiba pamdawba minati. Moiba, nangbu na chanupise. Nathamoita nungsiba machet amada poktrabro. Aduk hantana ichabu. Mina trabagum laknabadudi ay suya janingde. Hoi, taningde. Mai wapalakana. Ay magi kaim khandi. Ay gi haibu. Ma yokpada changkribu. Wakriba mayamdugi paisa mayamdo. Sendui silep yauna pirakpa ngamdauba. Sana hoi gumba imungdugi mida shinadawribani. Ngasidi ma chaka pijaroi. Jara hilalaga khangadawrini. Ay khoinigi yen maphai leirugi. Madi chaka amata pijaroi. Haiduna koraudu. Rani na kaiwa makata thare haiba taramdana.
Saurab imungdagi prap thokre. Mapagi miyot minay da Lacy Henry. Wa karisto haijaba ngamda adumak khangduna anam kanna leiba ngamna bohonari. Martian na Lacy Henry College sa lamday laulai. Lacy Henry na gari tong kalagpaga. Martian to nupi to de yengi. Chakjarabo nang ba? Charakte da, chaning de. Baba do, ay uba kay isa hotom langi. Gari to tap na tawduna. Kay ginumade, kay hayno. Namit ka do sungkot sila eh. Lacy Henry kumde. Mama maydo nakal amada onthok do na nga tharap taw na fam do na lay. Ado, ngasidi koi boy na chalasi. College ang laro siya ko. Babang na saw ni. Ayaw siya di. Chaning deda, isa sunungay te. Koi chen jelo saiba na di. Sum, ajik pada pamlaga, wakal inghalu siyan taw wani. Hore na mo, ay namaray taw way na haydo sharuk chaloy si. Oh, ay kaim heg hayjaroy, abi mana sakini. Martian ngasidi, monda amada, romantic song ama, itap-tap na, yam nungsina, maghol ihaw-haw da bithari. Napido kariso hayde, gari do sum thawrak pa na, mapam amada kami. Nang sida layram, ay kay nom da sa lirike ko. Martian kumkri, minat kun muklay baga, prap-prap changlak to na, Rose bouquet manupi to tapi. She, manam sinong shidriyang, thaway nungay taba pabriyang oba. Lacy Henry, bit late na law to na thammi. Mahining haraw bapoktre. Martian din ang minukmi gari to makata na thaw do na. Garden amada kamkri. Se, chang silo. Lacy Henry tap na kum do na, nupado kitong illi. Shida phamsi, sang shida. Nungsit ka liri-liri si Lisi. Ash, weather si Pao di kalay he. Lacy Henry tap na pamtay. Saktam do, haraw nungay pagi masak oidre. Martian cho tablap na, nupido ginakal da pamta do na, nupido gimakot do lam do na payri. Nupido hanagum saudi, reaction ama Pao ulak de. Nupido gimakot do, tap na nalambadagi. Pocket dagi maning asay layrakiba, nail polish do putori. Aduga, Nupido gi makodo, tanggat to na tap na tayri. Nupido ingangak na yang lai. Tao no. Lingan, hindok ladi pazaroy. Amok sauri do talle. Sauri ba, si, lingan. Nangi kucho si gayang pag hai ba. Nupido tap na yengi. Hai so hai ba ni, ing laur gayang pazay. Babang gababahoy na irang taway na mungang lakani ba. Kanam kay mahira ruing asidi. Ay niya na mga nagraba ni ngarang na. Ihamba. How? College at pada sumay jatoy ra. Chalo. Lacy Henry, mamay mamito ko jo comment hogdre. Siya ni screen pao tay di. Ado. Yam heavy oy na, powder nung dart hadraso. Siya ni screen gomba, lotion gomba di siya zinaw. Kahin ba to pam di hay ba ni, nanggi siya di hen mali. Ay kain tayning di. Horen han ki badalay gay, tayo. Poshin ba ni hen na tali, tayo ron. Nail polish to, sang baloy paga, nakal da tham do na. Nangon na niya, kanaam kay mahaloy ba siya. Nangadaway daw ba daw, yambang nungay diba. Ay kain tayning di, layro no, may siyang maang na ba ni. Nupado tablap, ningkang pam do na, pocket tagi kudop law thorak do na, kuning thaw do da tap na shirai, nupido kay siya haydi. Nang di, sana si biyang pagjoy na. Nang ko dyan, kaklaga pukra gay. Pukra loy mag, ay hinglalay ningdre. O dumay hay no, nang mayam chong da nalak na rehay ba ikangi. Bum na mag ay gimaram na, ay gipa manangag tani. Sida ay nalanda baga sar galay ngam lising agdra. Nupido kumdi. Patta ba ilay rambay nang wawa ni abema. Nang ginug siba, ayam kali, kambali. Ado na ni. Iyambo, nang namiloy na kiba, mipun kiba da, ay isa da. Nang ka ikalap na rabra hay bawahang ama.
ꯍꯪꯖꯔꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎ ꯈꯪꯗꯦ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯂꯣꯏꯅꯍꯟꯅꯤꯡꯗꯦ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯉꯥꯊꯩ ꯃꯁꯥꯗꯨ ꯆꯥꯗꯕꯅ ꯆꯣꯛꯊꯔꯕꯅꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯩꯅꯣ ꯏꯌꯥꯝꯕ ꯍꯥꯎ ꯕꯕꯥꯅ ꯑꯩ ꯆꯥꯛ ꯄꯤꯖꯗꯦ ꯑꯅꯝꯕꯅ ꯀꯩꯒꯤ ꯃꯥꯗꯦ ꯍꯥ ꯅꯪꯅ ꯀꯩꯗꯧꯔꯕꯒꯤ ꯃꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯅꯍꯥꯟ ꯄꯥꯕꯨꯡꯅ ꯇꯧꯕ ꯃꯇꯨꯡꯗꯩ ꯑꯩ ꯆꯥꯅꯕ ꯀꯧꯒꯦ ꯆꯥꯎ ꯅꯕꯨꯛ ꯊꯟꯅꯕ ꯃꯥꯅ ꯄꯤꯖꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯎꯕ ꯁꯥꯔꯒ ꯂꯥꯛꯂꯒ ꯅꯪꯒꯤ ꯆꯥꯅꯕ ꯄꯨꯔꯛꯀꯦ ꯑꯇꯩ ꯑꯇꯩ ꯉꯝꯗ꯭ꯔꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯉꯝꯅꯤ ꯆꯥꯅꯤꯡꯗꯦꯗ ꯂꯥꯝꯃꯒ ꯑꯗꯨꯝ ꯈꯥꯡꯈꯤꯕꯒꯤ ꯏꯊꯟ ꯊꯟꯀꯠꯂꯦ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ ꯅꯥꯔꯛꯀꯅꯤꯌꯦ ꯅꯣꯏꯅ ꯄꯪꯁꯥꯎꯗ ꯑꯗꯨꯝ ꯁꯥꯎꯏ ꯅꯪꯅ ꯂꯝꯗ ꯄꯪꯍꯦꯟꯗ ꯍꯦꯜꯂꯤ ꯅꯪꯅꯁꯨ ꯉꯥꯡꯂꯛꯑꯕꯅꯤꯅ ꯁꯥꯎꯔꯛꯏꯅꯦꯁꯦ ꯅꯪ ꯈꯪꯗꯦꯅꯦ ꯌꯥꯔꯤꯕ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯛꯇꯧꯔꯦ ꯂꯥꯡꯉꯔꯣꯏ ꯅꯪ ꯑꯩꯅ ꯁꯥꯎꯕꯁꯤ ꯀꯤꯕ꯭ꯔꯣ ꯄꯥꯈꯠꯂꯦ ꯑꯩꯁꯨ ꯅꯪꯁꯦ ꯐꯨꯗꯤ ꯐꯨꯅꯤꯡꯗꯕꯅꯤ ꯁꯥꯎꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦꯕ ꯑꯩ ꯏꯌꯥꯝꯕ ꯍꯥꯎ ꯑꯗꯨꯕꯨꯔꯣ ꯀꯩ ꯑꯩꯅ ꯄꯥꯝꯃꯦꯅ ꯂꯩꯕ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯩꯗꯣ ꯕꯕꯥꯅ ꯗꯁꯕꯤꯟ ꯈꯣꯝꯕ ꯂꯥꯛꯄ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯤꯕ ꯑꯩ ꯂꯩꯔꯒ ꯕꯕꯥꯗ ꯑꯣꯏꯅ ꯄꯤꯒꯦ ꯅꯪ ꯁꯤꯖꯤꯟꯅꯍꯜꯂꯣꯅ ꯕꯕꯥꯁꯨ ꯄꯪꯁꯥꯎ ꯁꯥꯎꯔꯤꯗꯣ ꯅꯪꯅ ꯉꯥꯡꯕ ꯈꯨꯝꯕꯩꯅꯦ ꯄꯥꯕꯨꯡꯁꯨ ꯁꯥꯎꯔꯝꯗꯕꯅꯤ ꯅꯪꯅ ꯑꯅꯝ ꯀꯟꯕꯗꯨꯗ ꯁꯥꯎꯔꯛꯏꯅꯦ ꯃꯤꯅ ꯁꯥꯎꯔꯤꯉꯩꯗ ꯅꯪꯅ ꯇꯧꯅꯤ ꯇꯧꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯥꯎꯔꯛꯇꯕꯅꯤ ꯌꯥꯝꯃꯨꯡꯒꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯌꯥꯝꯃꯨꯡ ꯅꯪ ꯁꯦꯟꯅꯕꯁꯦ ꯋꯥꯏꯑꯦꯕ ꯌꯥꯝꯃ ꯍꯥꯎꯅꯦ ꯀꯣꯛ ꯉꯥꯎꯋꯦꯕ ꯌꯨꯝꯗꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯑꯩꯒ ꯂꯩꯔꯁꯤꯔꯣ ꯇꯜꯂꯦ ꯕꯕꯥꯒ ꯄꯥꯕꯨꯡꯒꯗꯣ ꯊꯤꯒꯥꯒꯤ ꯇꯦꯟꯁꯟ ꯂꯩꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤꯁꯨ ꯁꯥꯎꯔꯤꯅꯤ ꯅꯪꯇ ꯑꯅꯝ ꯀꯜꯂꯨꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯕꯨꯡꯗꯣ ꯁꯥꯎꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯏꯟꯗꯕꯩꯅꯤ ꯁꯥꯎꯕ ꯐꯔꯕ ꯍꯧꯖꯤꯛꯁꯨ ꯐꯠꯇ꯭ꯔꯤꯗ ꯑꯁ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯂꯩꯒꯅꯨ ꯁ꯭ꯀꯤꯟ ꯀꯦꯌꯔꯒ ꯅꯪꯅ ꯄꯥꯕꯨꯡꯁꯦ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯕ ꯍꯦꯛ ꯇꯧꯔꯛꯄꯗꯅꯦ ꯑꯩ ꯀꯧꯔꯛꯑꯣ ꯅꯍꯥꯟꯗꯣ ꯅꯣꯏꯅ ꯈꯪꯗꯕꯩꯅꯦ ꯄꯥꯕꯨꯡ ꯈꯨꯐꯨꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯏ ꯈꯨꯐꯨꯗꯨꯗꯅꯤ ꯑꯩꯅ ꯁꯤ ꯐꯤꯕꯝ ꯌꯧꯔꯛꯏꯁꯦ ꯅꯪꯗꯤ ꯈꯔꯕꯨ ꯐꯩ ꯑꯩꯗꯤ ꯄꯨꯈ꯭ꯔꯤꯗꯅꯤ ꯂꯪꯊꯔꯤꯁꯦ ꯑꯗꯨꯁꯨ ꯏꯃꯥꯁꯤꯅ ꯁꯤꯗꯧꯔꯦꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉ ꯂꯧꯈꯠꯅꯩꯅꯦ ꯑꯗꯩꯗꯤ ꯏꯃꯥꯁꯤꯅ ꯆꯔꯥꯒ ꯍꯦꯟꯗꯅ ꯇꯧꯏ ꯑꯩ ꯐꯨꯕꯩ ꯑꯗꯩꯗꯤ ꯏꯃꯥꯁꯤꯅ ꯆꯔꯥꯒ ꯍꯦꯟꯗꯅ ꯇꯧꯏ ꯑꯩ ꯐꯨꯕꯩ ꯑꯗꯩꯗꯤ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯤꯁꯨ ꯑꯩ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯌꯦꯠꯈꯤꯗ꯭ꯔꯦ ꯑꯗꯣ ꯄꯥꯕꯨꯡꯁꯦ ꯑꯃꯨꯛꯇꯤ ꯁꯥꯎꯒꯠꯂꯤ ꯃꯥꯅ ꯁꯥꯎꯔꯛꯑꯗꯤ ꯕꯦꯔꯥ ꯀꯥꯏ ꯄꯥꯕꯨꯡꯅ ꯅꯍꯥꯟꯗꯣ ꯐꯖꯅ ꯐꯨꯔꯝꯃꯅꯤ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯈꯨꯠꯂꯩꯔꯝꯗꯣ ꯈꯣꯡ ꯈꯨꯠ ꯀꯛꯑꯒ ꯁꯥꯗ ꯄꯤꯖꯊꯣꯛꯅꯤꯁꯨ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯩꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕꯗ ꯃꯁꯥꯗ ꯇꯌꯥꯡ ꯇꯌꯥꯡꯕꯒꯨꯝ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯨꯝ ꯐꯥꯎꯔꯛꯂꯤ ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯣꯏꯅꯖꯩ ꯌꯥꯔꯤꯈꯩꯁꯨ ꯑꯁꯥꯎꯕ ꯎꯠꯇꯅꯕ ꯅꯨꯄꯤꯁꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯩ ꯅꯤꯡꯊꯦꯝꯒ ꯂꯩꯃꯒꯁꯨ ꯍꯟꯗꯛ ꯃꯔꯛ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯒꯅ ꯍꯣꯡꯂꯛꯄ ꯃꯑꯣꯡꯗꯨ ꯀꯣꯔꯧ ꯔꯥꯅꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯤꯡꯅꯕ ꯑꯃ ꯂꯩꯈꯤꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯈꯪꯂꯤ ꯅꯤꯡꯊꯦꯝꯅ ꯏꯃꯥꯒꯤ ꯄꯥꯋꯔꯅꯔ ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯦꯝꯕ ꯅꯧꯕ ꯍꯩꯕꯒꯤꯔ ꯑꯃꯗꯤ ꯑꯣꯏꯔꯤ ꯏꯆꯥꯁꯨ ꯌꯥꯝ ꯍꯣꯡꯂꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯁꯤꯁꯨ ꯎꯜꯂꯛꯄꯒꯨꯝ ꯇꯧꯋꯤꯅꯦ ꯁꯤꯖꯥ ꯂꯩꯃ ꯑꯩꯅ ꯊꯥꯞꯄ ꯂꯥꯡꯗ ꯀꯔꯤꯒꯤ ꯏꯃꯧꯅ ꯄꯥꯜꯂꯣꯏꯗꯣꯏꯅꯣ ꯃꯁꯤꯗꯤ ꯂꯩꯃ ꯅꯪꯒꯤ ꯂꯥꯡ ꯅꯠꯇꯦ ꯈꯣꯏꯃꯨ ꯂꯥꯡꯅꯤ ꯏꯆꯥ ꯁꯅꯥꯒꯤ ꯈꯣꯏꯃꯨ ꯂꯥꯡꯗ ꯏꯃꯧꯅ ꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅ ꯉꯥꯏꯖꯃꯟ ꯐꯪꯂꯛꯈꯤꯅꯤ ꯏꯆꯥ ꯏꯃꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯨꯅꯤ ꯉꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯁꯝꯈ꯭ꯌꯥ ꯑꯩ ꯄꯥꯈꯠꯇꯕꯁꯨ ꯉꯝꯗꯦ ꯑꯅꯤꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯕꯨꯅꯦ ꯕꯦꯝꯃꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯕꯗꯤ ꯌꯥꯔꯣꯏ ꯏꯆꯥꯅꯁꯨ ꯄꯥꯝꯖꯔꯤ ꯑꯩꯈꯣꯏꯅꯁꯨ ꯂꯧꯒꯦ ꯈꯜꯂꯕꯅꯤ ꯁꯝꯈ꯭ꯌꯥꯅꯁꯨ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯣꯔꯧꯒ ꯔꯥꯅꯤꯒꯅ ꯁꯦꯟꯅꯕꯅ ꯈꯛ ꯌꯥꯔꯣꯏ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯕꯦꯝꯃꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯩ ꯍꯥꯏꯕꯁꯤ ꯁꯝꯈ꯭ꯌꯥꯁꯨ ꯈꯪꯂꯝꯃꯅꯤ ꯁꯤꯖꯥ ꯌꯥꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ
nungai ai phaba tan khalakpada awabagi wari haudorakanu aina ngamnaba phanaba loina shingani korau rani ne yengshin bidrabaso nang ai leiri ichage aningba apama pumba mapa ai leiri ngai thungdabasu tawhaloi ko Bhimadi aikhoi kina chali aikhoi na sunam haduna haiba yanida kaisu tawroi madine mi loina ba kaisu haiti aikhoi da adom nonjarakla dawni aidi magi bo kaya khande icha sanagi ni matha sabirisi mana gyan dadan aikhoi na haiba khuding ilakladi sana su soidana gyan darakanida madu da thoknabani nang aina shinga dawrisi kaisu khallunu si kai kanani wakhal sontharaka adui saruk chalo jam da semlo thaktoke na cha na mogi nungshina na bo naringai aina piga yengbo phangjadrabani lei ma hogalaga maida hanurakla kanchida irang phakre na cha pakhang ariba ola shidane hande moi songkhyasi hayeng namong na su leira kanda chopna ni ko haiduna ngang tana lei madu changkri ningthem du lei ma ge adu ko mama tawduda yeng tu na nokcha hauri Sunday numitni Lacy Henry mapa na chak phazana pizza bidabana chakla manduna chakhum changduna chanaba kai leike yengli korong machanupi bu senaduna leibana tawridu uraduna sauna hairaklamai kari nang tawsha ha Lacy Henry kangkhangna ba program lame kari gilamba chaba yaroina migi maral chaning da haidai ba ai program lame asi khakti sajage ba yaroi chab subi pijaroina mapan da kainom chawge dudi yaroi chabaga kada changkhrazo chak su pizabide haibe indaba anam kalidine toba tabani baba program lame ai khang bangam dreba ngasi de class su yang wai noina thabak su loi taw hale chakla ma matamda paisa gi value se khanglakpra nupi do makok nomi mi na tobirak patudi khangde thaksi khasi di nai ni khangdre ne baba ai noina haiba loi ni yai ai program lame kari ha hojik ta haiba loi yani haide ha haiduna jangsen tuna phuthari baba nupi do kap tuna korokpani nang ai gi chinthak ta khumkhidra khumaroi janing de ne sumarai tawraroi nang yang fattamo machani nang ta laknaraga ngawra tham tawni asi chajarege yaroi chaba charuno yambung na yai ai nachin thino haiduna sechet puri mabuk da su kaushilai chararoi ba ai chajararoi changwa nang gi kad chango nang mapan ka amada tholak pa yaroi na noi phat bande kari gi phataba ha kari gi phataba no baba chak yam lame ai yaroi chaba ising thaklang khang hoi nabi du ising ya du na thakchinkri aduga mapalom da thokri ka da na tabi mapa du sauna makhwang me tu na lep tu na le machana mapalom thokhi baduda tanarak tu na kauri oi karai ta no nupi du khumde juri makha da mabuk tu pai du na pham thakri swai da drama ga sanarano khangaba nasak tu yengning de nupi du mabuk seng na narura male chakhau du hangman baga ising thakchin khi baduda tinbo ngak tu ori mapa du sauri thokri machagi matau du hanna yenglamda Martian su polythene nama pai du na harau changjarakpani tawramliba mawongduda prap changshilakduna nupi du gi manang nakna famtha duna manangan na tapna nanthai kaidorage chaksadrama Lacy Henry kai sukhumde masadu waba khangbagi humang na sulup labani nupa du polythene dagi biryani du puthoklaga si chause nabuk tu kaimta da baini nang na kai bitano chara helishina ha yambong hau si chause chaning di pukse sai sakhau sokla mani she ising tho hospital jasira chaning de ahing ba mathake Martian polythene du dagi thakna budu lok thorak laga she amul kul she tho ingbani nupi du lau tu na thai sordu su khitang hondarak pagom tawi chana basi jaselo baba laitro ai wari sanake nupi du nupa doi makhut phai chatkado Martian su nupi du da yeng laga mi bo asuk thino otpro Lacy Henry khomde
ꯆꯥꯅꯕꯗꯣ ꯑꯃꯨꯛꯇ ꯐꯪꯗꯕꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯏ꯫ ꯇꯞꯅ ꯆꯥꯎ꯫ ꯅꯨꯄꯤꯗꯨ ꯇꯥꯗꯦ꯫ ꯅꯨꯄꯥꯗꯨ ꯁꯦꯡꯅ ꯐꯤꯕꯝꯁꯤꯗ ꯁꯥꯎꯅꯤꯡꯂꯛꯂꯤ꯫ ꯑꯣꯛꯇꯦꯗ ꯅꯪꯒꯤꯁꯦ꯫ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯇꯩ ꯀꯩ ꯌꯥꯎꯒꯦ? ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯀꯧꯏ꯫ ꯕꯕꯥ! ꯕꯕꯥ! ꯕꯕꯥ ꯂꯩꯇ꯭ꯔꯣ? ꯑꯕꯦꯝꯃ ꯂꯥꯎ, ꯑꯩꯒ ꯆꯠꯈ꯭ꯔꯁꯤ꯫ ꯏꯌꯥꯝꯕ, ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ꯫ ꯑꯩ ꯉꯁꯤꯗꯤꯅꯦ ꯃꯤ ꯐꯨꯗ꯭ꯔꯤꯈꯩ ꯇꯞꯄꯨ ꯌꯥꯔꯣꯏ꯫ ꯀꯩꯁꯨ ꯇꯧꯗꯤꯌꯦꯕ꯫ ꯗꯨꯀꯥꯟ ꯊꯣꯛꯂꯁꯤ ꯅꯪ ꯑꯣꯛꯇ꯭ꯔꯗꯤ ꯑꯩ ꯂꯩꯒꯦ ꯂꯥꯎ꯫ ꯌꯥꯔꯦ, ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫ ꯏꯃꯥꯗꯒꯤ ꯑꯣꯏꯁꯨ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯐꯣꯟ ꯂꯧꯒꯦ ꯌꯥꯗꯦ꯫ ꯑꯁꯨꯛ ꯊꯤꯅ ꯈꯥꯡꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯕꯕꯥꯗꯣ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯁꯥꯒꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯊꯥꯗꯣꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯔꯧꯕ ꯊꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯀꯣꯔꯧꯕ ꯁꯥꯎꯔꯤ꯫ ꯀꯣꯔꯧꯁꯨ ꯇꯥꯟ ꯆꯥꯅ ꯆꯪꯂꯛꯄꯒ ꯃꯥꯔꯁꯟ ꯁꯥꯎꯅ ꯀꯣꯔꯧꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ꯫ ꯕꯕꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯕꯕꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ? ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯌꯥꯝꯕ, ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯦ꯫ ꯅꯨꯄꯥꯗꯨ ꯇꯥꯗꯦ꯫ ꯁꯥꯎꯅ ꯃꯃꯥꯏꯗꯨꯗ ꯀꯤꯟ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯤ꯫ ꯔꯥꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯔꯁꯟꯕꯨ ꯈꯥꯝꯗꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯁꯅꯥ, ꯇꯧꯍꯩꯗꯦꯁꯦ ꯅꯄꯥꯗ꯫ ꯅꯆꯥꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯥ? ꯍꯥ? ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯅꯆꯥꯗ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ? ꯀꯣꯔꯧꯅ, ꯁꯅꯥ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯁꯦ, ꯁꯤ ꯑꯝꯇ꯫ ꯃꯄꯥꯗꯨꯅ ꯉꯥꯡꯂꯤꯗꯨ ꯇꯥꯗꯈꯩ ꯍꯦꯛꯇ ꯆꯣꯛ ꯆꯣꯛ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯠ ꯅꯨꯄꯥꯗꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯑꯒ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯄꯥꯗ ꯈꯨꯠ ꯊꯥꯔꯤꯅꯣ? ꯃꯆꯥ ꯑꯩ ꯂꯩꯁꯦ ꯀꯔꯤꯅ ꯈꯟꯒꯦ? ꯆꯠꯈ꯭ꯔꯁꯂꯣ! ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯑꯣꯏꯔꯤꯕ, ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯃꯍꯥꯛꯅꯅꯤ ꯈꯜꯂꯨꯕꯗ ꯃꯔꯥꯜ ꯑꯃ ꯂꯩꯖꯔꯕꯒꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯥꯔꯁꯟ ꯀꯣꯔꯧꯗ ꯌꯦꯡꯗꯨꯅ, ꯕꯕꯥ, ꯃꯇꯨꯡ ꯅꯆꯥꯅꯨꯄꯤꯁꯤꯗ ꯁꯤꯒꯨꯝꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠꯁꯦ ꯆꯠꯄꯤꯒꯅꯨ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯕꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯝ ꯍꯥꯗꯨꯅ ꯃꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯀꯗꯕꯩ ꯁꯔꯨꯛ ꯕꯕꯥ, ꯃꯁꯥꯅ ꯌꯥꯗꯅ ꯑꯩ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯗꯧꯅꯨꯡꯗ ꯂꯧꯔꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯂꯛꯏ꯫ ꯑꯕꯦꯝꯃ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯝꯍꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯗꯨꯅ ꯍꯤꯡꯒꯗꯕꯩ ꯃꯍꯨꯠ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯂꯥꯞꯊꯣꯛꯆꯈꯤꯒꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥ ꯂꯩ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯣꯛꯇ꯭ꯔꯕꯤꯒꯨꯝ ꯅꯨꯄꯥꯗꯨꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯞꯁꯨ ꯀꯞꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯊꯥꯗꯣꯛꯄꯤꯅꯣ ꯍꯥꯏꯔꯤꯒꯨꯝ ꯃꯇꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒ ꯃꯁꯥꯅ ꯃꯁꯥꯗ ꯃꯔꯥꯜ ꯂꯩꯖꯔꯕꯒꯨꯝ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯥꯔꯁꯟꯁꯨ ꯍꯧꯖꯤꯛꯇ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯔꯝꯅ ꯅꯪ ꯀꯞꯀꯅꯨ, ꯅꯪ ꯅꯣꯛꯑꯣ꯫ ꯅꯪ ꯑꯩ ꯊꯥꯗꯣꯛꯀꯅꯨ ꯌꯥꯝꯕꯣ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯅꯤꯡꯗꯤꯌꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯋꯥꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯂꯥꯛꯈꯤꯒꯦ꯫ ꯑꯩ ꯅꯪꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯤꯌꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯪꯅ ꯑꯩ ꯉꯥꯎꯍꯜꯂꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈꯤꯕ ꯌꯥꯕ꯭ꯔꯥ? ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯝꯕꯟꯕ, ꯀꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯤꯟꯈꯤꯕꯗ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯄꯤꯈ꯭ꯔꯦ꯫ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯏꯌꯥꯝꯕ, ꯃꯣꯏꯅ ꯄꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯅꯪꯅ ꯄꯤꯕ ꯑꯋꯥꯕꯁꯦ ꯑꯩ ꯄꯥꯝꯃꯦ꯫ ꯃꯥꯔꯁꯟ ꯅꯨꯡꯁꯤꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ, ꯌꯥꯝꯕꯨꯡꯅ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯃꯟꯕꯒꯤ ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯠꯇ ꯈꯪꯈꯤꯗꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯇꯣꯞꯄ ꯌꯦꯡꯒꯅꯨ꯫ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯅꯪꯅ ꯐꯥꯎ ꯌꯥꯅꯤꯡꯒꯨꯝ ꯌꯥꯅꯤꯡꯗꯒꯨꯝ ꯇꯧꯔꯀꯥꯟꯁꯤꯗ ꯀꯔꯝꯕ ꯁꯥꯏꯠ ꯑꯃꯃꯨꯛ ꯌꯦꯡꯂꯨꯗꯧꯔꯤꯒꯦ ꯑꯩꯕꯣ? ꯀꯣꯏꯔꯨꯁꯤ, ꯅꯨꯄꯥꯅꯦꯅ ꯀꯞꯆꯦꯠꯄ ꯑꯣꯏ ꯇꯧꯔꯗꯅ꯫ ꯂꯣꯏꯁꯤꯜꯂꯣꯆꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯒ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯃꯤꯟꯅꯔꯛꯏ꯫ ꯃꯥꯔꯁꯟ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯄꯥꯏꯗꯨꯅ, ꯀꯔꯥꯏ ꯆꯠꯁꯤꯒꯦ? ꯏꯌꯥꯝꯕꯨꯡꯅ ꯄꯨꯕꯗ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯇꯞꯅ ꯊꯧꯔꯒ, ꯄꯨꯅꯤꯡꯕ ꯑꯃꯗ ꯄꯨꯔꯒ ꯍꯣꯔꯦꯟ ꯇꯜꯂꯦꯅ ꯍꯥꯏꯔꯛꯂꯗꯤ? ꯍꯥꯏꯔꯣꯏ꯫ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫
ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯤꯁꯦ ꯌꯥꯝ ꯏꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯖꯕꯅꯤ꯫ ꯑꯝꯇꯪ ꯆꯠꯀꯦ ꯈꯟꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅ ꯐꯪꯂꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯤꯡꯊꯤꯕꯅ ꯍꯦꯟꯕꯒꯨꯝ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗꯗꯤ ꯌꯦꯡꯗ ꯍꯥꯏꯔꯛꯏ ꯇꯞꯂꯞ ꯅꯨꯄꯤꯗꯨ ꯇꯥꯅꯕ꯫ ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ, ꯊꯃꯣꯏ ꯅꯥꯟꯊꯣꯔꯦ꯫ ꯑꯩꯁꯨ ꯌꯥꯝꯕꯨꯡꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯅꯥꯁꯤꯜꯂꯛꯑꯦ꯫ ꯍꯤꯗꯥꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯅꯥꯁꯤꯟꯅꯕ ꯃꯤꯒꯤꯗꯤ ꯈꯨꯄꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯗ꯫ ꯑꯁꯦꯡꯕꯩ ꯅꯥꯔꯤꯕ ꯅꯪ ꯈꯪꯗꯕꯩ ꯋꯥꯅꯤ꯫ ꯏꯁ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯃ ꯄꯥꯏꯔꯒ ꯌꯦꯡꯉꯨ꯫ ꯗꯣꯛꯇꯔꯅꯦꯅ ꯍꯩꯃꯟꯗꯦ꯫ ꯑꯅꯥꯕ ꯄꯦꯁꯦꯟ ꯀꯝꯗꯧꯅ ꯂꯥꯌꯦꯡꯅꯤ ꯈꯪꯗꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯃꯤ ꯅꯨꯄꯥꯗꯨꯗ ꯉꯥꯊꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯇꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯑꯗꯨꯛ ꯄꯥꯝꯃꯨꯖꯅ ꯑꯗꯨꯛ ꯅꯨꯡꯁꯤꯖꯅ ꯌꯦꯡꯖꯩ꯫ ꯃꯥꯂꯪꯕ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯈꯪꯂ ꯃꯥꯜꯂꯤ꯫ ꯂꯤꯔꯤ ꯁꯤꯠꯇꯨꯅ ꯑꯅꯤꯗꯨꯒꯤ ꯑꯁꯥꯗ ꯏꯅꯣꯠ ꯍꯥꯞꯄꯤꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯔꯁꯟꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯥꯔꯁꯟ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯏꯌꯥꯝꯕ꯫ ꯍꯥꯎ, ꯀꯥꯏ ꯂꯩꯔꯤꯅꯣ? ꯑꯩꯗꯣ ꯊꯣꯏ ꯍꯣꯏꯒ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯀꯦꯐꯦꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯌꯦ꯫ ꯀꯩꯅꯣ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯒ ꯅꯣꯏ ꯍꯥꯟꯅ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯔꯩ ꯆꯤꯛꯁꯤꯜꯂꯤ꯫ ꯏꯄꯥꯁꯨ ꯄꯥꯈꯠꯆꯩ꯫ ꯅꯠꯇꯦꯕ ꯏꯌꯥꯝꯕ, ꯂꯥꯛꯑꯒꯦ꯫ ꯑꯩ ꯌꯧꯔꯕꯅꯤꯀꯣ, ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕ꯫ ꯀꯥꯏ ꯌꯧꯔꯛꯑꯒꯦ? ꯅꯣꯏ ꯀꯣꯂꯦꯖ ꯍꯦꯟꯗꯣꯔꯕꯅꯤ, ꯌꯧꯔꯛꯇꯧꯔꯕꯅꯤ, ꯉꯥꯏꯔ ꯂꯩꯔꯝꯃꯣ꯫ ꯍꯣꯏ ꯏꯌꯥꯝꯕ꯫ ꯊꯝꯃꯦ꯫ ꯃꯥꯔꯁꯟꯅ ꯀꯣꯜ ꯀꯛꯈꯤꯕꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯠ ꯊꯣꯏꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯊꯣꯏꯍꯦꯟꯕꯤ ꯊꯋꯥ ꯁꯥꯗꯅ꯫ ꯀꯩꯗꯧꯔꯒꯦ? ꯏꯌꯥꯝꯕꯨꯡ ꯂꯥꯛꯑꯦ ꯍꯥꯏꯌꯦ꯫ ꯒꯥꯔꯤꯗꯣ ꯀꯅꯥꯅꯣꯕ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗꯣ? ꯑꯩꯗꯤꯅꯦꯀꯣ ꯄꯦꯜꯂꯦ ꯑꯋꯣꯏꯕ꯫ ꯃꯥꯏ ꯉꯥꯏꯖꯔꯝꯁꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯇꯧꯕꯁꯤꯃ ꯂꯥꯟ ꯂꯥꯛꯄꯗꯩ ꯍꯦꯟꯖꯤꯜꯂꯦ ꯏꯕꯦꯝꯃ꯫ ꯈꯔ ꯐꯔꯦꯅ ꯇꯧꯕꯅꯦ ꯚꯥꯏ꯫ ꯉꯥꯏꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯏ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯤ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ꯫ ꯇꯣꯛꯑꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯗꯁꯥꯅꯤꯅꯦ꯫ ꯒꯥꯔꯤꯗꯤ ꯂꯩꯇꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯁ, ꯀꯩꯗꯧ ꯄꯨꯍꯟꯈ꯭ꯔꯤꯅꯣꯕ? ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯗꯤ ꯈꯪꯕ꯭ꯔꯥ? ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯀꯗꯥꯏꯗꯅꯣ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯕ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯥꯅ ꯃꯥꯔꯁꯟꯁꯤ ꯌꯥꯝ ꯀꯜꯂꯛꯄꯅꯤ꯫ ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯑꯣꯇꯣꯗꯔ ꯀꯩꯅꯣ ꯆꯠꯂꯣ꯫ ꯅꯠꯇ꯭ꯔꯗꯤ ꯉꯥꯏꯅꯔꯤꯉꯩ ꯌꯥꯝꯕꯨꯡꯅ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ꯫ ꯋꯦꯕꯨꯗꯤ ꯑꯅꯤꯅꯤ, ꯑꯗꯣ ꯑꯦꯗꯖꯁ ꯇꯧꯔꯣ ꯉꯁꯤꯗꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯩꯗꯤ ꯅꯛꯅꯁꯨ ꯂꯩ ꯍꯥꯏꯔꯨꯔꯦ꯫ ꯑꯁ, ꯌꯥꯅꯕ ꯑꯗꯨꯝ ꯈꯨꯝꯖꯤꯈꯣ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯍꯩꯃꯟꯗꯦꯍꯦ ꯅꯪ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯏ꯫ ꯃꯥꯔꯁꯟ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯇꯨꯅ ꯑꯩ ꯌꯧꯔꯛꯇꯣꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯦꯔꯤ꯫ ꯏꯌꯥꯝꯕ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥ? ꯀꯅꯥ ꯂꯥꯛꯏꯅꯣ? ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯁꯨ ꯌꯥꯎꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯌꯨꯝꯗ ꯊꯝꯕꯤꯔꯝꯃꯒ ꯑꯩ ꯂꯧꯕ ꯑꯝꯇ ꯂꯥꯛꯄꯤꯌꯣ꯫ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ, ꯁꯥꯎꯒꯅꯣꯕ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯒꯅꯣꯕ꯫ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯣ, ꯏꯃꯥꯟꯅꯕꯤ ꯀꯣꯜ ꯇꯧꯔꯛꯏ꯫ ꯋꯦꯇꯤꯡ ꯂꯩꯔꯗꯤ ꯏꯌꯥꯝꯕꯨꯡꯒꯤ ꯏꯁꯧꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦ꯫ ꯍꯣꯏ, ꯁꯅꯥ ꯏꯕꯦꯝꯃ, ꯍꯣꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯌꯥꯝꯕꯨꯡ ꯑꯣꯏꯅ ꯂꯥꯛꯑꯅꯤ꯫ ꯅꯪꯁꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯒꯁꯤ ꯌꯥꯗ꯭ꯔꯦꯅꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠꯗꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯇꯞ ꯇꯞꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯚꯥꯏ, ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯗꯤ ꯁꯥꯎꯅꯤꯡꯂꯝꯅꯤ꯫ ꯑꯗꯣ ꯁꯥꯎꯒꯅꯨ, ꯑꯩꯗꯣ ꯅꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ, ꯑꯗꯨꯏꯅꯤ꯫ ꯑꯍꯦꯟꯕ ꯋꯥꯗꯤ ꯃꯥ ꯍꯥꯏꯗꯦ꯫
ꯅꯨꯄꯥꯗꯨꯁꯨ ꯂꯥꯏꯟꯗ ꯂꯩꯕ ꯑꯣꯏꯕꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝꯃꯨꯛꯅ ꯍꯦꯟꯅ ꯂꯨꯔꯦ ꯁꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯤꯕ ꯍꯥ ꯊꯤꯟꯕ ꯂꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪ ꯁꯤꯟꯅꯗꯅ ꯑꯩꯗꯤ ꯅꯣꯏꯒꯤꯗꯣ ꯀꯌꯥ ꯑꯣꯏꯅꯝ ꯐꯥꯠꯇꯦꯗ ꯅꯪꯅꯒ ꯄꯥꯝꯖꯗꯦ ꯇꯧꯔꯤꯗꯨꯒ ꯂꯩꯁꯤ ꯍꯦꯟꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯍꯩꯗꯨꯗ ꯕ꯭ꯂꯨꯇꯨꯠ ꯍꯥꯞꯄꯅ ꯇꯥꯔꯝꯒꯅꯤꯁꯨ ꯈꯪꯕꯅ ꯄꯥꯈꯠꯂꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯌꯥꯔꯦ ꯈꯪꯉꯤꯅ ꯒꯨꯟ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯋꯥꯍꯩꯗꯨꯗ ꯃꯥꯔꯁꯟꯁꯨ ꯇꯥꯔꯗꯨꯅ ꯁꯥꯎꯔꯪꯅꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯥꯗꯨꯗ ꯀꯣꯜ ꯇꯧꯏ ꯀꯣꯟꯅ ꯊꯪꯗ ꯒꯥꯔꯤꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯛꯏ ꯅꯨꯄꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥ ꯅꯨꯄꯥꯁꯤꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯅꯤ ꯀꯥ ꯍꯦꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯁꯤꯠ ꯀꯥꯈꯠꯂꯣ ꯄꯝꯕ ꯊꯥꯡꯉꯣ ꯍꯥꯏꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯁꯨ ꯍꯥꯏꯗ ꯒꯥꯔꯤ ꯀꯥꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤꯗꯤ ꯁꯥꯎꯅꯤꯡ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯔꯁꯟ ꯒꯥꯔꯤꯗꯨ ꯊꯧꯅ ꯀꯦꯐꯦ ꯑꯅꯛꯄꯗ ꯂꯩ ꯀꯥꯏꯅ ꯅꯃꯥꯟꯅꯕꯤꯅꯦꯅ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯁꯤꯡꯁꯤꯒ ꯂꯣꯏꯅꯗꯅ ꯏꯌꯥꯝꯕ ꯅꯪ ꯁꯥꯎꯕ꯭ꯔꯥ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕ꯭ꯔꯥ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯁꯥꯎꯒꯦ ꯈꯜꯂꯝꯕꯗꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯄꯦꯔꯤ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨꯗ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯊꯣꯏꯍꯦꯟꯕꯤꯅ ꯑꯩ ꯂꯥꯟꯅ ꯂꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯠꯄꯅꯤ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯝꯗ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅꯒꯤ ꯋꯥꯅꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯈꯪꯗꯕꯒꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯍꯣꯟꯊꯗꯨꯅ ꯏꯀꯥꯏꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯌꯥꯝꯕꯧ ꯅꯨꯡꯁꯤ ꯃꯥꯔꯁꯟꯁꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯕꯅ ꯇꯥꯗꯦ ꯑꯩꯗꯤ ꯅꯪ ꯍꯥꯏꯗꯨ ꯇꯥꯗꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯏꯌꯥꯝꯕꯧꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯅꯋꯣꯡ ꯅꯇꯧ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯤꯕ ꯑꯊꯤꯕ ꯋꯥꯍꯩꯅ ꯉꯥꯡꯂꯛꯂꯁꯨ ꯏꯈꯧ ꯂꯥꯡꯂꯤꯁꯦ ꯊꯃꯣꯏꯗ ꯌꯥꯝꯕꯧꯕ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤ ꯑꯗꯨꯅꯔ ꯑꯩꯅ ꯐꯨꯖꯩꯗꯅ ꯇꯧꯔꯨꯕꯒꯤ ꯗꯣꯛꯇꯔ ꯑꯃ ꯀꯣꯏ ꯂꯩꯔꯝꯕꯗꯣ ꯃꯇꯨꯡꯗ ꯐꯨꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯀꯤꯗꯨꯝ ꯀꯤꯖꯩ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯇꯞ ꯇꯞꯅ ꯅꯣꯛꯂꯛꯏ ꯑꯗꯣ ꯆꯥꯛ ꯀꯧꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯒꯤꯕꯨꯗꯤ ꯑꯣꯏꯔꯤ ꯑꯗꯣ ꯅꯪꯅꯗꯤ ꯊꯣꯡꯍꯟꯅꯤꯡꯕꯅꯤ ꯁꯨꯝ ꯌꯦꯟꯁꯥꯡ ꯃꯍꯥꯎ ꯌꯥꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤꯗ ꯊꯣꯡꯒꯦ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯅꯨꯄꯤꯗꯣ ꯍꯥꯏꯗꯕꯅꯤ ꯏꯌꯥꯝꯕꯨꯡꯅ ꯄꯥꯝꯕ ꯃꯊꯦꯜ ꯁꯨꯅꯕ ꯊꯣꯡꯂꯒ ꯄꯤꯖꯒꯦ ꯃꯥꯔꯁꯟꯁꯨ ꯍꯧꯖꯤꯛꯇ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯣꯏꯔꯨꯁꯤꯔꯥ ꯊꯦꯡꯉꯦ ꯑꯩꯅ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗ ꯏꯌꯥꯝꯕꯨꯡꯕꯣ ꯑꯩꯅꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯂꯤꯁꯤꯒ ꯍꯣꯏ ꯐꯔꯦ ꯀꯣꯟꯅ ꯁꯥꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯍꯥꯎꯅꯦ ꯏꯌꯥꯝꯕꯨꯡꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯄꯒꯤ ꯋꯥ ꯑꯃ ꯍꯥꯏꯌꯦ ꯑꯗꯣ ꯇꯞꯅ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯂꯣꯏꯔꯒ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯔꯛꯁꯤꯗ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯄꯥꯈꯠꯄꯩꯅꯦ ꯑꯩ ꯅꯪ ꯁꯦꯟꯅꯕ ꯌꯥꯝ ꯋꯥꯏ ꯁꯦꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯗꯨꯅ ꯐꯅꯤ ꯈꯟꯕꯒꯤꯅꯤ ꯇꯧꯔꯣꯏꯌꯦ ꯑꯩ ꯂꯝꯁꯨ ꯍꯦꯜꯂꯔꯣꯏꯗꯧꯅꯤ ꯑꯁꯦꯡꯕꯩꯔꯅꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯕꯨ ꯋꯥꯔꯧ ꯃꯤꯆꯩꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯑꯩ ꯅꯣꯏ ꯃꯌꯥꯝꯗꯨ ꯌꯥꯝ ꯀꯤꯌꯦ ꯑꯗꯨꯅ ꯂꯝ ꯍꯦꯜꯂꯔꯣꯏ ꯑꯅꯝ ꯀꯟꯕꯒꯤ ꯆꯩꯁꯨ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯕꯕꯥꯅ ꯏꯁꯤꯡ ꯑꯁꯧꯕꯅ ꯍꯩꯖꯤꯜꯂꯒ ꯐꯨꯕꯗꯣ ꯑꯩ ꯀꯥꯎ ꯉꯝꯃꯣꯏꯕ ꯅꯨꯄꯤꯗꯨ ꯃꯃꯤꯠꯇꯨ ꯄꯩꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯒ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯍꯦꯛ ꯌꯥꯎꯍꯜꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦꯗ ꯒꯥꯔꯤ ꯊꯧꯅ ꯀꯔꯥꯏꯗꯒꯤ ꯀꯨꯔꯥꯛ ꯃꯌꯥꯝꯅꯣ ꯈꯪꯗꯦ ꯌꯥꯝ ꯄꯥꯏꯔꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯑꯦꯗ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯀꯥꯏꯔꯛꯄꯅ ꯅꯨꯄꯥꯗꯨ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯏ ꯅꯨꯄꯤꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯂꯛꯏ ꯀꯟꯅ ꯃꯦꯠꯂꯣꯏꯗ ꯁꯨꯝ ꯄꯥꯏꯕꯅꯤ ꯄꯥꯈꯠꯅꯨ ꯒꯥꯔꯤꯁꯦ ꯐꯖꯅ ꯊꯧꯕꯤꯌꯨꯕ 이까이 강대 하였더니 카무로도 이르거나 캄거나 이탁 탁갈래 누피도 마르션 누피도 불락나리 ꯑꯩꯅꯗꯤ ꯐꯖꯅ ꯈꯥꯝꯂꯒ ꯌꯦꯡꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯏꯀꯥꯏꯕꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯏꯌꯥꯝꯕ ꯍꯥꯎꯅꯦ ꯀꯩꯁꯨ ꯐꯖꯗꯕ ꯑꯩꯁꯦ ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯒꯦꯁꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯑꯁ
ꯒꯥꯔꯤꯗꯨ ꯁꯥꯏꯠꯇ ꯈꯥꯝꯂꯒ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯌꯦꯡꯂꯒ ꯍꯥꯏꯒꯦ ꯈꯜꯂꯀꯥꯟꯁꯤꯗ ꯅꯪꯅ ꯀꯣꯏꯂꯩ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯌꯥꯝꯕ ꯍꯜꯂꯁꯦꯃꯦ ꯅꯪꯁꯤꯗꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯗꯤ ꯌꯦꯡꯈꯤꯅꯤ꯫ ꯍꯣꯔꯦꯟ ꯌꯦꯡꯉꯣꯕ꯫ ꯍꯣꯔꯦꯟꯁꯨ ꯌꯦꯡꯅꯤ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯅꯤ꯫ ꯊꯦꯡꯉꯅꯤꯕ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯅꯨꯄꯤꯗꯣ ꯍꯥꯏꯐꯦꯠ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ 5꯫ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ? ꯐꯔꯦ, ꯆꯠꯂꯁꯤ꯫ ꯌꯥꯝꯕ, ꯄꯥꯕꯨꯡꯅ ꯕꯕꯥꯗ ꯑꯩ ꯃꯄꯥꯟ ꯊꯣꯛꯀꯅꯣ ꯍꯥꯏꯕꯗꯣ ꯕꯕꯥ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩ ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ ꯄꯥꯕꯨꯡꯅ ꯁꯥꯎꯔꯗꯤ? ꯁꯥꯎꯔꯣꯏꯗ, ꯃꯤ ꯄꯥꯕꯨꯡ ꯍꯣꯏ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩ ꯈꯪꯂꯗꯤ ꯀꯩꯝ ꯍꯥꯏꯔꯨꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯉꯁꯥꯏ ꯂꯥꯏꯟꯗ ꯍꯜꯂꯝꯂꯕꯗꯤ ꯊꯣꯛꯀꯗꯕ ꯏꯔꯥꯡꯗꯨ ꯈꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯍꯜꯂꯁꯤ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯥꯝ ꯄꯨꯟꯅꯨ꯫ ꯑꯩꯉꯣꯟꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔꯝꯃ ꯀꯥꯎꯅꯨ꯫ ꯐꯨꯔꯨꯒꯦ ꯆꯩꯔꯨꯒꯦꯅ ꯂꯥꯛꯆꯕꯅꯤ, ꯀꯔꯥꯏꯗꯩꯅꯣ ꯁꯦꯝꯖꯤꯜꯂꯛꯇꯅ ꯁꯥꯎꯒꯦꯒ ꯑꯝꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯗ ꯉꯁꯥꯏ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯍꯣꯏ ꯕꯥ, ꯄꯨꯜꯂꯔꯣꯏ, ꯍꯥꯏꯔꯝꯕꯁꯨ ꯀꯥꯎꯔꯔꯣꯏ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯔꯁꯨ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ꯫ ꯑꯗꯨꯒ ꯇꯞꯇꯥꯏ ꯀꯦꯔꯒ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯀꯦꯔꯔꯣꯏ꯫ ꯀꯦꯔꯣꯏ, ꯅꯪ ꯀꯦꯔꯣꯏꯕ꯫ ꯏꯌꯥꯝꯕ, ꯅꯪꯒꯤꯅꯦ ꯈꯪ ꯂꯩꯔꯁꯤꯗ꯫ ꯀꯦꯔꯒ ꯀꯅꯥꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯨꯒꯦ ꯍꯥꯏꯅꯣ? ꯀꯔꯤꯝ ꯈꯜꯂꯝꯗꯕꯗꯒꯤ ꯁꯥꯎꯔꯛꯀꯗꯣꯏꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯏ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯏꯌꯥꯝꯕꯒꯤ ꯋꯥꯜꯄꯦꯄꯔꯅꯦ ꯊꯝꯂꯤꯁꯦ ꯇꯨ, ꯑꯗꯨꯒ ꯀꯦꯔꯁꯨ ꯏꯌꯥꯝꯕꯒꯤꯅꯦ꯫ ꯑꯁ, ꯇꯜꯂꯦꯗ, ꯁꯥꯎꯐꯝꯒ ꯈꯪꯍꯟꯗꯦ꯫ ꯑꯩ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯁꯤꯗ ꯉꯥꯎꯔꯦ ꯑꯩꯗꯤ꯫ ꯂꯝꯕꯤꯗ ꯆꯠꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯒꯅ ꯑꯩꯅ ꯁꯦꯟꯅ ꯇꯥꯔꯦꯗꯅ꯫ ꯌꯥꯔꯦꯗ, ꯀꯦꯜꯂꯛꯇꯧꯔꯦ ꯊꯃꯣꯏꯒꯁꯦ꯫ ꯁꯦ, ꯈꯨꯠ ꯄꯥꯏꯔ ꯒꯥꯔꯤ ꯊꯧꯅꯤꯗꯥꯏ꯫ ꯈꯨꯠ ꯄꯥꯏꯅꯤꯡꯗ꯭ꯔꯦ, ꯀꯣꯟꯅꯤꯡꯂꯛꯇꯧꯔꯦ꯫ ꯅꯅꯥꯛꯇ ꯊꯝꯖꯔꯣ꯫ ꯈꯟꯅꯕ ꯍꯧꯅ, ꯌꯨꯝ ꯌꯧꯗꯧꯔꯦ꯫ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ꯫ ꯑꯩꯅ ꯏꯀꯥꯏ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯅꯃꯥꯏ ꯃꯆꯥꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅꯤꯗꯅ꯫ ꯄꯥꯕꯨꯡ ꯍꯣꯏꯗꯣ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯍꯥꯏꯒꯦ, ꯅꯪꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯆꯠꯂꯝꯃ ꯂꯩꯔꯝꯃꯦ, ꯑꯩꯅ ꯐꯥꯔ ꯄꯨꯔꯛꯏꯅꯦ ꯍꯥꯏꯒꯦ꯫ ꯅꯨꯄꯤꯗꯨ ꯍꯥꯏꯗ ꯍꯥꯏꯗꯣꯏ ꯈꯟꯗꯨꯅ ꯏꯌꯥꯝꯕ, ꯈꯔ ꯁꯦꯟꯅꯕ ꯋꯥꯠꯂꯦꯅ ꯕꯕꯥꯗ ꯍꯥꯏꯔꯝꯒꯦ꯫ ꯕꯕꯥꯅ ꯐꯨꯅꯤ ꯍꯥꯏꯕꯅꯦ꯫ ꯅꯪꯗꯤ ꯆꯩ ꯆꯥꯔꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ, ꯈꯔ ꯐꯨꯖꯁꯅꯨ꯫ ꯑꯩ ꯂꯝ ꯍꯦꯟꯗ꯭ꯔꯕꯗꯣ꯫ ꯉꯁꯥꯏ ꯕꯕꯥ ꯈꯪꯍꯧꯗꯦ, ꯁꯣꯏꯗꯅ ꯁꯥꯎꯅꯤꯕ꯫ ꯁꯥꯎꯁꯅꯨ, ꯕꯕꯥꯅ ꯁꯥꯎꯔꯒ ꯔꯤꯌꯦꯛꯁꯟ ꯈꯔ ꯄꯥꯜꯂꯤꯅ꯫ ꯇꯧꯅꯨꯗ꯫ ꯕꯕꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗ ꯍꯥꯏꯗꯣꯛꯇꯅꯕ ꯑꯩꯅ ꯋꯥ ꯃꯦꯟꯕꯤꯌꯣꯕ ꯅꯪꯒꯤꯁꯦ, ꯅꯠꯇ꯭ꯔꯣ? ꯅꯨꯄꯤꯗꯣ ꯑꯉꯥꯡꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯝ ꯀꯟꯕ ꯈꯛꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯟꯗꯧꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯇꯧ ꯇꯥꯔꯦ꯫ ꯇꯜꯂꯦꯕ ꯅꯪꯁꯦ꯫ ꯃꯤꯅ ꯑꯍꯟ ꯀꯣꯏꯔꯨꯅꯨꯗꯣ ꯆꯨꯝꯃꯦꯕ꯫ ꯀꯩ ꯆꯨꯝꯃꯤꯕ? ꯃꯔꯩꯁꯨ ꯀꯜꯂꯤ, ꯃꯕꯨꯛꯁꯨ ꯐꯠꯇꯦ꯫ ꯃꯤꯗꯤ ꯂꯨꯅ ꯇꯧꯕꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ, ꯑꯗꯨꯁꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕ ꯅꯠꯇꯦ, ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗ ꯀꯩ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯆꯨꯁ ꯇꯧꯗꯧꯅꯤ꯫ ꯐꯨꯕꯁꯨ ꯅꯨꯡꯁꯤꯕꯒꯤ, ꯆꯩꯕꯁꯨ ꯅꯨꯡꯁꯤꯕꯒꯤ, ꯉꯥꯡꯕꯁꯨ ꯅꯨꯡꯁꯤꯕꯒꯤ, ꯄꯨꯛ ꯐꯠꯇ꯭ꯔꯤꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ꯫ ꯅꯨꯄꯤꯗꯨ ꯀꯩꯁꯨ ꯍꯥꯏꯗ ꯅꯨꯄꯥꯗꯨꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯄꯥꯕꯨꯡꯗ ꯍꯥꯏꯒꯅꯨ, ꯕꯕꯥꯗꯁꯨ꯫ 70% ꯌꯥꯔꯤ, 30% ꯋꯥꯠꯂꯤ, ꯐꯨꯜꯗ ꯌꯥꯗꯧꯕ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯃꯆꯤꯟꯅ ꯇꯞꯂꯞꯅ ꯊꯦꯡꯂꯛꯏ꯫ ꯃꯥꯔꯁꯟ ꯅꯣꯛꯐꯦꯠ ꯇꯧꯅ 150% ꯌꯥꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯀꯣ, ꯅꯨꯡꯁꯤꯕꯗ ꯉꯥꯎꯒꯥꯏꯁꯦ꯫ ꯆꯨꯝꯗꯤ ꯆꯨꯝꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ꯫ ꯅꯪꯅ ꯁꯨꯃꯥꯏ ꯅꯨꯡꯁꯤꯕꯤꯔꯝꯂꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯇꯝꯗꯣ ꯌꯥꯝ ꯄꯥꯝꯃꯨꯔꯦ꯫ ꯌꯥꯔꯦꯕ, ꯅꯪꯅ ꯑꯗꯨꯝ ꯕꯦꯠ ꯑꯣꯏ ꯂꯩꯔꯒ꯫ ꯑꯗꯨꯁꯨ ꯅꯪꯅ ꯑꯣꯏꯍꯟꯈꯤꯕ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯤ꯫ ꯃꯥꯔꯁꯟ ꯒꯥꯔꯤꯗ ꯀꯩꯅꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯆꯪꯂꯛꯄꯅꯤ꯫ ꯆꯪꯂꯛꯂꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯅ ꯕꯦꯃꯥ, ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏꯕ? ꯂꯩꯁꯤ ꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯄꯥꯕꯨꯡ, ꯏꯃꯥꯟꯅꯕꯤꯈꯩ ꯄꯨꯟꯁꯦꯅ꯫ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯁꯦ, ꯀꯌꯥ ꯊꯣꯛꯇꯕꯅꯗꯤ ꯐꯕꯅꯤ꯫ ꯀꯣꯂꯦꯖꯇꯨꯁꯨ ꯅꯪꯒꯤ ꯑꯃꯨꯛꯅ ꯑꯗꯨꯝ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤ꯫ ꯑꯗꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯒ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯗꯤ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯄꯥꯕꯨꯡꯁꯦ ꯅꯪꯅ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏꯗꯕ ꯁꯛꯐꯝ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯑꯣꯟꯈꯤꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ
Mapa animak pukijabana. Iyambongna yai haibaduda chatlubani pabong. Iyambonggi wa ngaknatene. Nangini aina hairisi. Ichana phau shena senana. Atupa khangnabasu yauramlibani. Yaradi waroi pot phau puthokla shena hainarabani. Lacy Henry masadu inung nungaijadi. Chalaroige pabong. Ngasina loirage. Graduation loibaga puba yaroidra. ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯊꯝꯈꯤꯕ ꯊꯥꯖꯕꯗꯨꯗꯒꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯀꯥꯏꯔꯛꯂꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯦ ꯀꯅꯥꯅ ꯈꯪꯅꯤ ꯃꯔꯛꯁꯤꯗ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯎꯔꯒꯗꯤ ꯊꯥꯖꯕꯁꯨ ꯅꯪ ꯅꯁꯥꯅ ꯃꯥꯡꯍꯟꯖꯈꯤꯕꯅꯤ ꯅꯤꯡꯊꯦꯝꯅ Lacy Henryꯗ ꯉꯥꯡꯕꯗꯨ ꯀꯣꯔꯧ ꯀꯔꯥꯅꯤꯒꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯂꯩꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤꯗꯨꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯕꯦꯃꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯂꯝꯕꯤꯗ ꯀꯩꯗ ꯊꯦꯡꯅꯕꯒ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯅꯪꯅꯦ ꯊꯕꯛ ꯇꯧꯕꯗ ꯑꯐ ꯐꯠꯇ ꯈꯟꯊꯔꯒ ꯇꯧ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯩꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯔꯨꯔꯣ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯏꯃꯥꯁꯤꯅꯁꯨ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯝꯕꯨꯡꯒ ꯂꯥꯛꯄꯅꯤ ꯏꯃꯥꯁꯤ ꯑꯩꯗꯣ ꯑꯣ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯅꯤꯅ ꯆꯠꯈꯤꯗꯥꯏꯅꯦ ꯃꯥꯕꯨ ꯀꯥꯏ ꯂꯩꯍꯧꯔꯤꯅꯣ ꯆꯪꯂꯛꯑꯣ ꯍꯥꯏꯌꯨꯗꯅ ꯅꯨꯄꯤꯗꯨ ꯏꯇꯞ ꯇꯞꯅ ꯃꯥꯔꯁꯟꯒꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡꯅ ꯆꯤꯡꯅꯕꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯣ ꯅꯆꯥ ꯃꯇꯨꯡ ꯇꯧꯖꯔꯣꯏꯌꯦ ꯌꯥꯝꯕꯨꯡꯅ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯆꯠꯂꯨꯕꯅꯤ ꯑꯩꯗꯨ ꯌꯥꯝꯕꯨꯡꯒ ꯍꯜꯂꯛꯑꯦ ꯃꯄꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯍꯧꯕꯅꯤ ꯅꯤꯡꯊꯦꯝꯁꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯑꯩ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯖꯔꯨꯒꯦ ꯍꯣꯏ ꯏꯟꯁꯥꯡ ꯍꯥꯎꯍꯟꯁꯤꯀꯣ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯂꯒ ꯀꯥꯗ ꯆꯪꯗꯨꯅ ꯃꯐꯤ ꯍꯣꯡꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯔꯥꯅꯤꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯍꯥꯎ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯏꯔꯣ ꯅꯠꯇꯦꯗ ꯅꯪ ꯕꯕꯥꯒꯤ ꯕꯤꯜꯗꯣ ꯍꯟꯖꯤꯜꯂꯤ ꯍꯥꯟꯅꯒꯨꯝ ꯄꯩꯁꯥ ꯀꯥꯏꯊꯔꯛꯇꯨꯅ ꯄꯩꯁꯥ ꯐꯪꯕꯒꯤ ꯅꯄꯥꯅ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯕꯅꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕꯗꯣ ꯆꯝꯊꯣꯛꯅꯅꯕ ꯕꯕꯥꯗꯨ ꯁꯥꯎꯕ꯭ꯔꯥ ꯑꯩ ꯆꯠꯊꯣꯛꯄꯒꯦ ꯔꯥꯅꯤꯗꯤ ꯃꯆꯥꯗ ꯑꯁꯥꯎꯕ ꯎꯠꯇ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯁꯥꯎꯗꯦꯗ ꯀꯔꯤꯒꯤ ꯄꯪꯁꯥꯎ ꯁꯥꯎ ꯌꯥꯗꯣꯏꯅꯣ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯐꯪꯂꯕꯅꯤꯅ ꯁꯥꯎꯗ꯭ꯔꯕꯅꯤ ꯑꯗꯣ ꯅꯪ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯅꯨꯀꯣ ꯇꯧꯅꯤꯡꯂꯁꯨ ꯑꯩꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯩ ꯃꯃꯥꯡꯗ ꯅꯣꯏꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯈꯤꯔꯤ ꯑꯩꯁꯨꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯃꯔꯩ ꯇꯧꯔꯣꯏꯗ ꯌꯥꯝꯕꯨꯡꯗꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯅꯨꯡꯁꯤꯕꯨꯗꯤ ꯅꯨꯡꯁꯤꯔꯤ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯌꯥꯝ ꯂꯥꯜꯂꯤ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯗꯣ ꯑꯗꯣ ꯃꯃꯥ ꯑꯩ ꯂꯨꯍꯣꯡꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯣꯏꯄꯣꯠ ꯀꯩꯀꯥ ꯄꯨꯕꯗꯤ ꯇꯧꯕꯤꯅꯣ ꯑꯩꯅꯁꯨꯅꯦ ꯅꯪ ꯄꯥꯕꯨꯡꯒ ꯅꯃꯥꯁꯤꯒꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯣꯏꯅ ꯌꯥꯗꯕ꯭ꯔꯣ ꯅꯃꯥꯁꯤꯅꯗꯤ ꯃꯇꯝ ꯉꯥꯏꯔꯁꯨ ꯉꯥꯏꯒꯦ ꯍꯥꯏꯔꯤ ꯅꯪ ꯄꯥꯕꯨꯡꯅꯗꯤ ꯊꯥꯖꯗꯕꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ ꯏꯃꯥ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯆꯤꯡꯁꯤꯗ ꯐꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯣꯂꯦꯖ ꯀꯥꯒꯦ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯍꯣꯏ ꯍꯥꯏꯒꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯑꯌꯥꯝꯕꯅ Lacy Henryꯅ ꯇꯧꯕꯅꯤ ꯔꯥꯅꯤꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯟꯕ ꯑꯣꯏꯅ ꯐꯝꯂꯤꯕ ꯍꯥꯏꯗꯨꯅꯤ ꯁꯣꯝꯗ ꯃꯥꯔꯁꯟꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝ ꯀꯣꯔꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯔꯧ ꯕꯦꯃꯁꯤ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯤ ꯅꯪꯅ ꯏꯃꯧꯁꯤ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯅ ꯅꯝ ꯍꯥꯗꯨꯅ ꯀꯌꯥ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯃꯁꯥꯁꯤꯁꯨ ꯏꯁꯣꯟ ꯁꯣꯟꯊꯔꯤ ꯇꯥꯏꯕꯨꯡꯉꯣ ꯃꯥꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯃꯟꯗꯅ ꯍꯩꯕꯨ ꯍꯩꯅꯔꯝꯂꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯍꯥꯏꯕ ꯏꯟꯗꯕ ꯑꯅꯝ ꯀꯟꯕ ꯏꯆꯥꯅꯤ ꯇꯥꯏꯕꯨꯡꯉꯣ ꯍꯣꯏꯅꯁꯨ ꯃꯥꯕꯨ ꯂꯣꯏꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯤꯌꯨ ꯑꯩꯅꯁꯨ ꯁꯅꯥꯗ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯝꯂꯧ ꯂꯧꯔꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅ ꯀꯣꯔꯧꯒꯤ ꯋꯥꯗꯨꯗ ꯋꯥꯔꯤꯗꯣ ꯌꯧꯔꯤ ꯃꯥ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤ ꯅꯤꯡꯊꯦꯝꯗꯒꯤ ꯃꯥꯔꯁꯟꯗꯒꯤꯕꯨ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯌꯥꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯟꯗꯕ ꯉꯝꯗꯧꯔꯤ ꯃꯥꯔꯁꯟ ꯀꯣꯔꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯃꯛ ꯏꯍꯣ ꯍꯣꯟꯅ ꯎꯔꯕꯒꯨꯝ ꯕꯕꯥ ꯑꯕꯦꯝꯃ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯝꯂꯒꯦ ꯀꯣꯂꯦꯖ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯔꯦ ꯕꯕꯥꯗ ꯃꯊꯥ ꯁꯥꯍꯜꯂꯔꯣꯏ ꯑꯩ ꯃꯥꯅ ꯃꯥꯁꯇꯔ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯦꯟꯅꯖꯔꯒꯦ ꯅꯪꯒꯤ ꯅꯅꯤꯡ ꯅꯤꯁꯅ
ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯄꯥꯅ ꯀꯩꯁꯨ ꯊꯤꯡꯒꯗꯕ ꯌꯦꯠꯀꯗꯕ ꯂꯩꯇꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯄꯩꯁꯥꯗꯣ ꯅꯣꯏꯅ ꯈꯪꯅ ꯄꯤꯕ ꯁꯤꯇꯅꯤ ꯂꯩꯃꯗꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯉꯤ ꯀꯣꯔꯧꯒꯤ ꯂꯨꯖꯗꯕ ꯃꯇꯧꯗꯨ ꯍꯨꯠꯇꯨꯅ ꯎꯈ꯭ꯔꯕꯒꯨꯝ ꯑꯗꯨꯕꯨ ꯂꯩꯃ ꯋꯥ ꯉꯥꯡꯗꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯑꯁꯤꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯈꯟꯗꯦ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯃꯉꯥꯏ ꯀꯣꯔꯧꯒꯤ ꯃꯑꯣꯡꯗꯨꯗ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯅꯨꯄꯤꯁꯤꯕꯨ ꯆꯥꯎꯌꯦꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯦ ꯃꯃꯧ ꯑꯣꯏꯒꯦ ꯑꯁꯤꯇꯅꯤ ꯃꯗꯨꯃꯛꯅ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯀꯔꯤꯁꯨ ꯈꯟꯊꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯅꯤ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯁꯅꯥꯅ ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯝꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯊꯝ ꯇꯥꯔꯦꯗꯅ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯒꯦ ꯌꯥꯅꯕ ꯐꯅꯕ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯣꯔꯧ ꯃꯔꯛꯁꯤꯗ ꯅꯪ ꯑꯩꯒ ꯋꯥ ꯇꯥꯟꯅꯒꯗꯕ ꯈꯟꯅꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯩ ꯋꯥꯐꯝꯗꯣ ꯍꯧꯗꯣꯔꯛꯀꯦ ꯁꯣꯏꯗꯅ ꯀꯣꯔꯧꯁꯨ ꯀꯩꯁꯨ ꯈꯟꯖꯤꯟꯗꯅ ꯇꯥꯏꯕꯪꯉꯣꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯗꯤ ꯌꯦꯠꯆꯔꯣꯏ ꯊꯤꯡꯖꯔꯣꯏ ꯇꯥꯏꯕꯪꯉꯣ ꯍꯣꯏꯒꯤ ꯑꯄꯥꯝꯕꯅ ꯑꯩꯅ ꯄꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯇꯥꯏꯕꯪꯉꯣ ꯍꯣꯏꯅ ꯈꯪꯅ ꯇꯧꯕꯤꯔꯛꯄꯗꯨꯅꯤ ꯂꯩꯃꯅ ꯌꯥꯔꯦꯗ ꯀꯣꯔꯧ ꯄꯩꯁꯥꯒꯤꯗꯤ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯌꯥꯔꯦ ꯉꯥꯏꯁꯦꯟ ꯑꯣꯏꯅꯒꯗꯧꯔꯕꯅꯤ ꯋꯥꯁꯤ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯁꯤ ꯃꯥꯔꯁꯟꯅ ꯕꯕꯥ ꯑꯩꯒꯤꯗꯤ ꯑꯕꯦꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯗꯤ ꯅꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯕꯕꯥꯁꯨ ꯀꯩꯑꯣꯏꯅꯤ ꯈꯪꯖꯔꯝꯒꯅꯤ ꯀꯣꯔꯧ ꯅꯣꯛꯂꯒ ꯏꯆꯦ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯈꯟꯖꯤꯜꯂꯤ ꯃꯥꯜꯂꯤꯅꯤ ꯃꯁꯦ ꯍꯩ ꯕꯦꯝꯃꯅꯕꯨ ꯌꯥꯔꯗꯤ ꯑꯩꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥ ꯑꯩꯒꯤꯗꯤ ꯁꯦꯟꯅꯐꯝ ꯊꯣꯛꯄ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯉꯥꯛꯇꯅꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ ꯀꯣꯁꯅꯥ ꯅꯤꯡꯊꯦꯝ ꯂꯩꯃ ꯀꯣꯔꯧꯗꯤ ꯋꯥꯔꯤ ꯄꯨꯟꯈ꯭ꯔꯦ ꯑꯗꯨꯛ ꯄꯦꯟꯖꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯏ ꯔꯥꯅꯤꯁꯨ ꯃꯆꯥꯗ ꯊꯕꯛ ꯄꯨꯝꯕ ꯏꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯔꯤ ꯃꯥꯔꯁꯟ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯈꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯌꯦꯡꯖꯩ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨ ꯌꯥꯎꯔꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯥꯔꯁꯟ ꯆꯪꯂꯛꯄꯗꯨꯗ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯩꯃꯤꯟꯅꯔꯤ ꯃꯥ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯍꯣꯡꯂꯤ ꯃꯥꯅ ꯍꯣꯡꯂꯛꯄꯗ ꯃꯥꯔꯁꯟꯁꯨ ꯌꯥꯎꯈ꯭ꯔꯕꯒꯨꯝ ꯑꯃꯨꯛ ꯈꯜꯂꯤ ꯃꯥꯔꯁꯟꯅ ꯍꯣꯡꯂꯛꯄꯗꯒꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯍꯣꯡꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯍꯣꯡꯂꯛꯄꯗꯒꯤ ꯃꯥꯔꯁꯟꯅ ꯍꯣꯡꯈꯤꯕ꯭ꯔꯥ ꯑꯅꯤꯃꯛ ꯅꯠꯇ꯭ꯔꯒꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯁꯤꯅ ꯑꯅꯤꯃꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯀꯣꯛ ꯃꯅꯨꯡꯗ ꯎꯔꯨꯡ ꯑꯣꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯃꯥꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯔꯛꯄ ꯊꯥ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯥꯔꯁꯟ ꯀꯣꯔꯧ ꯔꯥꯅꯤꯒꯤ ꯃꯑꯣꯡꯗꯨ ꯌꯥꯅꯤꯡꯕ ꯑꯣꯏꯗꯕꯅ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯍꯟꯗꯦ ꯑꯗꯨꯕꯨ ꯐꯅ ꯐꯠꯇꯦ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥꯕꯨꯗꯤ ꯃꯤꯔꯥꯏꯕ ꯉꯝꯗꯕꯅ ꯃꯃꯥꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯐꯣꯟꯗꯨ ꯁꯠ ꯃꯨꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯌꯦꯡꯂꯛꯏ ꯃꯥꯔꯁꯟꯅ ꯅꯪ ꯐꯣꯟ ꯌꯥꯝ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯏꯌꯥꯝꯕ ꯃꯃꯥ ꯅꯥꯏ ꯍꯥꯏꯌꯦ ꯅꯥꯅꯤꯡꯅꯁꯅꯨ ꯅꯥꯅꯤꯡꯗ꯭ꯔ ꯇꯣꯛꯁꯅꯨ ꯑꯗꯨꯗ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯅꯥꯕꯗ ꯃꯣꯏ ꯅꯣꯡꯇ ꯍꯪꯂꯛꯄ꯭ꯔꯣ ꯃꯣꯏꯅ ꯍꯪꯂꯛꯇ꯭ꯔꯁꯨ ꯑꯩꯗꯤ ꯃꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯌꯥꯝꯕ ꯃꯥꯔꯁꯟ ꯀꯦꯔꯣꯂꯤꯟꯕꯨ ꯀꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯅꯛꯅ ꯂꯩꯔꯝꯕꯅ ꯁꯠ ꯑꯗꯨꯝ ꯆꯪꯂꯛꯏ ꯏꯌꯥꯝꯕ ꯀꯩ ꯍꯥꯏꯒꯦ ꯍꯦ ꯁꯤ ꯑꯉꯥꯡꯁꯦ ꯄꯨꯔꯥ ꯇꯝꯁꯤ ꯃꯁꯦ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗꯦ ꯐꯨ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯗ ꯀꯣꯟꯁꯤꯜꯂꯤ ꯀꯦꯔꯣꯂꯤꯟ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯍꯟꯗꯣꯛꯁꯤ ꯀꯗꯥꯏ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯔꯤ ꯊꯥꯗꯣꯛꯁꯦ ꯂꯩꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯂꯝ ꯏꯍꯦꯟ ꯍꯦꯜꯂꯗꯅ ꯍꯦꯜꯂꯔꯣꯏꯕ ꯑꯩ ꯁꯥꯔꯔꯣꯏ ꯃꯇꯧ ꯁꯥꯔꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯅꯪꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯗꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦ ꯅꯥꯒꯦꯔ ꯁꯤꯒꯦꯔ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯈꯪꯉꯕ ꯃꯃꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯤꯍꯧꯋꯦ ꯍꯥꯏꯌꯦ ꯍꯧꯖꯁꯅꯨ ꯅꯪꯅ ꯃꯥꯒꯤ ꯀꯩ ꯈꯪꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯋꯥꯔꯤꯗꯨꯕꯣ
Martian sumikuptuda nupiduna waramgadaba khalamgadaba wakhaldo khangba ngammi aduna wakhaldo amaromda puthoknaba tawbi Se lehorona jai khare sadradi yarare ai khangi nangi nagun Lacy Henry nupa du thadok loi matago chena konchilli Carolina yamba ha se sato lao se kadar tawle ri mana Caroline su Martian gi ayaba phanglabada singthoktoi tawbi aduba Lacy Henry di uphak tawna nupa du naptuna laikre Caroline yarare se thokro ai phajana hairage Caroline hoi thokebaga Martian nupi du onchenduna nangna unapi olami sina kamai tawbano Martian Lacy Henry bu phaduna layu samaina do nangonda aina hando haibra yamba wa mata haige saudi saurakano hayo ai sida sum laidoira lainingdroba sida laibase nungai tabro nangba anoi nati adudi kaige mina phana hainadrade luhongbasu nate aiga laiminabasu natabasida sida marak marak lakpani kaino yadro siso nang hostel da laige haido chop mani yayeba adubudi aduisu ai sida laibadagi yamukse aiba laithokpiba male namit kudingi su laktre ai se yam uning bai waraba hoi adusu aduga chichi hoina college thindok thinjin tawbudusu ki ba ai hoi ai hayengdagi thinba lawba tawrage yare laibadi moiga dum laimino Martian su nupiduna haujiki oina wakhal nungairam loidabadu angang natabana adum khangba ngambi aduna tapna oina wari sabi abema mamagi manakta yamungna nangbu soitana thini babada gyan khara tajasano haituna tawbani nangbu nungdang thenga phautum de haise kaigino ba Lacy Henry nupa du da wayam so hainingba oidabana asima khakhumi Nobel babaina thengi dudi aduisu ayukta nganta hogalaga balcony da phamaga phasana paye lairik papham wakhal pothapam nungaiba mafam sida nangna matam sisinaba haiti ayukto yoga khara to wakhal chawthoknaba nasa nungainaba Lacy Henry ki awabadu nupa mane hena khangbibana nungsina makoktana thabiduna abema ngasi nang yamung da sauning lamgani warawramgani ai khangi adubune sana yamung wahaike mamang da nangi maglan kaya yamung na thugaike adumagna aina nangi apamuk khuding namhat ki khan ki balaiti ima baba bo soitana ning singlamne adu so ai khangi aina pau phongna handrise nangbu thamoi kanchilhan batamini mikup khara oiraso moiga lapna bangam hanbane maram haibabu ngasige sangsarshida nang nasa natana nasada ke hena thajaba yaba mi amata leita haibadu takpani aisu misu ima babasu khudingmak sidagi henba nang nasana nasabu thajo moibu nungsiba moigi awaba yenglingai nasana nasada hanjin chaina phawanjab haunade Martian Lacy Henry ki masa thengbaduda sagatuna lairambi marai bakta makhutu thamduna amuk yengi nupidu mai hoba makai sagatuna lairambi haima nang ni nasayam saina sik hipulaw se nupidu tapna hipthahalli Martian nupidu ba hiphalamduna kadagi thokraga baulamada thune ising haptuna makhuta lasing kharaga paiduna changlai lasingdu ising lopsinduna tapna machung khara tahanduna nupidu ki marai bakta thambirai rumal amon baduna mamai tu tapna nanthoi nangbu na sangamdrudi haiba yadro kaishu tawdeda nang ase kayin changsage chak chadiye kaige ai mama do miss tawe Martian khasik nungai tabadi phawi adubu nupidu ba themjinbi mama du kaishum tawdreba ado baba du gyan khara tadri mana gyan khara tarakanda yambung na nang soidana thini matam khara khangai nang kaim chadradi yararoi kainom chasi nasa sagali se phanaba guli ja seba kai chaninge nangbo chok jasira chaningde kai chaninge yamung da hayusi yerunga bread ka tawar ka jasira yare da sem dreso isam sam na chage lairamo ai lorge ko ada kokde chipro
Khanabu nabraba, kay nungaitaba lege. Kayam tawdiye. Kayam tawdidi hairakono. Doctor oina kauraksani. Asengba hayoda. Asengba haidradi unahaloi. Kaysu kaideda. Nupado oiraroi khanna mapanda thokri. Aduga bread ka guli ka puduna changlei. Abima, se, bread se chao. Nupidu piece ama khaklau chai. Atai su sau. Chaningdre. Adudi guli se oina charo. Wahaido haiduna nupidu hidak pijabi. Nupaduna yenglakpada nakanda mamagi photo lairidu ui. Mama yam uningbro na. Ngasidi nungaiti. Haying oina chalasiko, maramokpani. Haying di yambong na soidana thinbirani. Horen nay phiyom sin bahawro, nangi pochai singdo. Nupidu nupadu ki makhut paishilai. Namit kharani laiminaba sida nupasina mangonda tawbagum punchida kanagumba amatta na tawraktri. Sidaidi yelaroida. Nangyumda phazana nungay na mamaga layro. Yambo, aibu lawba amuk lao ko. Kay lumo na haise? Ay na mapung parakanda. Kay? Khangdra to. Haido na makhudu kantoi. Martian no petaw na nupido'y makhudu mana oina paishili. Khangdabagi hangbaso saubro. Hoy, tuoke. Lehoro ko, ay chalage. Haying lake. Iyan thong charaga ithinbige ayuktado. Yambo. How? Nungsibase karam tawi. Minungsi na karam tawi. Ay khangde. Khanglo no. Yamong se tongan man bagi khanphom khangdre. Hoy ni. Haying chatladoy ni na thagalawro. Haying thilani kaim khano. Nungan lay ko bema. Inak nagpawari natra. Nathanda na dum khalaga nathanda dum wabay wani. Ay di wadi na. Sige matungdi ipham day labkrani. Ay bo hangay ba phawri khangi. Nang na takhanbay wani. Ay di kaim khandi. Nang na yadre, nang na sauri. Nang na hainadre, nang na pamdre. Nang na nungsidre khang na adum nak na layishini. Nang na ahong baba awan ba malaklabaso. Ay di khang bangapni. Khang do na da sulaklishini. Khara sathiba, khara sauganba sida. Minungsi khangdaba. Thamoy pandaba sudarabani aisi. Thamoy gi warol daroi na dadrakanchida. Ay na kanada magwakani. Ay di sauraga isaw langlaga pugalaga laybasina dum pagjabanida. Ay na khang na chat ki haidai. Chat kro. Oina chawbi so on kremi kapsida. Nang na lehaningdabagi chagi khanba iso. Ay sumini na. Ay na nungsisabi ka naman na hinadabang mong utbase. Ay sunungayti. Nungaytabagi emotion chi malot na puhonabada. Sawsinabagi wani. Ay di, nautabag kaya haiti. Ay jalagi. Haido na hogatli. Lacy Henry suta singna nupamagi thamoy bulak na ki haina bukhalibra. Wakhaldo na ado yawradi khamlaroy. Naning tamlo. Hoy, ay gidi khambi na balayti. Phazana pothar lay. May pong kuding na miray base, punchi oy ramali. Ay na load ba awa base, kanagong ba ama na kasik kang bibadi pamlo ba ni? Pari, paza na jalo, tingani. Nang di Nobel paza ba para ba ni na, wangang bagay ang hiramine. Makok to the top na ilaga. Nang giyo limiyam se, loy na punchila laga jalo di kayo. Hau ba dagi hau na, wakal da pao ba. Thamoy da khangjin ba kanamta na khangbita na lai ada ay kanamta da warawde warawron mapok TV oirambay ni ihetlaroy da tamcharon na ni Martian nupido'y makokta ng thaduna ay niyat pa ni nang nanati Khoimu ay nathagpa Langda layrang nang nathuba ni Noong maninigi matong ni Martian Lacy Henry Lacy Henry gi yum dalak minay Rani do na layrami. Machalak pa ubata Rani na. Bema, nang lai bro. Icha si uda ba kuiri. Lacy Henry, mamagi oiram liba pibam duda, sangsin do na konchinjay. Ima, babadi. Napado, karay chat kiba no kangdi. Moiti gagi mi unani haibra kaino, chat kiba ni. Martian su sangsin do na, tap na Rani bu sagot pido na, nupido do onchili. Abema,
Imagi chanaba amta semlo. Hoyambo. Nupidusu sakum changkri. Rani da khamliba singdu ubada Martian hawjikta da wahang tawri. Ima, kaidobu yaurage. Nasado loi khami. Kananabu oini napa natana. Kaiwa hairaga gyan tagadabanu khangdi babasi. Aisu gyan tagadrana abemasi lotpani. Natraga imasu abemaga punna matam khara leiragero. Babase paramda tambidi yaruidori. Ma handakse kaino mitau tawi. Yanida. Ima sida sum leiki. Mina kari karangang narakani. Ay molong piramgi. Abemase. Matam khara aada lehankigi. Ay babagi mong si khara nungaiti. Imaga sa abemaga khara toina baba kangandana pau phauno. Ay gasu phaunasi. Ay toina laki. Bemase sor honba waba toina hobani. Martian wafamdumadi singna khangdabani. Nupiduna su haidi. Kaige. Nati. Mabu kainagi. Piklingai aikoina sum thadokpagi hostel da leiba phauba aikoina toina yengdi paisa khaktani moi warden da sinaba bemaga amuk phau unadi adum kanda mathanda waba mayam khangjinbagi thoklakpada kana nakhibani aikoina su phajani yengthopidabani na sini haibado haiba ngamde madi narasu nai warasu wai haidabani Masi kamai ngangnani khangde. Noma tawraga ma phajani yengthoki. Magidamang ay phajana honagi ma. Aina khangdaba yaurasu imana haibiro. Madi yinchangdasu chaba yadaba yam leibani. Kay yinchang aydi khangdena. Sadasune yendai hena chadabani. Adu phauba hangoi de yam tawbani. Ngadasu puklaubi rau ahela. Napi chabi silver tunghanbi adai kharadi chabani. Saring poro nga hai ngamu nga kra nga chikadi ma chadabani. Mana masingdana khamen achoba bilendri adai kharasu. Adoima ay nga saido madu saring pizaruri. Kaishu tawroidra. Ay singna khangdabani. Kay dawni ma. Kaishu tawroida pakhat kanu. Wari saringai tanjaduda nupidusu thoklai. Sakpamdu yengbada karigumba ama tawrure khangi. Mamai mamitto imang maksilli. Martian class to nupidudagi launa. Kaidorage bema. Kem tawde. Kainom tawba mali. Kaidorage ba? Si, hayomi. Pari. Nangi hay mahise. Ay tharoi. Thao, lambida haige ay. Ay su lambida thagi. Yare tudi. Ay su lehaurage. Pari. Ay su leani. Rani de anidugi matauda momonok jay. Lacy Henry mamagi phibamdu ubada nungaitri. Tapna phamtharaktuna. Ima, ay si dalairora. Lainuda. Imana nang kanma ngambasu nate. Matam khara yengkisi. Napagyan taba ngaikisi. Imana laibak thirasu. Ichabudi aswe ngam nang haningde. Napasi hana ka yamanade. Adunani aina su nangbu thingdribasi. Lacy Henry mamabu mathada chena konchinjai. Mikupsida nupa oina pokcharamadi haiba wakalsina makok manungda hanjin khalai. Rani machagi makokda nanthaduna themjinbi. Chathoibi imagidi warunu nang nasagi khallo. Lacy Henry Martian do anchinduna. Yambo aisida lehaurage. Abema ay nangi khali mamagi su khali. Mamana sumaina mathanda nara leibase ay shunungaiti. Adubu nang na yum sida leiraga imanoi animak sokpada ay pamdi. Sokpasu nang leiraga ni heni. Pumnama kuding makhanbi yaba khallagani. Ay na nang aada lehalisi. Oiningba oidunasu ay imabu thadokduna mafam kaidasu satlaroi. Ay chatlaroi. Adudi hapta ama babada akhoi mafamda puraga phu yabra. Nang sida lehoge hairadi aduna tana atay upay leite ingonda. Nahangidusu ay na matam chana lakpagi pharini. Laamdre na khalo. Nang kayoy ni. Adugumma mayamdo. Thogla aroy haningai leiti. Punchi chupa ningamdana leidoi saruk. Warasu matam khara khanglaga leibaduna phatro. Yambo, ay mamangpade ay kaisu khandana leiba ngamni. Ay sibasu ngamni. Ano, mama sokpase
ꯑꯩ ꯈꯥꯡꯕ ꯋꯥꯏꯌꯦ ꯑꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯈꯛꯀꯤ ꯈꯜꯂꯒ ꯋꯥ ꯉꯥꯡꯉꯤ ꯅꯪ ꯁꯤꯕꯗ ꯀꯔꯤ ꯊꯣꯛꯅꯤꯗꯤ ꯅꯪ ꯈꯪꯗꯦꯅꯦ ꯐꯔꯦ ꯅꯪꯅ ꯌꯥꯝ ꯁꯤꯅꯤꯡꯂꯒꯅ ꯃꯃꯥ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯊꯟꯇ ꯁꯤꯖꯒꯅꯤ ꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯤꯗꯨꯗ ꯀꯩꯁꯨ ꯆꯪꯂꯔꯣꯏ ꯈꯪꯉꯤ ꯅꯨꯄꯥꯗꯨ ꯆꯩꯅꯥ ꯄꯤꯔꯨꯕꯗ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯗꯣꯝ ꯆꯦꯟꯈꯤꯒꯗꯕ ꯅꯠꯇꯦ ꯃꯃꯥꯗꯨꯗꯤ ꯈꯪꯉꯤ ꯃꯥꯔꯁꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥꯗꯤ ꯚꯥꯞ ꯇꯥꯏ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯝꯃ ꯅꯪ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯁꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯃꯣꯏꯒ ꯂꯩꯔꯁꯨ ꯑꯩꯗꯤ ꯁꯣꯜꯂꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯄꯥꯅ ꯑꯩ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯃꯃꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯔꯣꯠꯄ ꯑꯃ ꯊꯝꯕꯒꯨꯝ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯒꯤ ꯑꯔꯊ ꯐꯨꯝꯕ ꯋꯥꯍꯩ ꯀꯣꯛꯇ ꯅꯩꯅꯔꯨꯕ ꯁꯪꯗꯦ ꯐꯨꯟꯒꯠꯂꯛꯄ ꯁꯣꯔꯗꯨ ꯍꯣꯟꯊꯕ ꯉꯝꯗꯕꯒꯤ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯀꯞꯂꯦ ꯈꯪꯉꯤ ꯅꯨꯄꯤꯗꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯔꯁꯟꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯕꯦꯝꯃ ꯁꯦ ꯐꯖꯅ ꯐꯝꯃꯨ ꯏꯃꯥꯗꯣ ꯅꯥꯔꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯍꯟꯗꯣꯔꯛꯏ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯪ ꯅꯪ ꯂꯩꯍꯧꯔꯒꯦꯕ ꯉꯔꯥꯡꯅ ꯌꯥꯅꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯤꯅ ꯉꯝꯃꯔꯣꯏꯌꯦ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯥꯔꯁꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯈꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯃꯃꯥꯒꯤ ꯃꯥꯅ ꯁꯦꯝꯂꯨꯕ ꯆꯥꯅꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯏꯟꯕꯤ ꯏꯃꯥ ꯅꯆꯥꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯕꯒꯤ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯇꯤꯛ ꯆꯥꯗꯕꯤ ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯃꯥ ꯑꯩ ꯑꯣꯏꯔꯨꯕꯅ ꯏꯆꯥꯅ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ ꯑꯗꯣ ꯅꯪ ꯏꯃꯥꯕు ꯅꯨꯡꯁꯤꯔꯕꯗꯤ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯗ ꯑꯣꯏꯒꯗꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯈꯛ ꯏꯃꯥꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯅꯪꯅ ꯁꯣꯏꯔꯕꯗꯤ ꯏꯃꯥ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤ ꯃꯈꯨꯠꯇꯨꯁꯨ ꯆꯦꯠꯂ ꯄꯥꯏꯁꯤꯜꯂꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎꯑꯣ ꯊꯣꯏꯕꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯃꯩꯁꯥ ꯂꯥꯡꯕ ꯏꯃꯥ ꯄꯥꯝꯗꯦ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯃꯥ ꯋꯥꯔꯁꯨ ꯋꯥꯅ ꯆꯩꯅꯥ ꯈꯨꯗꯤꯡꯃꯛ ꯈꯥꯡꯅ ꯍꯤꯡꯈꯤꯅꯤꯌꯦ ꯅꯪ ꯏꯃꯥꯒꯤꯗꯤ ꯋꯥꯒꯅꯨ ꯏꯃꯥꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯏꯃꯥꯕꯨ ꯃꯔꯤꯂꯛꯇ ꯂꯛꯁꯤꯟ ꯑꯋꯥꯕ ꯈꯨꯗꯤꯡ ꯑꯩꯒꯤꯗꯃꯛ ꯅꯊꯟꯇ ꯃꯥꯌꯣꯛꯅꯧ ꯍꯨꯟꯗꯣꯛꯂꯝꯒꯗꯕ ꯅꯆꯥꯗꯣ ꯑꯩꯗꯤ ꯅꯠꯇꯤꯌꯦ ꯁꯤꯔꯕꯁꯨ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯤꯒꯦ ꯏꯃꯥ ꯅꯪ ꯋꯥꯕ ꯌꯥꯔꯣꯏ ꯃꯩꯁꯥ ꯂꯥꯡꯕ ꯌꯥꯔꯣꯏꯌꯦ ꯆꯩꯅꯥ ꯈꯥꯡꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥꯒꯤ ꯑꯩ ꯂꯩꯔꯤꯌꯦ ꯏꯆꯥꯅ 이마기 많다크라버니 이마디 까나니 ꯌꯦꯡꯁꯤꯟꯕꯤ니 하 ꯅꯪ ꯑꯩꯅ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯍꯧꯕꯗꯣ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯣ? ꯔꯥꯅꯤ ꯃꯥꯔꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯅꯝ ꯀꯟꯕꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗ꯭ꯔꯤ ꯅꯪꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯈꯟꯕꯗ ꯋꯥꯔꯤ ꯅꯪ ꯆꯠꯈ꯭ꯔꯣ 이마 이자 ꯄꯨꯟꯅ ꯁꯤꯃꯤꯟꯅꯍꯧꯔꯒꯦ 마르션나 ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥ ꯍꯩꯍꯩꯗꯤ ꯁꯤꯅꯤ ꯈꯪꯅ ꯈꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯦꯅ ꯈꯟꯖꯩ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯁꯤꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯃꯁꯛꯅꯤ 이마ꯅ ꯁꯣꯟꯊꯔꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯟꯊꯔꯛꯄ ꯇꯥꯕꯅꯤ ꯊꯧꯅꯥ ꯂꯩꯌꯨ ꯏꯃꯥ ꯑꯩ ꯁꯣꯏꯗꯅ ꯑꯕꯦꯝꯃꯕꯨ ꯄꯨꯈꯤꯒꯦ ꯑꯕꯦꯝꯃ ꯅꯪ ꯒ꯭ꯌꯥꯟ ꯇꯧꯁꯤ ꯌꯥꯡꯕꯨꯡꯒ ꯆꯠꯂꯁꯤ ꯑꯕꯦꯝꯃ ꯁꯦ ꯂꯥꯛꯑꯣꯕ ꯆꯠꯂꯁꯦꯕ ꯌꯥꯡꯕꯨꯡ ꯃꯃꯥꯁꯦ ꯗꯣꯛꯇꯔ ꯀꯧꯔꯒ ꯑꯝꯇ ꯌꯦꯡꯍꯟꯁꯦ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯅꯪ ꯁꯤ ꯂꯩꯍꯟꯕꯅꯤ ꯍꯦꯟꯅ ꯀꯤ ꯂꯥꯛꯑꯣ ꯆꯠꯁꯤ 마르션 ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯅꯨꯄꯤꯗꯨꯅ ꯃꯨꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯨꯗ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ ꯂꯥꯛꯑꯣ ꯊꯨꯅ ꯅꯪ ꯉꯔꯥꯡ ꯀꯩ ꯍꯥꯏꯒꯦ ꯈꯪꯅꯤ ꯅꯪ ꯌꯧꯕꯒ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏꯕ 마르션 ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯊꯧꯅꯥ ꯃꯥꯕꯨ ꯍꯥꯞꯄꯅꯤ ꯅꯪ ꯌꯥꯝꯃꯛꯅꯤꯡꯕ꯭ꯔꯣ ꯍꯥ ꯃꯃꯥꯅ ꯁꯨꯃꯥꯏ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯃꯥꯏ ꯑꯥꯗ ꯍꯔꯥꯎꯅ ꯂꯩꯗꯣꯏꯅꯣ ꯑꯩ ꯊꯝꯂꯣ ꯃꯌꯥꯝꯕꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ
Aadasу nang harauraga karam kanda laikhrage. Kappaga laubaga thamlamai amta. Iyambo, ai leijahaurage. Yaroidana. Toina pubige khalambani. Ngasidagi nang sukchathik chalhaloi. Martian, Lacy Henry masa ngamkhidabadu ningsinglai. Ngaiko. Nang ngasai kaidawi haibano. Taude. Oh, taudaboire. Sidani. Aina apai potna thomninglaktoise. Nang Mumbai da purani haye. Lacy Henry, nupatuda ngakpai kaibo yenglai. Oidaba ngangba. Wa ngangningdaba migi machine ama puthui. Kananaba. Ado, nang yamda try tawrge khali. Ekhoi ni chache. Nupi mabu mathada mikup khara thamduna. Silakliba nongleise. Nang mayokna bangam loi khanbagi. Aina ujau urel oina phanduna nang bu ngakthokpani. Yambungi abema. Nang aibu thajau. Ima bo mukhana aina sokhaloi. Karigi asigamba kharada nang na pukni wakhal sonthadoino. Nupa oina paglamde haina karigi na thanta taksi sondoino. Macha nupa amana lobam thokpa thodang khudi aina logani. Mamado kashum tawreba. Sana pakhatkana. Ado babado gyan khara tajri. Mana gyan tarakanda yambungna nang soitana thinni. Matam khara khak bibiyo. Miyoibagi athenba wakhal nahak mo phattabase leiramgadra. Lacy Henry na mayum chatluba mathang numitki numidangduni. Ningthem sulaptuna mapa macha ani du wari sai. Sana, nang ngamdre. Ipa na nupisi mafam sida leiringi. Nakhut chalo haibase nang ngamaroi. Masani yadana ay adumadi sungam ngamoy pabong. Adugumba akiba thaudok tuma thoktori pakhatpai natro. Mabu mafam sida purakhrida. Aduna lauroidaba oibagi. Hai, pangano. Mana mafamsida leiringai. Magi asonba thihawdawni. Nupa amada thokchenkradi. Nangna thanta ngawhawni haibibani. Cheloi. Cheledana. Namdana launi. Adumai namhaduna masage ayaba yawda. Nupige asonba thidawba nupado. Aidi nati. Mina cheloraga. Makhut chaluraga. Nangna phiman khulakpada. Aina harau yani khalibro. Taning de pamong. Chahi ani ahum ngai babu waro. Aina kupna senani. Kanamta na malo bagi matik nati. Ningthem machada haini hairoi mikup sida khangdi. Sigi maram amasu leitabadi nati. Sana. Ipa ne ngasi nangonda hairibo wahaise. Mapa amana macha amada. Haifam thokte haibi ipa su khangi. Adubu bemana nangondagi lapthokpa manba mawong ama. Hek tawribasi. Mabu nangi oihawrabadi. Nupidi ijat ki adum khalakani. Martian mapa oibagi sauningbadu khangsinduna. Babong, wado anirak su nanganglakano. Phanoiduna su, ay mabu namhaduna masagi ayaba yawda. Mabu ay gyoigi khande. Sensu senakini. Kanamta na magi khodang paiba matik nati. Ay khoy na ngami matago, punchi chupa ningamdaba maloy na duni hinghandawa pangdaba nupado. Ay dinati. Hay, matik na taba dunara. Handakta thoke tawkhriba thaudokto. Maduna lambida thau halingai panthakibaini. Matung thokaloi. Aina ngamna bohanani. Pabungge haibabu babado wari sabiyo. Yari. Ataida aina thokpa daujage. Aina harido madu pangtho. Mapagide aina thokpa dauge. Wathi ingangna ta pabung. Adabu mapa ama oina machada haibiya bawaro. Atuk tukachaba wada. Hairakano itaningdi. Laiwanin he aina hairibase. Aina haiba yadena leiringi. Nangna sana khambro. Martian su wakhaldu nupa oibana amuk khalaktabadi natti. Aina chatluriba tawruriba lambisiga tayonaba thabakti ai tawningde pabong. Martian wakhal ngaiha khalaga. Yare, ai pabongna haibi ilake. Adubu haina singna tawdongni. Adugumba mataw amata hujik ulunu. Chakto hana themnawduna pijo. Gyan tabra. Asumna wari saringai Lacy Henry su makhada kumthari. Ningthem su saramba wari leptuna nupiduda onchilai.
Bema, nang nasa nai haibado kain tawdrabro? Hoi, tawdri pabong. Phari phari, nang haying chatlani haibanina. Ngasidi chak charapda chamina sen tawni. Lau, pham, chak se ingkrani, chanaba tawrasi. Hoi pabong. Lacy Henry, kitchen da koina amuktang yengi. Maga hana laiminaba, khangnaba ama phau leiramdabaduda, wakhalda khazikti karino khalli. Adubu thoina aduda pukning lupsinbadi tawdi. Masu tapna phamtharakli. Martian su nupidugi chakluktuda inchangdu kothabi. Charo charo, ningthemna. Hayengdai nang chatladabani na, no yamungsu nanga wari sananing mali. Chak chatooga dum sanarusu. Aikoi su mapanda hangjik langke. Kuire, numidangda maphamsidaga leiraga, hawa nungsit ka phangdaba. Ngarang su nong mapali, ngasina sagol sen oye na tawni. Hayengdi soidana thilanida. Charo charo, chaba tapno. Ningthemdu, hidak khara thakjin khibana. Laisabiduda, phi indabagi wangang bahuri. Hey, mi mayam leibanina, nang phi inchilaga lei kaidogi, ha? Pangida, nupi oiraga aduk section jadaba. Adunadi, mi na khudong chaba lokhiba tabani. Lacy Henry, chari badu leptuna, ningthemda ngakchanani yenglei. Martian na. Jasilo, lemhan ganu chakto. Oh eh. Sana, chalo. Angaga mathagta ka minagro. Nang wari aruba sadaw lay haibadai. Thabak loishinda wali ya pabong. Yari, mi atay sulay. Changwa yari, kakro. Lacy Henry su, angang magtinatabana, ngastigi matawdo iching na jay. Adubo mikupsigi oina, mapasto lay ribana, makuthamlaga mang thado na thokri. Mathagta kaduna, sofa kada lai. Nang kadoy na sasi, mi puni haibani shida. Kada chang batali, as, chang silak ka na, manamdo hinade. Nupado, nupido day kitang handok laga, makudo paido na chingi. Kada la oba. Yambo, nang normal oidri. Haying sarisi, makakumo. Ngamaroy, ay thabag yamlay. Kada nupido panamdo na singchinduna, thongdo lon chilli. Lacy Henry pakatna, thongdo hang na batawi. Martian na nupido gi makut phaduna, phamungda namsilli. Chino ay bani. Lacy Henry pakatna. Yambo. Nupido makut ani na phaduna, manang nak na changsilai. Kaino na ingon daw siya ba? Ay na daw siya. Nupido gi maray bagda, machin na tap na thengdo na. Nang nasugyang phazari si kaygino. Lacy Henry, Martian bulakta ni inthui. Amadusu, nisa si sin na kibana, mabu inthori imatagum, nupido gi makut anido, jelap na paishili. Pabo! Chia! Iche! Hey, nang miyam kau nimbra, ha? Kanamta na nang nalawri daw, taras na kumlak daw liti. Nang ngasidi, ay gikutagi na thokto na chin mga maroy. Ay na napamda kari arat ba daw kragi? Nang ginaral ay kang di, ay giwadi nang sem, ay giway daba yadaba ni. Napado dap na, magi purit kibatando, makut naman na lautok pa hauri. Lacy Henry, angam mapanggal putok do na, nupamabu intok lam do na, magi kada etestaw do na thamli ba bathroom do da sinchin kri. Martian do sounding na, bathroom do da kauchili. Thok siya ngay ba ni? Pakhum pirak te nupido, minute kun hen na lawi, thong do banam khay na buhat ni, ado bangam de. Ko na thangda, mawal do da nga thado na domin pambi. Mana tawriba thabaksi, chum libra, natraga la libra haina, wakok manungda kan na khali. Ko na thangda, nupado, purit pachana semsin do na, Lacy Henry gi lairiba boy amaga, kolom amaga paikatu na wahay karai. Iriba wahay singdo, nupido gi pamung mathagda thamlam do na, bathroom mayada lepi. Abima, tabro. Tablap na kawarakpani, nupido pa kumpirakte, Martian makatari. Ay chalage, thong chilon chilawro, aduga patharo. Martian, Lacy Henry na pa kumpirakta laikiba do da, jingnaba pawrak do na. Abima, si, nang kumdangay su kumlo, ay chakige ba? Abima, thong do thindo na hanjin kaujabani, pa kumpirakte nupido. Ko na thangda, thong do namda na pagkairi. Pakat kibani, pakum amata pirakta, wangangda,
pung ama hena laikibadudha makhuttu ina pungangang lami nupido bathroom da thetpa mirror dusu machet kaiduna dari Martian changsinduna pakhatna Lacy Henry gi makhuttu phai kaino bema ha kaino ba aigi thawai se hana lauchage aduga noigi apama pumba pangtho Martian mapi dari abema ifamda china piyo adubu nang adumai tawno pendaba waroba sauningbe henmanbana Lacy Henry Martian ki mamaida hanjin khupakna thaduna sa aina nangbo asuk thazarubagi mahaira nang ngasi asigamba lapchat ama chatke thorang leibase kaishu tawba gamlari batako khudong chaba loge khatma natro nange adugumba kharam chawba nuksibata aina kai khumna dige chakrasalo nangi na sakto mo khanna igi bimax ta ulake khanga do Martian mamai lukthaduna hoi ai shani sadagi suyena sathiba tamthiba sani aina haiba khudi nangna thazabiraroi haiba ai khangi ado bema nupiduda piroinaba miteng yengduna Lacy Henry gi makokta makhuttu thamduna ngasi haiba numit chidagi ai sigumba lamchacha amuk khanana phamda chatlaroi haiduna wasakli nangkhak nate nupi amatada ai sigumba amata chalai nangna saniyada ai fattaba tawrei ai lan kraiba wahaise ai hagi khanbani ai chalaki hayengdo moida thilanbra natraga nathanda auto da chatpra kanam tawro ai laklaroi ki saun panba maise ikai khangbi yengjage ai haiduna Martian tapna hogatkri ngaktangduda ma wakhal mawan khankibani phana oiduna mana piduki ayaba yauda phisi soke khande ma masana changluriba oiduriba sinpham adubu ikai khumnaba pamima Lacy Henry Martian da munna yenglai asonba matau su utpa taude nangna ngasi chatki hotnariba lamchato nangki imada nangki na chalda chatpo iramlabadi nangki lale haiba wahaiduna yaramgadra khummo aigi wahangi pakhum piramdana chatkiba yaroi ngasidi tapna nganglasu sonchini tawshini moithem tawe haiba kanna ngangli sawi phingale haiba yari ai chalage paramatambige khallura mali nupa magi maphamda nangna khalluri basaki wakhalda ai hairaura ipang pangbi malubani nupido nangi na khutpu chalabadi nangi na khada leini ijat ki khanduna nangbu accept torkani sinatro Martian Lacy Henry da munna yenglai hoi ai isaki ijat pudi yam wangna khalle adabu nangna khalliba aduk thona leitabi nupidudi ai dinati loirabra nangna cheigadaba pangdabi emagum sangsar sida hinbaki duna madom thawai laujaduna mangjakiba natre hairaga izati khanduna miyam pumnamakdagi lotuna maichak khangjakiba makhoi minati ai nangna saram chattuma ifamda chalambada aigi imi phawba nangna sokba ngamrai laikha tadriba nupi singbu lamjingduna parama soidana tabiramni hairei nupaduna khwaidagi thamoi tanikba wahayama ibanigi mari ngasina roibani maridi aina simga chakhibani aina sudugai chabani adubu ai chalage ai ma ikai nungsi yanari nupi sigi mangda phauba ma lepa ikai rakli adubu mathamai da khalli mai thomda tariba ikai basina mangkhibaga ma soidana nupi sigi manakta chakhigani hana gumma busina kini haina japyungna khanjai Lacy Henry Martian gi mangda leblai laimana mo ehingani haiduna laigi sihan khibadu lokthokduna leimaida thadai ihari chalo nupadu wangang lamdi magi matam yam leiri khanduna tumin chatpa hokri Lacy Henry tanarakduna nupaduna piramba phone dusu wangang dapi Martian su phone du loduna wangang lamda adu makum thakri maral na mapot pharaba misakom Lacy Henry waisang bagi sora mohanthei sontharoi khalima ahing to matumdana mapi maron loisilli
नुपादुना पिरंबा चेदुसु पादा सेगाइदुना डस्टबिन हापचिनख्रे मार्शन सुमयमदा हलक्तुना मागी कादा तुमिन मंगदुना फम्मी लैसी हेनबीबु माना ngakसेने हाइदुना पुरक्खिबा लैसी हेनबीना ख्वाइदगी मिपाइजखिबा मा लाकपदा थाजबा अमा फंगबगुम हराउखिबदो जरा हेलंदुना थाख्रबा मतुंगदुनी मार्शन कोरौदो ओनचिंदुना बाबा मतुंग अंगांगदा मरल पंक्षी सिरकनो ऐ सौरकनी लैसी हेनबीदा माना पुरक्पा पॉलिथिन दुपी से नकुदु पोंबोई मंग्रा मना अंगांगबसे थोंबा फैयाई अमंद नंगी फोनी ऐगी सिम हापनी नंगना कनागा वारी सानै कनादा नंबर पी हाइबल ओइना खंगनी अदुगा नंगी लारिक तो मंगोलदा थमलंबनी लैसी हेनबी लौदे कादा कप्तुनु सेंचिनख्री मागा पाउ फाउननबा ऐ सिमदि पिरमगे बाबा बाबाना साउन अंगांग से खरा थेमसी मागे अपांबा तौबिद्रसु मी अमा ओइबगी फजना लोइनबीसी बाबा ग्यान तारमनी खले ऐना हाइनिंगलिसे कोरौदि वांगांगदे मार्शनदे इनुंग नुंगाइट्री ममांगै माना नपीदुना फेशियल तौनी हाइदुना ममादगी पैसा लौजरकपदा हुराले हाइदुना लंगनरुबगी मथमोइ सोंना कपखिबदो ngasisu adugi nungaitaba ama loinaribani baba ai mai manang amta changugi mai lairik to baba na mafam chana amta thambiyo amuk suning singlai mana Lacy Henry bu farm house ta puduna lakhibagi maramdo Martian na thabak chinbagi tanja lauduna ranina machana thaknaba coffee da pangthanaba yanchinduna thamlamba Lacy Henry makok ngaurakpa adubu kagi thongdu lonchin khibana कनासु संगलखिदबा माना मपान थोगलकपदा नुपा अमा लेपलंबा थोय नंगदि लेसाबि फारमेना इसिंग खरा थके कनाय थोइनो इसिंग गमता लेते चलो यम सिदना यु थकजिलगा कैतोब चंगलैनो कनानो नंग यम थुना मफम सि थातोक्तुना चखरा चलो ऐना लेकाय तानाबा लाउरदि नंगे फबो ओइरोय हे पंगनुनि नंबो नसै फजरदना शे इमुंगदो चंगशिलौबो नुपीदुगी खुदांग पाइदुना इमुंगदे संगशिल्ली याम सौगलेहे नंगसिदि Lacy Henryna नुपादुबु इंथोक्तुना मपानदा चेनथोक्नबा तौबि नुपादुना खोंगलै थुना फाइ दादा अदुमाइ तौबिनो तादे नुपादु आराम खौरांबना ngawraba nongsakum taubi adubu khangkaw kawrakpa khanghaudabana sem saudabana nupadu longkhrak longna tai nupadugi collar du paiduna chingkhatuna mamai du da chok chok thinjilli nupadu phere phere haiba makhai phuthai makhomna su chabe chabe netuna kawba thinba taubi Lacy Henry pakhana yambo yarise nupadu mangoldagi khongpakna kawbada sumangdu da uprak upagatai machindagi isu thokli Martian na thongal phawba inthokli nupaduna chatkibaga Martian nupidu de yenglai kanam leitro nupadu sangsinduna mayai kagi sofa duda tapna phamthari abema sida phamala nupidu kina tumen lepi nupaduna mawong khangbana ising kra thake Lacy Henry ising puthoktu pi Martian ising du thaklaba tungda nathanda leiradi hairakpa kaidoge tum hogatpa koidri iru suludribana lure dudi kaido leirino bo phone pirambadagi drama da pukning lupsinduna leirabra nate ai hogatlami imana coffee piramba matungdagi amuk tumsin leirami moi kai chaki khangaudrona hainaringai Rani Laima Ningthem Koro punna changlai Martian ingangakna pabo imase noidi kadai chaluima imaugi nakta koire indi kaino aduda lambi da thengnadana napaga namaga punna lakminaraba nupadu sauna Rani ga korauga da yengi ngasi imaga babaga na toramli si kaino Lacy Henry nupa mabu khamjinjai yamba yareba nangbu yon ga haibada aini yadoi si kaino si maramdo ngangnanoba mina tarake ikai to ase baba nangna khalise paisa na khuding mak ngamlani shinine ha nangi paisa kyano ai roina pigi aina nangi thabaki nangi da teng pangki bagi paisa pe khibagi wani ai abima bulege de hai khididana abima se thado ai
Mana sumai tawraga tumina leiba ngamloi abema. Yamba sigi maramda ngangnaba ikaiye. Korauti khangdaba saduna Aikoina kaidokhrage nei bunga. Angangsida pangthanaba haptuna coffee bithaklamlaga yumsida imungsida yu ngawba angawba nupa ma thajilaido. Aina khangloisira ha nacha muso atopada yona bhonarama. Aduga ngasina nacha ke ijat. Noi paisa kya pamge ha paisa kya pamge ba. Ningthem ga leimagadi machagi waduda korau garani gada yeklai. Martian sauna songchenduna korau gi mamai duda anirak ahumla kinna chok thenjilli. Ningthem na machabu singthui. Hey, phanoi dunasu ahanda khothagada ipagi bungo. Ai leiringai abi mabu kanamta na tuhat pamatik nati. Laimana Lacy Henry gi makhut paiduna bema imasi hoiga chalasi nang bungak pi senbi duna yengsin bi gadaba mina karisu thawa saraktrabanina nang phuba tabani yum sida nang leiba safety oigadaba mandre tawriba oiriba mayam sida ai khoi pakhalin hi aduburani ai nang budi yamna warawi ai khoina khanbaga nang na tawbaga yamna khenai ai khoina yare wa makha tarano nang na tawba thabak ai na karigi khangloi mi chi na yengbada nang kanano haiba masak unna khangi Martian taina phom khangda changsilai Lacy Henry na college karaba matungda thokiba wathokni Korongna tawduna Kisorgi yumda Lacy Henry bu chak saba purakpani Kisorna Bema sakhumda chango koigano sain changdo tanaw nupiga loishin minaro Lacy Henry so korau da haipet yengi korona changoni nanaw nupiga punna to minaruro Yaisnana Lawi na ma chakhumda changlasi Lacy Henry mingaududa hainabadi watli Adubu tumin Yaisnagi matung inaduna chakhum changlakli Yaisnana Ekhoi tamosu barum changkibani thoklaani Inama kawi gano Aigi ming Lacy Henry kawi Babani jese hayeng wa yum sigi mau oidoini inama kaw hayi tamosu mathantani inama nang karam kandala gane ekhoida Aidi babane chaksa sena chumna lakpani Adum bamta laitamni na laoi Babana di tamoga wari sana hani haina Ikaino aidi kaimta khandi Aikhoi tamoga suwalo na di Tamo di soibum iron biyang pami Ngasi di ina manalon tari Singkhay so matang chada changlai Yaisna so mabung changlakpaga thokri Jingkhay na Lacy nang diyang phazaramina photo dagi heli Haina nupidogi manak sangsindu na phamthai Lacy Henry aping apai oina haugatli Jingkhay so Lacy Henry gi makhut phaduna Adum phamo chamna wari sasi Lacy Henry khanghaudana tawrakliba matawduda makhutu kanthatuna Jingkhay gi maido khupakna thai Jingkhay su phuk haugatli Karino aina namonda kaidokhrage Mathong maram khangdana nang naigi khudang hita paiba yabra khut paiba bu kaidoge hat ke haibadi natidana wari sa saibani Lacy Henry sordu phuina holi wadi ngangde Nangi khangna jaba leibra Leirasu kaina kro Haina singna baloi matam ngai tuna leibani Era nangi do oibe aba wanati baba ka wari sanadana khudimmak loikrabani Lacy Henry pakum amma piramda khonglei thuna mayam phamliba adomda thoklei mapanda nok tana wari saramba nupadu macha nupigi matawduda yenglei Baba iyam halasi Bema kaidore ngaiko chak sarga gyan tan hanchi Kisorna itaw Hau nacha nupi sa sum thamlam Aigi thabak tudagi nangna pamba share kayano ai pigi Kolesi tang lushilhan khige dai taw chahi ama ani gi wani sida leiraga sum tamda sanuda kashu kaidini nangi so kaino aino phana bashinge
Koraudo hamlambadagi haugatlaga Noi tamodo chahi yami masu thabak tawrabani chahi kunthra changdringai luhongdradi ma bera kane haidana kodhida hai male nanga sidi lehoro ipana awung awun chawna tamduna hongnida nangna pamjaba nurse tu so sida leiraga tam nang babadane loina shinaramlabani Lacy Henry mapagi khanghodana oirakliba mataududa ipa pakhajai satke tawriba mapagi khudang yanduna Baba ai nurse tamaroi yamong nataba kanamtada leiba so ainga moye Madi ichada wahalaga sukhalaga leiba mini Madi kaishu kana den he Noi tamo shidine yam phabani mi ke phuba chanate Jingkhai su thoklaktuna Lacy Henry bo jingthoi Mikop sida khanglakpagum dawi Lacy Henry apamba nungsiba ani ki khenaba Kisor koraudo onchinduna Idaw yauru yare Aikoi thoktorge haying pauhan balage aikoi Lacy Henry na mukpaduda jingkhai nupi tu ki makokta nongmai namlai Nang manungda changge haibra changlo haibra nupi angang pet pet lawba nangi wa aikoi lawni khanbra Lacy Henry anam kanna masado muktuna nanthokna bohane Martian bu kirabaso manu pasibudi mikop sida akiba pokde wakhalda Martian bu lakhan biyo haina tattana sonjai Maruse kapthorage nangna anama sukali sigayino Nangamadi kapo Aibu ngasi nangna kaptuna hatkibye Adubu yambong na khanglakpa mikupta nangsune na thoi mangbudi soidabani yambong leiringai aibu nangna sokpa natik nati Kari kana yambong ha nang Haiduna masamdo makhutna amana khudang yetuna chingkhatli madugi tanja lauduna kisorna koraudo namduna chalhankri Nupado mamit ngangsangangna nupiduda yenglaga Nang aigi oiba natraga nongmai marusina na thoi machado lawthokpiba karamba pame ha karamba pamge Lacy Henry akiba poktrabagam Sa nangi na nakta punsi chupa wana liengadabagi mahutta aiba kaptuna hatlo Nupado na em tawduna trigger du chingduna hek kapthokkibaga nongmai du makhada takri Yumdo Sumang leiba nattabana korong na thokibagi gate dusu hangduna leirambaga nupa masu sanglakpani nongmai matonda makhutuna paiduna makhada thadakhibani paithorakpa maruna makhutta changkhrabasu mana chungdi jingkhaina pairiba nupidugi masamdo thadokhanduna walduda mamaidu yaisilhalli Lacy Henry so haujiktada akiba pumna makkokhrabagum nupa mabu benchana yenglai Martian na jingkhai ki makhut ani maglai thekduna makhomduna chabet ne chilli korauso tawriba mawongduda sangsilakduna khamna bohonabani adubu maso sapu amade inthokibana lomna haithai Lacy Henry nupadubu khamde aduk mabu lakchakiba matauda thawai chakhrabani Martian chauna Martian leiringai aigi abemada sokpa kanagi sumatik nati nokhoi pumba aina tumna hatpa ngami haibase Noi kaura maline ha Haiduna nupadudi mamai mamit khangda pangphuda phujinkhri mapadudi tusin kibadagi haugat pangamda leiri nupi tu sukona thangda sangsilaktuna nupadu bukhami pairamba makhutto khangtha thadokduna nupi tu do onchilai chalasilo Martian tungthang Lacy Henry na mang thangduna ani du punna thokminari Martian gari ki thong hangduna nupi du bukahalaba tongda masu driver shita gari du thauba hauri Lacy Henry illibi iskaptuna nupadu gi sokli batu kishin birai Martian so Lacy Henry na pakhalam dauba mi pairam dauba khangbana wakhaldo amaromda puthokna bohonari nang bu sokpada yamong da thawai lawni haiba ai leiringai nang kanagi so oiba matik nate hai khai haidok loraga haujikta ikairaklam male nupido makhut anido suru takna duna lei masise nang college atabani na koiba chalu sena hauba lakpani napana chagari machada chatmina baduda ai suinarakpani yum sida ka henba ahenba mi leitaba manbana ai suma panda leiruri gate chisu huran bagi mongni na pangchang chang yadine napado hana hatta yaroi dori
Lacy Henry nupaduna lana laukhidanaba mawongda singdorei. Iyambo, aina yadabani. Babana mamanabana ay 12 exam pass tobagi kaisu saminade. Nasidi chaksara ma chamina se hai. Chatradi mi nungairaroina babana haimanbagi lakpani. Adu baba, aina ka laamdradi kamay tawdoino khanbada pakhale. Lakni khangida ay. Kamay khangiba nangde. Aina pukningda yambong lakpiyo na kaurini. Aduga yambong di aigi imini. Aduna lakni khangi. Phone paidrusu connection cha. Phajana leirambay wani ba. As talle yamna karino sibo manglame. Yambong lakani khangbayni. Ay mida sakak luido. Natradi ay bunong may mamangda kamay heroine chadoy ba. Yambong kirisu mo'y suki kibidi. Yam nungsibay waro ay sa. Nang di pamdi hainade. Nungside hairaga yam tawrami chani na ha. Mingon day di yambong na may hele nungsiba. Ay ngonde hele siya na kanano mo. Mama. Oo, ay di na. BP po kaya tawruri. Nang nasumay nungsibito'y oiradi. Nung may marutsama ni Pancharasu kay mahijaroy. Doktor na hana chalusi. Aduga kahit anong koirusi. Ngasi di wakal siya. Nung ay tabagom kay gumtawi. Chasi. Adobe ma. Hayo. Mana nung hunda samda kaglo. Nakuda di pairakpro. Lacy Henry ipapakan na. Pairakti. Using may pairakta bro. Kadang nangang sangang silito ubada makudo pa ito na hanglakpani. Yambo, ay ngonda lana laudoy ro. Laurui, asing mo do hayo. Hoy, kadang na pari ay nakupang na tharame. Amok jangogi, ay magkudukaki. Mana pang payda paya bro. Ay napawba, pamu na payjay ni. Kuy na kay supahelam di, ay nakantoklami. Nang karayda na may irusa tuso. Doktor giyong mamatapugi, ay yenglingay nang irusa to. Nang gifida di tinglak bro. Amalay sila. Thengbudi thenglakti. Yamong nungaitradi amalay resulaisi. Han layrusi. Aduga irusa loiraga litnaba ko. Nang kalobasan. Yambo, khutchokli do hani yeng thousi. Question kradi pharoiba. Kashu tawrui nadi kaisu. Ay nang gidamakti. Pung ani helasu kaidong ngamkiniday. Nupido, nupado ba nungsi ni yengi. Aduk nungsi ba mataw amadi. Mana asa tawdabani. Nupado gi makutuda machin na tap na thenglei. Mapisu tap tari. Mabu hikpokpi ba mapado na di. Mabu hundoklam chatkraga. Kaisu thokna daba yikna bani khali ba lamlan ba manadi. Magi damak kaya wabiri ba. Ishe amukabli ini. Nang nungay tabro. Nadi ba? Ay kaisu nadi. Ano iso? Khut hani yengsi. Aduga yamong na daw hay ba loy tawgi ba Ay naloirakpaga nang suloy naman eh. Kasi tawri, to, molde siya daw layri. Gari do kham do na. Si, yamong giyatim si bike ro. Nang giyapamalay rocho. Ay gari da ngayrong kibra. Kideda. Yari, ay ngonda su paisa yauri Yamong nalaygi nang gito tamjinjaro. Lacy Henry, nupado na pirido, lauda jangkri. Matamanghan bayabo matang oidi kalamali. Moldo de hek jang baga, mit na ihan hana uba amalay to na lagli. Loy baga lagdo na. Yari chalasi. Minutaraga pa din eh. Kay bulay reyno. To, yengo. Long proxy dom lay raba. Nupado sunok petaw na, gari do thoragli. Doktor nupido ki mayom yauri. Yom do da, doktor duga machanupi ka kaglay banina. Martian neso, Lacy Henry ki mapihong na bakot na basinakri. Nupido so, sky blue color da, layrong angaw pa machamasa satpado, hongdok to na thoglai. Set pa da pagda bataw di, ing na lim na ning tijay. Nupado, magi sumakot do, dressing to waloy na to na thoglai. Nupido da yamun na yeng lai. Lacy Henry so, nupa mabuhi na ngawhan ki matagom, nukmi taw shili. Makut asok pa do na, lam do na, nupido ki makut do, tap na payri. Chalo chalo. Somda na koro, ningthem, anido wari sari. Ningthem na. Koro, nang paisa kayang pamamino. Ay ko'y giwa paw inthog lam laga,
ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯍꯥ ꯏꯆꯥꯒꯤ ꯏꯖꯠ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯅ ꯏꯖꯠꯁꯤ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯔꯧ ꯋꯥ ꯉꯥꯡꯗꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯣꯜꯂꯒ ꯀꯔꯤ ꯀꯔꯝꯕ ꯇꯣꯡꯖꯕ ꯑꯍꯦꯟꯕ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯆꯥꯅꯨꯄꯤꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯒꯗꯕ ꯃꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣꯕ ꯅꯠꯇꯦ ꯑꯩꯅꯒ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯗꯨꯛ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯃꯄꯥꯒꯤ ꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯕ ꯐꯥꯎꯕ ꯄꯩꯁꯥ ꯄꯥꯝꯃꯟꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯔꯥꯅꯤꯅ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯉꯥꯡꯁꯤ ꯄꯨꯗꯨꯅ ꯆꯠꯄꯤꯈꯤꯅꯣ ꯋꯥꯊꯣꯛ ꯂꯥꯡꯊꯣꯛ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯀꯣꯔꯧꯅ ꯏꯆꯥꯅ ꯁꯅꯥꯁꯦ ꯍꯩꯅꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯄꯩꯁꯥꯗꯤ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏ ꯅꯪꯅ ꯄꯥꯝꯕ ꯁꯦꯜ ꯀꯌꯥꯅꯣ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯕꯦꯝꯃꯕꯨꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯨ ꯀꯣꯔꯧꯗꯨ ꯇꯦꯊꯔꯛꯏ ꯑꯩꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯗ ꯑꯩꯒꯤ ꯃꯤꯡꯆꯠꯁꯨ ꯂꯩꯍꯧꯕ ꯈꯟꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯦꯝꯅ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯃꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯂꯥꯛꯇꯨꯅ ꯍꯥꯏꯖꯈꯤꯕ ꯅꯪꯒꯤ ꯆꯍꯤ 4-5 ꯍꯦꯟꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯊꯤꯀꯥꯗꯨꯁꯨ ꯍꯟꯖꯤꯜꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯥꯎꯗꯨꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯂꯨꯔꯤꯕꯅꯤꯅꯦ ꯀꯣꯔꯧ ꯋꯥ ꯉꯥꯡꯗꯦ ꯃꯥ ꯏꯀꯥꯏꯕꯒ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯁꯥꯐꯨ ꯑꯃꯗ ꯒꯥꯔꯤ 4-5 ꯊꯧꯖꯤꯜꯂꯛꯄꯗꯨ ꯅꯤꯡꯊꯦꯝ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯤ ꯃꯥꯁꯨ ꯉꯝꯅꯕ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯥꯡꯗꯨꯗ ꯃꯥꯔꯁꯟꯁꯨ ꯌꯧꯁꯤꯜꯂꯛꯏ ꯀꯤꯁꯣꯔ ꯍꯥꯟꯅ ꯀꯣꯔꯧꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯅꯆꯥ ꯂꯝꯀꯦꯠꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯅꯥꯏ ꯐꯥꯎ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯅꯤꯡꯊꯦꯝꯅ ꯀꯤꯁꯣꯔꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯁꯦꯜ ꯀꯌꯥ ꯄꯥꯏꯕ ꯃꯤꯅꯣ ꯅꯈꯨꯠꯇ ꯂꯥꯏꯁꯦꯟꯁ ꯀꯟ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯁꯤꯡꯅꯕ ꯅꯨꯄꯤꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏ ꯐꯗꯤꯕꯤꯒꯨꯝ ꯈꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯀꯣꯔꯧꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯥ ꯃꯔꯥ ꯂꯩꯔꯕꯒꯨꯝ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ ꯌꯥꯏꯁꯅꯥꯅ ꯃꯥꯔꯁꯟꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯏ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯂꯥꯛ ꯁꯥꯟꯅꯐꯝ ꯑꯣꯏꯍꯟ ꯇꯥꯝꯅꯤꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤꯒ ꯊꯤꯈꯤꯗ꯭ꯔꯦ ꯍꯦꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯛꯏ ꯀꯔꯤ ꯍꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯌꯣ ꯀꯤꯁꯣꯔꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯥꯔꯁꯟꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯄꯣꯠꯅ ꯄꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯤ ꯀꯅꯥꯝꯇꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯅꯨꯄꯤꯗꯨꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯕꯒꯨꯝ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯥꯔꯁꯟꯗꯤ ꯈꯖꯤꯛ ꯃꯤꯄꯥꯏꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗ ꯂꯩꯔꯥꯡꯒꯨꯝ ꯊꯣꯠꯂꯦ ꯈꯜꯂꯨꯕꯤ ꯃꯥꯒꯤꯁꯨ ꯇꯤꯡꯈꯪ ꯄꯥꯟꯕ ꯊꯃꯣꯏ ꯑꯃ ꯌꯥꯎꯕꯒꯨꯝ ꯍꯩꯔꯥ ꯈꯥꯏꯅꯕ ꯊꯝꯕ ꯊꯥꯡꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯋꯥꯊꯣꯛꯁꯤ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯈꯟꯅ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯤ ꯃꯥꯔꯁꯟꯅꯁꯨ ꯃꯥꯡꯖꯧꯅꯅ ꯇꯧꯔꯛꯂꯕꯗꯤ ꯈꯟꯅ ꯂꯥꯟꯆꯤꯟꯈ꯭ꯔꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯌꯥꯏꯁꯅꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯑꯩꯁꯦ ꯀꯅꯥꯒꯤ ꯁꯂꯥꯛ ꯁꯥꯟꯅꯐꯝ ꯑꯣꯏꯍꯟꯅꯤꯕ ꯅꯪ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕꯤ ꯅꯪꯒꯨꯝꯕ ꯂꯨꯈꯛ ꯆꯈꯛ ꯑꯣꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯁꯥꯎꯒꯅꯨ ꯂꯝ ꯍꯦꯟꯕꯤ ꯅꯆꯤꯟꯗꯨꯒꯤꯗꯤ ꯄꯤꯔꯤꯕ ꯆꯩꯅꯥꯁꯤ ꯐꯥꯎꯕ ꯋꯥꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯗ ꯊꯤꯟꯖꯤꯟꯈ꯭ꯔꯤ ꯉꯥꯛꯀꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯨ ꯂꯣꯌꯔꯁꯨ ꯌꯧꯁꯤꯟꯅꯔꯛꯏ ꯅꯤꯡꯊꯦꯝꯁꯨ ꯀꯤꯁꯣꯔꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯁꯣꯛꯀꯦ ꯇꯧꯕꯒ ꯃꯥꯔꯁꯟ ꯆꯪꯁꯤꯜꯂꯛꯏ ꯃꯦꯝ ꯃꯥꯕꯨ ꯊꯦꯡꯕꯤꯒꯅꯨ ꯑꯩ ꯂꯣꯀꯞꯇ ꯑꯣꯏꯔꯁꯨ ꯆꯠꯀꯦ ꯃꯥꯕꯨ ꯁꯣꯛꯀꯅꯨ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯂꯩꯔꯥꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯇꯦ ꯑꯀꯤꯕ ꯃꯇꯧꯁꯨ ꯎꯠꯂꯛꯇꯦ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯈꯟꯈꯤꯗꯦ ꯃꯥ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯤꯄꯥꯏꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯤ ꯌꯥꯝꯕꯣ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ ꯊꯥꯖꯩ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯊꯦꯡꯅꯒꯦ ꯎꯇꯥꯡꯕꯤꯅꯦ ꯍꯥꯏꯗꯨꯅꯁꯨ ꯇꯥꯡꯖꯗꯨꯅꯇ ꯂꯩꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯑꯣꯏꯅꯤꯡꯗꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ
ꯏꯁꯥꯅ ꯁꯣꯜꯕ ꯇꯧꯖꯕ ꯉꯝꯗꯕ ꯄꯥꯡꯒꯜꯗꯣ ꯄꯤꯕꯤꯌꯨ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯑꯁꯣꯟꯕꯤ ꯑꯣꯏꯕ ꯌꯥꯗꯦ ꯃꯤꯒꯤ ꯊꯤꯁꯨ ꯑꯣꯏꯕ ꯌꯥꯗꯦꯅ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ ꯅꯨꯄꯤꯗꯨ ꯊꯥꯖꯕ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯅꯨꯄꯥ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯏꯪꯅ ꯅꯣꯛꯂꯝꯃꯤ ꯃꯃꯥꯏꯁꯨ ꯇꯞꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯃꯤꯀꯨꯞꯁꯤꯗ ꯃꯄꯥꯕꯨ ꯋꯥꯔꯧꯔꯛꯄꯒꯨꯝ ꯏꯍꯧꯔꯛꯄ ꯄꯤꯔꯥꯡꯗꯨ ꯑꯁꯣꯟꯕꯤꯅꯤ ꯃꯤꯃꯥꯡꯗ ꯎꯠꯅꯤꯡꯗꯕꯅ ꯅꯝꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯁꯤꯡꯈꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯂꯞ ꯂꯩꯔꯤ ꯁꯤꯡꯈꯩ ꯃꯁꯥꯈꯛꯅꯤ ꯌꯥꯎꯗꯕ ꯂꯩꯁꯤ ꯍꯦꯟꯕꯤ ꯉꯁꯥꯏ ꯃꯈꯩ ꯍꯪꯂꯤꯕ ꯑꯍꯦꯟꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯃꯥ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯍꯥꯏꯅ ꯃꯔꯩ ꯌꯦꯜꯂꯛꯇꯦ ꯋꯥꯍꯩ ꯈꯔꯁꯤꯗꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯕ ꯍꯧꯔꯛꯏ ꯏꯍꯩꯗꯣꯡ ꯈꯝꯗꯣꯡꯕ ꯏꯃꯨꯡꯒꯤꯗꯤ ꯁꯪꯒ ꯋꯥꯠꯇꯦ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯅꯤ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯄꯅꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯌꯨ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ ꯋꯥꯍꯩ ꯈꯔꯁꯤ ꯅꯠꯇꯕ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯇꯥꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯄꯨꯂꯤꯁꯇꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯊꯣꯛꯈ꯭ꯔꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯛꯈꯤ ꯄꯨꯂꯤꯁ ꯊꯣꯛꯈꯤꯕꯒ ꯁꯣꯛꯇꯨꯅ ꯂꯩꯍꯧꯕ ꯆꯤꯡꯈꯩꯁꯨ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯆꯪꯂꯛꯂꯒ ꯐꯥꯏꯜ ꯑꯃ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗ ꯊꯥꯗꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯆꯤꯡꯈꯩꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯖꯦꯜ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯁꯤ ꯍꯦꯟꯕꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯅꯪꯉꯣꯟꯗ ꯂꯩꯗꯧ ꯁꯔꯨꯛ ꯅꯪ ꯑꯃ ꯍꯥꯠꯂꯝꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯒꯦ ꯅꯨꯄꯤꯅ ꯄꯪꯃꯨꯛ ꯃꯨꯛꯂꯛꯀꯅꯨꯗ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯂꯥꯛ ꯂꯥꯛ ꯍꯦꯟꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯥꯡꯈꯤꯕ ꯏꯖꯠ ꯑꯩꯅ ꯏꯀꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯑꯩ ꯅꯪ ꯂꯧꯗꯅꯗꯤ ꯇꯣꯛꯂꯣꯏ ꯅꯣꯏ ꯍꯦꯔꯣ ꯁꯥꯕꯗꯨꯁꯨ ꯑꯥ ꯌꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯟꯕꯤꯅꯕ ꯀꯅꯥꯝ ꯂꯩꯔꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯈꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯅꯪꯒ ꯃꯥꯟꯅꯕ ꯅꯪꯒꯤ ꯅꯆꯟꯗꯨꯗ ꯉꯥꯡꯂꯨꯁꯨ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯤꯃꯥꯡ ꯊꯣꯛꯂꯛꯏꯗꯣ ꯅꯊꯟꯗ ꯏꯀꯥꯏꯖꯧ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯒꯤ ꯅꯠꯇꯦ ꯁꯥ ꯏꯁꯥꯅ ꯇꯧꯕ ꯑꯔꯥꯟꯕꯗꯨꯒꯤ ꯏꯁꯥꯅ ꯌꯥꯝꯅ ꯗꯟꯗꯤ ꯂꯧꯖꯒꯦ ꯂꯥꯛꯄꯅꯤ ꯅꯔꯥ ꯂꯤꯁꯤꯡ ꯂꯪꯖꯔꯕ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯊꯟꯇ ꯅꯨꯄꯥꯅꯦ ꯍꯥꯏꯕꯗ ꯁꯤꯅꯤꯡꯕ ꯄꯣꯛꯆꯗ꯭ꯔꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯐꯪꯕꯗꯤ ꯇꯥꯏꯕꯪꯁꯤꯗ ꯇꯣꯛꯈꯨ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯑꯁꯥ ꯇꯧꯔꯨꯅꯨ ꯃꯪꯂꯥꯛꯅꯗꯨꯅ ꯇꯣꯛꯀꯅꯤ ꯑꯩꯗꯤ ꯌꯥꯝꯕꯨꯡ ꯈꯛꯀꯤꯅꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯅꯪꯕꯨ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯗꯨꯁꯨ ꯅꯨꯄꯤꯅꯤ ꯅꯆꯟꯗꯨꯁꯨ ꯁꯤꯃꯈꯛ ꯈꯪꯉꯨ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯂꯝꯆꯠ ꯀꯥꯃꯤ ꯅꯆꯜꯗꯨꯗ ꯇꯝꯖꯔꯨꯁꯨ ꯃꯁꯥꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯟꯗꯕꯤ ꯅꯆꯟꯗꯣ ꯋꯥꯔꯛ ꯋꯥꯇꯦꯝꯂꯨꯁꯨ ꯅꯠꯇ꯭ꯔꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯣꯡꯅꯦꯠꯅꯕꯤ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯀꯅꯥ ꯑꯃꯒꯤ ꯂꯥꯏꯁꯪ ꯌꯧꯗ ꯅꯥꯄꯗ ꯆꯤꯟꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯟꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯒꯗꯕꯗꯒꯤ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨꯁꯨ ꯆꯤꯡꯈꯩ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯐꯩ 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 ꯀꯅꯥꯅ ꯉꯝꯒꯦꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯃꯐꯝꯗꯨꯗ CBIꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯀꯣꯏꯁꯤꯟꯈꯤꯕ ꯋꯥ ꯏꯉꯥꯡ ꯉꯥꯡꯅꯗꯅ ꯄꯦꯄꯔ ꯑꯃ ꯌꯦꯡꯍꯟꯈ꯭ꯔꯦ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯀꯦꯁ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯋꯥꯊꯣꯛꯇ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯅꯤ ꯀꯤꯁꯣꯔꯁꯨ ꯃꯈꯨꯠꯇ ꯍꯦꯟꯀꯞ ꯇꯧꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯇꯧꯁꯤꯡꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ ꯃꯥꯔꯁꯟ ꯄꯣꯀꯦꯠꯇ ꯃꯈꯨꯠꯇꯨ ꯍꯨꯝꯗꯨꯅ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯦꯞꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯕ ꯅꯠꯇ꯭ꯔꯣ ꯑꯁꯥꯕ ꯍꯦꯔꯣꯁꯤ ꯀꯅꯥꯅꯣꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯅꯥꯄꯟ ꯀꯥꯕꯒꯤ ꯃꯥꯡꯖꯕꯁꯨ ꯈꯪꯂꯝꯂꯅꯤ ꯃꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯥꯄꯜ ꯇꯧꯕꯁꯦ ꯁꯤꯃꯨꯛ ꯃꯥꯡꯖꯕ ꯂꯩꯇꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯗꯨꯝ ꯂꯥꯛꯂꯤꯁꯤꯅꯤ ꯅꯪꯅ ꯀꯅꯥ ꯑꯃꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯊꯦꯡꯂꯨꯕꯗ ꯃꯈꯣꯏꯅ ꯇꯨꯁꯣꯟꯕꯤ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅ
ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯛ ꯄꯣꯡꯅ ꯍꯤꯡꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯆꯤꯡꯈꯩꯅ ꯊꯦꯡꯈꯤꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯒ ꯑꯩꯒꯤ ꯈꯨꯗꯥꯡ ꯈꯖꯤꯛꯈꯛ ꯁꯣꯛꯂꯨꯕꯒꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯅꯪꯕꯨ ꯊꯝꯕ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦ꯫ ꯅꯨꯄꯤꯗꯨ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯇꯦꯕꯜꯗ ꯊꯝꯈꯤꯕ ꯆꯦꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯇꯨꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯁꯦꯒꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯔꯁꯟꯁꯨ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯑꯕꯦꯝꯃꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯗꯧꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯛꯇꯕꯁꯤꯒꯤꯗꯃꯛ ꯋꯥꯕꯁꯨ ꯄꯥꯝꯃꯤ꯫ ꯄꯤꯒ ꯇꯥꯍꯜꯂꯨꯅꯨ꯫ ꯌꯥꯝꯕꯨꯡ ꯀꯤꯔꯁꯨ ꯑꯩ ꯀꯅꯥꯝ ꯀꯤꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯦ ꯆꯩꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯐꯨꯒꯦꯅꯦ꯫ ꯌꯥꯝꯕꯨꯡꯕ ꯑꯩ ꯐꯨꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯉꯧꯕꯅꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕ꯭ꯔꯣ? ꯉꯥꯎꯔꯁꯨ ꯑꯩꯗꯤ ꯌꯥꯝꯕꯨꯡꯈꯛ ꯄꯥꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯄꯥꯝꯃꯤꯕ? ꯅꯨꯡꯁꯤꯕꯁꯨ ꯑꯄꯥꯝꯕꯁꯨ ꯄꯥꯝꯃꯨꯕꯁꯨ ꯈꯝꯕꯟꯕꯁꯨ ꯂꯣꯏꯅ ꯑꯩ ꯅꯨꯄꯥꯒꯤꯅꯤ꯫ ꯌꯥꯔꯦ ꯆꯠꯂꯁꯤ꯫ ꯃꯤ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯆꯠꯇꯅ꯫ ꯆꯠꯂꯗꯤ ꯐꯅꯕꯨ ꯐꯔꯦ꯫ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯂꯥꯛꯑꯣ ꯒꯨꯂꯤ ꯄꯤꯖꯒꯦ꯫ ꯂꯥꯏꯅꯥ ꯍꯦꯟꯗꯧꯔꯦꯅ꯫ ꯂꯥꯏꯅꯥꯁꯤꯁꯨ ꯌꯥꯝꯕꯨꯡꯅ ꯍꯦꯟꯖꯤꯜꯍꯟꯕ꯫ ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯤꯔꯝꯁꯤ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯍꯟꯕꯩ꯫ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯀꯧꯔꯁꯤ ꯀꯕꯣꯛ ꯆꯥꯅꯕ꯫ ꯃꯥꯏꯗꯃꯛ ꯄꯩꯁꯥ ꯇꯤꯡꯕ ꯄꯥꯝꯃꯤ꯫ ꯂꯤꯛꯏꯍꯦ꯫ ꯂꯤꯛꯇꯤ ꯌꯥꯕ꯭ꯔꯣ? ꯃꯤ ꯑꯩ ꯅꯨꯄꯤ ꯅꯨꯡꯉꯥꯏ ꯊꯝꯗꯣꯏꯅꯤ꯫ ꯃꯤꯉꯣꯟꯗ ꯆꯥꯗꯤꯡꯒ ꯇꯧ ꯌꯥꯄꯣꯟꯇꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯒꯤ ꯃꯈꯨꯠꯇꯨ ꯃꯥꯅ ꯑꯣꯏꯅ ꯐꯠ ꯁꯝꯂꯒ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯃꯥꯔꯁꯟꯁꯨ ꯌꯥꯗꯕ ꯇꯧꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯄꯨꯔꯤꯕꯗꯨꯗ ꯃꯃꯥꯅ ꯃꯆꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯟꯅꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯟꯅꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯁꯨ ꯍꯥꯡꯗꯣꯛꯄꯤ꯫ ꯃꯥꯔꯁꯟꯁꯨ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯇꯤ ꯉꯛꯂꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯁꯣꯟꯕ ꯁꯥꯏꯠ ꯈꯛꯇꯃꯛ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯥꯏꯠ ꯑꯃꯗꯤ ꯃꯥꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯒꯥꯔꯤ ꯀꯥꯈ꯭ꯔꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯥꯛꯇꯨꯅ ꯀꯥꯈꯠꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯃꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯂꯤ꯫ ꯅꯨꯄꯤꯗꯨ ꯑꯀꯤꯕꯒꯤ ꯄꯥꯈꯠꯄ ꯑꯃꯠꯇꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯁꯤꯒꯦ? ꯌꯥꯝꯕꯨꯡꯅ ꯄꯨꯕ ꯃꯐꯝꯗ꯫ ꯀꯣꯏꯕꯁꯨ ꯆꯠꯅꯤꯡꯗꯦ ꯂꯥꯞꯅꯁꯨ ꯄꯨꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯥꯛꯇꯕꯨ ꯂꯩꯔꯗꯤ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯁꯦ ꯆꯦꯠꯅ ꯀꯣꯜꯂꯒ ꯁꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯑꯁꯣꯏꯕꯅ ꯅꯪꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯒꯗꯕ ꯊꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯥꯟꯗꯦ꯫ ꯑꯩꯕꯨ ꯑꯁꯣꯟꯕꯤ ꯎꯍꯟꯒꯅꯨ꯫ ꯁꯤꯔꯕꯁꯨ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯔꯕꯁꯨ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯒꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯈꯨꯠꯁꯦ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯅꯁꯥꯅ ꯌꯥꯅ ꯃꯣꯡꯐꯝ ꯊꯤꯒꯗꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄ ꯉꯝꯂꯤꯕꯁꯦ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯤꯔꯝꯕꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ ꯏꯁꯥꯗꯒꯤ ꯅꯨꯡꯁꯤꯕꯅ ꯉꯝꯅ ꯆꯠꯄꯗꯤ ꯐꯠꯇꯦ꯫ ꯅꯪꯅ ꯉꯁꯥꯏ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯕꯒꯨꯝ ꯆꯠꯂꯝꯂꯕꯗꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯐꯪꯂꯝꯂꯣꯏ꯫ ꯃꯤꯀꯨꯞ ꯈꯔ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯂꯝꯕꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛꯄ ꯌꯥꯎꯗꯦ ꯍꯤꯡꯃꯤꯟꯅꯕ ꯐꯪꯗꯣꯏꯅꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥ ꯃꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔꯗꯨ ꯐꯥꯎꯕ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯅꯁꯥꯕꯨ ꯑꯠꯆꯕ ꯂꯦꯞꯄꯨ꯫ ꯑꯩꯅ ꯂꯩꯅꯥꯒꯨꯝ ꯊꯣꯠꯄꯗꯤ ꯌꯥꯝꯕꯨꯡꯒꯤ ꯅꯐꯝꯗ ꯈꯛꯇꯅꯤ꯫ ꯃꯥꯔꯁꯟꯅꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯐꯝꯗꯤ ꯅꯪꯉꯣꯟꯗ ꯈꯛꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤꯗꯃꯛ ꯑꯉꯥꯎꯕꯁꯨ ꯑꯣꯜꯂꯤ ꯉꯥꯎꯁꯨ ꯉꯥꯎꯈꯤꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯃꯇꯧ ꯎꯠꯂꯒ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯇꯥꯛꯀꯅꯤ ꯈꯪꯗꯦ꯫ ꯊꯋꯥꯏꯁꯤꯅ ꯍꯛꯆꯥꯡꯒ ꯅꯛꯅꯅ ꯂꯩꯃꯤꯟꯅꯔꯤ ꯐꯥꯎꯗꯤ ꯅꯪꯁꯦ ꯀꯅꯥꯝꯇꯅ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯄꯦꯟꯖꯈ꯭ꯔꯦ ꯃꯇꯧꯗꯨ꯫ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯁꯨ ꯅꯨꯄꯤ ꯃꯥꯅꯁꯨ ꯄꯦꯟꯖꯕꯒꯤ ꯃꯤꯅꯣꯛ ꯇꯝꯂꯤ꯫ ꯃꯥꯔꯁꯟꯅ ꯅꯪꯒꯤꯗꯤ ꯍꯤꯔꯣꯁꯨ ꯚꯤꯂꯦꯟꯁꯨ ꯑꯩꯅ ꯑꯣꯏꯅꯤꯗ꯫ ꯌꯥꯝꯕꯨꯡ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯩꯉꯣꯟꯗꯩꯗꯤ ꯅꯪꯅ ꯍꯦꯟꯅ ꯐꯖꯩ꯫ ꯑꯩꯉꯣꯟꯗꯩ ꯍꯦꯟꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯕꯨꯡꯅ ꯃꯌꯥꯝꯗꯒꯤ ꯂꯣꯏꯅꯃꯛꯇꯩ ꯍꯦꯜꯂꯤ꯫ ꯅꯪꯅ ꯍꯦꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯍꯥꯟꯈꯩꯗꯤ ꯐꯥꯒꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯇꯧꯁꯤꯟꯅꯔꯒ ꯑꯩꯁꯦ ꯀꯤꯕꯒꯤ ꯑꯗꯨꯝ ꯂꯩꯔꯤꯔꯅ ꯈꯟꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯕꯨꯡꯅ ꯈꯜꯂꯤꯗꯣ ꯆꯨꯝꯍꯟꯕꯅꯤꯗ꯫ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨ ꯅꯪꯅ ꯍꯥꯏꯕꯤ ꯏꯟꯒꯗ꯭ꯔꯣ? ꯀꯤꯕꯩ ꯃꯥꯜꯂꯨꯕ ꯑꯩꯗꯤ꯫ ꯀꯤꯕꯨꯗꯤ ꯀꯤ
ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃꯩ ꯅꯝꯂꯛꯄꯗꯤ ꯀꯤꯗꯦ ꯄꯋꯥꯔꯁꯦ ꯑꯩꯅ ꯆꯩ ꯄꯥꯏꯔꯒꯅ ꯀꯤꯕ ꯃꯤꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒꯅ ꯀꯤꯗꯕ ꯍꯥ ꯑꯗꯣ ꯅꯣꯡꯃꯩ ꯃꯔꯨꯒꯤ ꯆꯩꯅꯥꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯄꯥꯈꯠꯂꯝꯕꯅꯦ ꯏꯌꯥꯝꯕꯨꯡ ꯂꯥꯛꯄꯗꯒꯤ ꯀꯃꯥꯏ ꯃꯥꯡꯈꯤ ꯈꯪꯍꯧꯗ꯭ꯔꯦ ꯏꯌꯥꯝꯕꯨꯡꯗꯤ ꯅꯪꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯀꯤꯍꯟꯕ ꯌꯥꯔꯣꯏ ꯑꯗꯣ ꯕꯕꯥꯗ ꯁꯥꯎꯔꯨꯅꯨꯀꯣ ꯃꯥꯁꯨ ꯃꯥꯅ ꯈꯟꯕ ꯑꯃ ꯇꯧꯈꯤꯕꯩꯅꯦ ꯄꯥꯕꯨꯡꯅ ꯁꯥꯎꯕꯗꯨꯁꯨ ꯋꯥꯔꯧꯒꯅꯨꯀꯣ ꯆꯠꯁꯤꯁꯦ ꯍꯧꯒꯠꯂꯨ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯆꯨꯝꯅ ꯐꯝꯃꯤ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯏ ꯅꯪ ꯃꯥꯁꯇꯔꯒ ꯇꯧꯍꯟꯗꯅ ꯊꯕꯛꯀ ꯇꯧꯍꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯅꯥꯛ ꯊꯝꯒꯦ ꯃꯦꯝ ꯁꯥꯍꯦꯕ ꯑꯣꯏꯅ ꯀꯦꯛ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯖꯨꯁꯀꯨꯝꯕ ꯑꯌꯤꯡꯕ ꯑꯃ ꯊꯛꯂꯨꯁꯦ ꯍꯥꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯌꯧꯔꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯨꯝꯊꯗꯨꯅ ꯀꯦꯐꯦ ꯑꯃ ꯍꯥꯡꯂꯤꯗꯨꯗ ꯆꯪꯂꯛꯏ ꯅꯨꯄꯤꯗꯨꯕꯨ ꯆꯤꯌꯔ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯝꯂꯕ ꯇꯨꯡꯗ ꯑꯆꯥꯄꯣꯠꯇꯨ ꯃꯥꯅ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯦꯕꯜꯗꯨꯗ ꯊꯝꯗꯨꯅ ꯖꯨꯏꯁ ꯍꯥꯟꯅ ꯊꯛꯎ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯖꯨꯁꯇꯨ ꯂꯧꯈꯠꯇꯨꯅ ꯊꯛꯏ ꯃꯥꯔꯁꯟ ꯐꯣꯛꯅ ꯀꯣꯠꯇꯨꯅ ꯃꯆꯤꯟꯅ ꯐꯨ ꯐꯨ ꯀꯥꯝꯗꯨꯅ ꯇꯞꯅ ꯏꯜꯂꯛꯏ ꯆꯥꯅꯕꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯏ ꯃꯥꯔꯁꯟꯅ ꯑꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ ꯅꯪ ꯈꯦꯔ ꯍꯧꯕ ꯍꯩꯕ꯭ꯔꯣ ꯍꯩ ꯑꯩꯒꯤ ꯍꯧꯕꯤꯌꯨ ꯑꯩ ꯆꯥꯅꯤꯡꯉꯤ ꯍꯧꯒꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯡꯆꯤꯠ ꯊꯃꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯋꯥꯈꯜ ꯃꯥꯒꯤ ꯆꯥꯅꯕꯤ ꯅꯨꯡꯁꯤ ꯏꯆꯦꯜꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯃꯤꯟꯅꯖꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯇꯞꯅ ꯅꯤꯡꯖꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯀꯣꯔꯧꯁꯨ ꯃꯆꯥꯗ ꯏꯀꯥꯏꯔꯤꯅꯤ ꯈꯪꯗꯦ ꯀꯩꯗꯧꯔꯤꯅꯤ ꯈꯪꯗꯦ ꯉꯁꯤꯒꯤ ꯃꯈꯣꯟ ꯃꯋꯥ ꯇꯥꯗꯦ ꯔꯥꯅꯤꯁꯨ ꯊꯦꯡꯂꯐꯧ ꯃꯆꯥꯅ ꯍꯧꯒꯠꯇꯕꯗꯨꯗ ꯆꯪꯂꯛꯏ ꯕꯦꯃꯥ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥ ꯅꯪ ꯕꯕꯥꯁꯨ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯉꯣꯒ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯁꯨ ꯏꯀꯥꯏꯔꯤ ꯅꯄꯥꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯏꯃꯥꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯔꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯤ ꯑꯩꯗꯤ ꯉꯔꯥꯡꯁꯤ ꯏꯆꯥꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯟꯕꯗ ꯌꯧꯔꯨꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯇꯩ ꯊꯥꯗꯣꯛꯑ ꯆꯠꯂꯁꯨ ꯃꯃꯥꯗꯤ ꯊꯥꯗꯣꯛꯑꯣꯏ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯣꯏꯌꯨ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯌꯨꯀꯣ ꯅꯄꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨꯅꯦ ꯁꯅꯥꯁꯤ ꯈꯔ ꯁꯥꯊꯤꯔꯕꯁꯨ ꯐꯗꯤ ꯐꯩ ꯅꯪꯅ ꯃꯥꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯒꯦ ꯔꯥꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯅꯤꯗꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯃꯥꯔꯁꯟꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯒ ꯆꯪꯕ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯔꯥꯅꯤꯕꯨ ꯍꯥꯟꯅ ꯀꯧꯔꯛꯏ ꯔꯥꯅꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯥꯗꯨꯕꯨ ꯀꯧꯁꯤꯜꯂꯨꯏ ꯊꯣꯡꯗꯨꯗ ꯅꯣꯛ ꯇꯧꯗꯨꯅ ꯑꯝꯇ ꯆꯪꯖꯔꯒꯦ ꯌꯥꯕ꯭ꯔꯣ ꯃꯦꯗꯥꯝ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯣꯛꯇꯨꯅ ꯌꯥꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯅꯨꯄꯥꯗꯨ ꯆꯪꯂꯛꯇꯨꯅ ꯐꯤꯗꯥꯁꯤꯕꯨ ꯀꯔꯣꯝꯗ ꯐꯝꯗꯣꯏꯅꯣ ꯏꯌꯥꯝꯕꯨꯡꯅ ꯐꯝꯅꯤꯡꯕꯗ ꯅꯨꯄꯤꯗꯨ ꯃꯈꯣꯟ ꯑꯣꯟꯕꯗꯨꯗ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯈꯣꯟꯒ ꯑꯣꯜꯂꯦ ꯈꯪꯗꯦ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯇꯞꯅ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ ꯅꯁꯥꯒ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯇꯧꯏ ꯒꯨꯂꯤ ꯂꯩꯇꯕ꯭ꯔꯣ ꯉꯁꯥꯏꯅ ꯆꯥꯔꯤ ꯅꯁꯥꯁꯤ ꯏꯐꯠ ꯐꯠꯇꯦꯅꯦ ꯑꯩꯅꯗꯤ ꯅꯪꯒ ꯋꯥꯔꯤ ꯕꯣꯔꯥ ꯑꯃ ꯁꯥꯟꯅꯒꯦꯅ ꯂꯥꯛꯏꯁꯤꯗꯤ ꯅꯪ ꯅꯅꯥ ꯂꯩꯔꯝꯃꯕ ꯏꯌꯥꯝꯕ ꯈꯨꯠꯇꯨꯗꯤ ꯐꯔꯕ ꯌꯥꯝ ꯂꯦꯡꯒꯅꯣ ꯐꯔꯦꯗ ꯅꯪꯅ ꯄꯥꯈꯠꯃꯟꯗꯅ ꯅꯥꯕꯒ ꯑꯝꯇ ꯉꯝꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯕꯨꯗꯤ ꯈꯤꯇꯪ ꯆꯤꯛꯏ ꯌꯥꯝ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯌꯦꯡꯕꯗꯒꯤ ꯅꯥꯕꯒ ꯁꯣꯛꯑꯦ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯑꯩꯒ ꯊꯦꯡꯅꯕꯗꯒꯤ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯍꯜꯂꯤꯗ ꯅꯔꯁꯁꯨ ꯇꯝꯍꯟꯗꯦ ꯀꯅꯥꯝꯇꯒꯁꯨ ꯄꯨꯜꯍꯟꯗꯦ ꯀꯦꯁꯨ ꯀꯦꯍꯟꯗꯦ ꯀꯣꯏꯕꯁꯨ ꯆꯠꯍꯟꯗꯦ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯆꯩꯅꯥ ꯈꯥꯡꯕꯗꯤ ꯌꯥꯝꯈ꯭ꯔꯦ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯒꯤ ꯆꯪꯁꯤꯜꯂꯤꯅꯣꯕ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯑꯒ ꯃꯥꯅ ꯑꯦꯝ ꯇꯧꯔꯤꯗꯨꯗꯤ ꯅꯪꯅ ꯀꯣꯛꯇꯅꯤ ꯃꯤꯍꯨꯒ ꯆꯣꯡꯊꯣꯛꯄ ꯃꯈꯩꯅꯤ ꯆꯦꯟꯁꯤꯜꯂꯛꯏꯗꯣ ꯑꯗꯨꯅ ꯚꯥꯞ ꯀꯝꯇ ꯇꯧꯍꯧꯗꯦꯗ ꯍꯤꯔꯣꯏꯟ ꯃꯃꯥꯡꯗ ꯍꯤꯔꯣ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯄꯥꯏꯗꯨꯅ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯕꯁꯤꯅ ꯍꯦꯟꯅ ꯄꯦꯜꯂꯤ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯔꯝꯗꯣꯏ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯁꯣꯛꯂꯤꯁꯦ ꯐꯔꯕꯅꯤ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯝꯅꯤ ꯑꯩꯁꯦ ꯏꯌꯥꯝꯕꯨꯡꯅ ꯍꯪꯒꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯦ ꯈꯟꯅ ꯉꯝꯗꯕꯅꯤ
Is, kaygi lana laudoiba. Phone adum taruk yabado. Mina aigi khudang thenglambagi. Yari balano. Makut thudi khrabani. Paira aroi. Martian, Lacy Henry gi makhudu paiduna. Khudimak oisanu. Nangna aigidamak leirikai. Ai pumnamak lepa ngamgani. Nangi thamoido. Nangi single thamoiduni aina pamba. Nasani yada. Nangi hakjangde thenglambagi sauningbagi wani. Nangna yadradi. Ai lam heliba. Sangliba makutto. Kakpasu ngamgani. Hatpasu ngamgani. Lacy Henry, nungsiba khonjelna nupa mabu kauri. Yambong, Haune. nang aibo siyongna nungsibra. Wahay na haiba nungsibadagi hena. Mayama mahena. Haidokpam. Damthokpam khangdaba changdagi suhena. Malim pumbada chairiba nungsiba pumbadagi suhena. Yambong na aigi abema ba nungsi. Yambong gi phamdadi. Phazaba sunangni. Nungsiba sunangni. Sinthari ipirang nupi magi mitludagi. Khaludabani. Nupasina asiyawna magi khanbiramni haibadi. Apambi ihul khakla haiduna thamoiduna su thausaru-dabani. Martian, Lacy Henry bu tapna konchin biduna makokta nungsina nanthabi. Kaygino kablide. Si, kapkano si. Yambong da nangna nuwaitrido hayo. Nangna sumay kapase. Yambong thibam khangdi. Ay lali yambong. Nangonda taklamdana chalaga. Yambong busto khanbagi. Loina magilanchir. Nangonda ningay tawraga. Nang badu wahanbagi. Ay suyam soida. Lale hainu si. Ay na nang yengsindana kanani yengsini. Soy kre lan kredo hainaru si. Adoy saru nungsina si. Ay nang nanungsibiba pami atay pamde. Nungsiba yenchi. Kapkano nangsu. Matung atopada chatlalaroi ayaw dana. Martian nupido bulang nari. Laibuk sida kamera mapala sida. Ayang bakali. Yamong sokpado. Nang napakat pa doon na nabagam da sangdre. Pakat ka no, ay kay siyang tawdiba. Tawrang maso nang ubaday tawdre. Yambong, nangi care do. Ay hayang soy na hubige ko. Hubiyo. Si, kapano. At sapot atay di imada pisilami. Yambong na cake di pusin birabani. Nang hanap haro. Aduga nang janing baloy bijagi. Ado, si, pazana pa mo. Ay na nang yinggila aga adong kapalay. Highway inbi on krenupido. Michisu po miyang. Thawai nungay ti. Kaidowe, hana nungay ramdraso hujik di yari. Martian man na layrak pa cake kaktuna nupido da inbi. Kapchit pi, ay giyapi mamachagi yamong na cake intoke. Si chaba da ginungay da waga soay mangkradong ni. Amok na tamthiba sasat. Amok na thamoy huba mataw. Present day. Martian nong manini magi abe maga unarudraba mato korong nai haibaduda hospital da lai. Martian, doctor ga unaruraba matong thoglakpada nupiduna ICU mamangda mathwai nungaitana phamlamba ubada sangsilai. Nupidudi kana kari lakli uba natte. Martian nupidugi nakalda tapna phamthari. Imadi udi, karay jatkre. Lacy Henry khumdi tarang amada laibana mapidudi tapna tari. Nupadu nungaitana nupidugi makokta tapna nanthabi. Nupadu da mamay upsinduna kapthorakli. Kana leite khanba mikupta magi ne haina lakpiba misakto urabada lairamba thongna pumba mangkhrabagum. Nupadu su nungaitana ngak nupidubu konchinbiduna makokta tapna nanthai. Abema, she, tuo kablano. Yambong, baba si haudo. Ay na kaubo kumdi. Ay sila penbi oiraroy hayo. Yambong na hayre di baba soy na nayani. Si Yambong. Baba kasyu dawroy abema. Baba kasyu dawroy. Ay na doktor unado na kana honari sidi. Kasyu dawroy. Yambong, ay lanjari noy magda. Ay siyang patri si kaigino. Kapkano si, kapkano. Nang kayo daway landoy no, si, kapkano. Haiduna,
ꯃꯊꯥꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯦꯕ, ꯀꯞꯀꯅꯨ꯫ ꯃꯃꯥꯁꯨ ꯅꯪꯅ ꯀꯞꯂꯗꯤ ꯃꯊ꯭ꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯪꯅ ꯃꯃꯥꯕꯨꯁꯨ ꯊꯦꯝꯖꯤꯟꯗꯧꯁꯤꯗ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯂꯩꯔꯨꯕꯗꯨꯗ ꯕꯕꯥꯁꯨ ꯅꯪ ꯎꯗꯕꯒꯤ ꯅꯥꯈꯤꯕꯖꯥꯠꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯅꯁꯨ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯔꯨꯔꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯍꯤꯛ ꯍꯤꯛ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯂꯩ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯗꯨꯁꯨ ꯃꯌꯦꯡ ꯐꯅ ꯇꯥꯔꯤ꯫ ꯁꯦ, ꯀꯞꯀꯅꯨ ꯕꯦꯝꯃ, ꯀꯞꯀꯅꯨ ꯁꯦ꯫ ꯅꯪ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯩꯕꯨ ꯋꯥꯔꯧꯕꯩ ꯅꯠꯇ꯭ꯔ ꯌꯥꯝꯕꯨꯡ? ꯌꯥꯝꯕꯨꯡ ꯊꯕꯛ ꯆꯤꯟꯕꯩꯅꯤ꯫ ꯆꯤꯜꯂꯁꯨ ꯅꯍꯥꯟꯈꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯂꯤꯗꯨꯗꯤ꯫ ꯅꯍꯥꯟꯈꯩ ꯅꯪꯒꯤ ꯄꯔꯃꯅꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯨꯕꯒꯤ ꯊꯕꯛꯇꯩ ꯇꯥꯟꯊꯣꯔꯛꯇꯧꯔꯦꯅ ꯆꯠꯂꯨꯕꯅꯤ꯫ ꯊꯕꯛꯅ ꯌꯥꯗꯕꯩꯅꯦ ꯕꯦꯝꯃ꯫ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯗ ꯄꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯂꯥꯛꯄꯗ ꯀꯣꯛꯊꯛꯇ ꯄꯨꯔꯝꯕ ꯄꯣꯠꯂꯨꯝꯁꯤꯡꯗꯨ ꯌꯥꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯁꯦ, ꯄꯩꯔꯅꯣꯕ, ꯑꯩ ꯌꯥꯗꯕꯩꯅꯤ꯫ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒ ꯂꯥꯛꯂꯤꯗꯨꯗꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ꯫ ꯅꯨꯡꯁꯤꯗꯦ ꯅꯪ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯕꯨꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯊꯣꯛꯑꯅꯤ, ꯅꯪ ꯂꯥꯛꯑꯣ ꯉꯟꯇꯥꯅ꯫ ꯅꯨꯄꯤꯗꯨ ꯌꯦꯠꯂꯨꯕ ꯉꯝꯗꯦ ꯋꯥꯍꯩꯗꯨꯃꯗꯤ꯫ ꯐꯝꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯏꯔꯥ ꯆꯦꯜꯂꯛꯄ ꯃꯤꯠꯇꯨꯁꯨ ꯃꯈꯨꯠꯇꯨꯅ ꯅꯨꯄꯥꯗꯨ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯩꯊꯣꯛꯏ꯫ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤꯗꯤ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯕꯦꯝꯃ, ꯀꯥꯏꯗꯅꯣ? ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯂꯤ꯫ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯖꯤꯟꯗꯨꯅ, ꯀꯔꯥꯏꯗꯅꯣꯃꯤ? ꯂꯨꯍꯣꯡꯕ ꯉꯟꯅ ꯂꯥꯛꯀꯦ ꯌꯥꯝꯕꯨꯡ꯫ ꯈꯣꯟꯖꯦꯜꯗꯨ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯔꯦ꯫ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯂꯨꯍꯣꯡꯐꯝꯗ ꯅꯪ ꯋꯥꯠꯂꯗꯤ ꯑꯩꯁꯨ ꯂꯨꯍꯣꯡꯂꯣꯏꯗꯣꯏꯅꯤ꯫ ꯑꯗꯣ ꯂꯨꯍꯣꯡꯗꯧꯗꯤ ꯋꯥꯠꯂꯤ, ꯅꯪꯅ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯆꯠꯂꯣꯏ꯫ ꯏꯅꯝꯁꯤꯗꯣ ꯃꯁꯛ ꯈꯪꯅꯒꯦ, ꯌꯥꯕ꯭ꯔꯥ? ꯍꯩꯃꯥ, ꯑꯩꯗꯤ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯈꯜꯂꯒ ꯈꯪꯂꯝꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯏꯃꯥꯁꯤꯅꯒ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯕꯣ? ꯑꯩ ꯏꯃꯥꯁꯤꯁꯤ ꯌꯥꯝ ꯐꯠꯂꯣꯏꯗꯧꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯝꯇ ꯐꯪꯉꯨ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯅꯪꯁꯦ ꯅꯍꯥꯟꯈꯩ ꯎꯗꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯒꯦꯅ ꯇꯧꯔꯒ ꯄ꯭ꯔꯞ ꯆꯠꯈꯤꯒꯦ ꯇꯧꯏꯅꯦ꯫ ꯏꯅꯝꯁꯤꯒ ꯁꯥꯎꯁꯨ ꯋꯥꯔꯤ ꯂꯩꯇꯦ꯫ ꯑꯩ ꯅꯨꯄꯤꯒꯅꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯤꯁꯤ, ꯑꯩꯕꯨ ꯃꯤꯇꯣꯞꯇ ꯍꯥꯏꯔꯨꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯣ, ꯑꯩꯅ ꯉꯥꯡꯕꯁꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯑꯣꯏꯔꯦ? ꯍꯣꯏ꯫ ꯅꯨꯄꯤꯗꯨ ꯃꯔꯩ ꯑꯃ ꯌꯥꯎꯔꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯒꯤꯗꯤ ꯈꯪꯅꯕ ꯌꯥꯝ ꯂꯩꯗꯥꯏ꯫ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯛꯑꯕꯅꯤꯅ ꯗꯣꯛꯇꯔꯒꯁꯨ ꯌꯥꯝ ꯈꯪꯅꯔꯝꯃꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯑꯕꯅꯤꯅ ꯌꯥꯝ ꯈꯪꯅꯔꯤ꯫ ꯏꯃꯥꯁꯤꯅꯁꯨ ꯑꯩꯁꯦ ꯃꯃꯧꯅꯤꯅ ꯈꯪꯅꯤꯕ꯫ ꯍꯣꯔꯦꯟꯗꯩ ꯗꯣꯛꯇꯔ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯒꯦ, ꯍꯟꯗꯣꯛꯑ ꯆꯠꯀꯦ꯫ ꯃꯁꯤ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦ ꯗꯝ ꯍꯦꯛ ꯐꯨꯗꯔꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯅꯪꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕꯅꯦꯕ꯫ ꯌꯥꯔꯦ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ꯫ ꯆꯥꯛ ꯂꯥꯝꯃꯦ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯕꯅꯦ, ꯑꯗꯨꯅ ꯌꯥꯝꯕꯨꯡꯒ ꯆꯠꯃꯤꯟꯅꯔꯣꯏ꯫ ꯑꯣ, ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯑꯣꯏꯔꯦ? ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯅ, ꯑꯁ ꯌꯥꯝꯕꯨꯡ, ꯃꯤ ꯎꯅꯤꯌꯦ꯫ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯥꯝꯃꯤꯁꯦ? ꯊꯥꯗꯣꯛꯑꯝꯃꯦ, ꯏꯊꯟ ꯂꯥꯛꯀꯦꯕ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤꯕ꯫ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯏꯅꯔꯤ꯫ ꯃꯤ ꯃꯥꯡꯁꯤꯗ ꯈꯨꯠꯁꯦ ꯁꯨꯝ ꯁꯝꯗ꯭ꯔꯗꯤ ꯌꯥꯗꯗꯧꯅ꯫ ꯁꯝꯗꯧꯔꯤ, ꯅꯪ ꯈꯨꯠꯁꯦ ꯑꯗꯨꯝ ꯄꯥꯏꯗꯧꯔꯤ꯫ ꯍꯣꯇꯦꯜ ꯌꯧꯔꯤ꯫ ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯨ ꯎꯕꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯄꯥꯈꯠꯅ ꯅꯨꯄꯥꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ, ꯁꯦ, ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯌꯥꯝꯕꯨꯡ, ꯊꯣꯛꯑꯁꯤ, ꯑꯁꯣꯝꯗ ꯆꯥꯎꯁꯤ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯑꯁꯣꯝꯒꯤꯁꯤꯗ ꯆꯥꯅꯤꯡꯉꯤ꯫ ꯃꯔꯩꯁꯦ ꯑꯃꯨꯛ ꯇꯧꯔꯦꯗꯣ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯌꯥꯜꯂꯛꯏ꯫ ꯂꯥꯛꯑꯣꯁꯦ, ꯁꯤꯗ ꯐꯝ꯫ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ? ꯀꯩꯝ ꯆꯥꯅꯤꯡꯗꯦ, ꯌꯥꯝꯕꯨꯡ ꯉꯥꯏꯒꯦ꯫ ꯑꯩꯅ ꯆꯥꯔ ꯅꯪꯅ ꯌꯦꯡꯗꯣꯏꯕ? ꯃꯤ ꯁꯣꯛꯆꯣꯡꯗꯧ ꯃꯥꯜꯂꯦ, ꯇꯜꯂꯦ꯫ ꯖꯨꯏꯁ ꯑꯃꯈꯛ ꯊꯛꯀꯦ꯫ ꯖꯨꯏꯁ ꯑꯃꯅ ꯌꯥꯔꯗ꯭ꯔꯣ? ꯀꯩꯅꯣꯝꯒ ꯆꯥꯎ꯫ ꯌꯥꯝꯕꯨꯡꯅ ꯄꯤꯖꯕ ꯑꯃ ꯆꯥꯒꯦ꯫ ꯍꯣꯏ꯫ ꯍꯥꯏꯔꯒ ꯆꯥꯅꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯗꯣꯛꯇꯔ ꯋꯥꯡꯂꯦꯝꯕꯗꯣ ꯅꯪ ꯀꯥꯎꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯅꯗꯅ ꯌꯦꯡꯍꯧꯏ꯫ ꯅꯨꯄꯤꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ, ꯑꯩ ꯌꯥꯝꯕꯨꯡꯗ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ꯫
Nupido handakti nupadi makhudu paiduna thazaba piba mityeng ama yengduna ado aibu thazabiyu ai iyambongi mayokta amuk hana lepjararoi ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯇꯥꯟꯅꯗꯅ ꯅꯪꯁꯦ ꯁꯦꯝꯖꯤꯟꯕꯗꯩꯔ ꯀꯩꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯆꯥꯛꯆꯔꯤꯁꯦ Nupidu nokphe tawri ꯂꯨꯍꯣꯡꯊꯣꯛꯑꯁꯤꯔꯥ Nupidu tapna mukok nomi ꯐꯥꯒꯤ ꯇꯧꯅꯤꯗ ꯌꯥꯗ꯭ꯔꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯍꯟꯈꯤꯗꯣꯏꯅꯤ Nupidu handak sumakok nomi Ado yambo lai khurumba chatlusi ꯀꯩ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅꯣ ꯀꯩ ꯕꯣꯔ ꯅꯤꯒꯦ ꯍꯥꯏꯅꯣ ꯕꯣꯔꯗꯤ ꯅꯤꯅꯣ ꯑꯩ ꯂꯩꯔꯕꯅꯤꯅ Nangbu panthoibigi khubamda chatningi Yambongbu aigi oijage haina suniningi Nupidu khonjal nikna makha tai Lamhenbi macha hoiraroige Babana aibu icha thoibi haina amuk hana kaubirakho haina suniningi ꯕꯕꯥꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯐꯅꯤꯗ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩ ꯐꯪꯖꯕꯩ ꯋꯥꯗꯨꯗꯤ ꯂꯥꯏꯗ ꯅꯤꯔꯅꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯈꯨꯔꯨꯝꯂꯣ Nupidu noklai ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯗꯤ ꯙꯨꯛ ꯆꯪꯂꯣꯏ ꯀꯦꯟꯗꯜ ꯆꯪꯂꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯑꯊꯦꯟꯄꯣꯠ ꯑꯃꯠꯇ ꯆꯪꯉꯣꯏ Adudi kai ꯂꯩ ꯑꯃ ꯂꯩ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯀꯠꯇꯧꯕ Nupidu nupaduda yenglai ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯒꯣ ꯊꯃꯣꯏꯗ ꯀꯠꯇꯧꯕꯗꯨꯁꯨ ꯃꯁꯥ ꯅꯥꯟꯅ ꯑꯃꯛꯄ ꯑꯃꯗ ꯌꯥꯎꯗꯅ Nupidu ikairakduna Yarehe hanuba haisini ꯆꯍꯤ 10 ꯈꯦꯠꯅꯔꯒ ꯍꯅꯨꯕ ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯅꯪ ꯁꯨꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯑꯍꯟ ꯃꯥꯟꯅꯤ Oiridudi ꯀꯔꯥꯏ ꯑꯣꯏꯗꯅ ꯍꯥ Yamba nang nurse nupi amana pame haibani ꯌꯥꯝꯕꯨꯡꯒꯤꯗꯤ ꯑꯩ ꯂꯩꯖꯔꯦ ꯀꯥꯏꯅ ꯅꯪꯗꯤ ꯍꯥꯏꯔꯝꯃꯣꯏꯅꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯪꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕꯅꯦ ꯁꯤ Hospital nena nupi singse irang yam tongmankre Aduga aina angang machadau lehanba natro na ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯗꯧꯅꯤ ꯀꯩꯅꯣ ꯑꯍꯟ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯣ ꯅꯪ Hoi oiningi ꯑꯣꯏꯍꯜꯂꯣꯏ ꯑꯩꯅ Phone da ai pairage Hospital laibada nungaite Haujik phawba phone lausila thammi ꯕꯕꯥꯁꯦ ꯅꯧ ꯍꯥꯏꯔꯒ ꯅꯪꯅ ꯐꯣꯟ ꯄꯥꯏꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣ Baba di ICU da leiraga seba kaisu yam sangde Sum ai tofamsu khangdeba ꯑꯩ ꯂꯥꯛꯀꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ Yamba phone piramuda Hospital dai halakada mukloba lao ꯅꯨꯄꯥꯒ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯒꯦ ꯍꯥꯏꯔꯣ Nupidu ngasidi saugati Aibu kaidi phawna doino Yambongi phone ga aiga lengleina dai ꯑꯗꯨꯏꯁꯨ ꯄꯥꯏꯍꯟꯅꯤꯡꯗꯦ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ Wakhalsi ꯅꯔꯥꯏꯕꯛꯇꯨꯗ ꯇꯦꯇꯨ ꯍꯛꯍꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯌꯥꯝꯕꯨꯡ ꯂꯛꯏ ꯀꯥꯏꯅ Nupidu nokthorakle Adomna amukta phagi tawduna laknadabani Aki akhangna anamba piduna lakpani ꯑꯁꯦꯡꯕꯩ ꯅꯥꯒꯗ꯭ꯔꯣ ꯍꯛꯁꯤꯔꯥ Taningdeba ꯉꯧꯁꯤꯟꯅꯅꯣ ꯕꯦꯝꯃ ꯑꯩ ꯅꯪ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯏ Aina yambongda sukya yadrido maram khangningbra ꯈꯪꯅꯤꯡꯉꯤ ꯀꯩꯒꯤꯅꯣ Noina phasana swaide aida thina thina adum pui ꯂꯝ ꯍꯦꯜꯂꯗꯤ ꯐꯨ ꯇꯥꯕꯅꯤ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯅꯪꯅ ꯇꯥꯕ꯭ꯔꯣ Adudi dapchaw ama adum loinaraga ꯗꯞ ꯇꯧꯕꯩ ꯀꯤꯗꯅꯅꯦ ꯂꯩꯍꯧꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤ 10ꯔꯛꯀ ꯆꯦꯜꯂꯅꯤ ꯅꯪ Nupidu sauna nupaduda yengi ꯑꯍꯥꯟꯕ ꯎꯅꯕꯗꯩ ꯍꯧꯔꯤ ꯏꯁꯧ ꯂꯥꯡꯕ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯑꯝꯇ ꯇꯥꯗꯈꯩ ꯅꯊꯩ ꯅꯊꯩꯗꯅ ꯆꯠ ꯂꯩꯔꯦ ꯑꯗꯨꯅ ꯗꯞ ꯈꯔ ꯇꯧ ꯇꯥꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯃꯟꯗꯕꯒ ꯍꯩꯅꯃꯟꯗꯕꯒ ꯑꯩꯁꯦ ꯏꯊꯟꯇ ꯋꯥꯈꯜ ꯂꯩꯅꯥꯒ ꯅꯥꯒꯦ ꯇꯧꯔꯕꯅꯤ Nupidu nupadubu nungsini yengi itap tapna so hairi Matamduda aiso yambongbu nungsiki ꯅꯨꯡꯁꯤꯔꯝꯃꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯕꯗꯨꯗꯅꯤ ꯅꯪꯅ ꯑꯇꯣꯞꯄ ꯈꯪꯅꯗꯅ ꯎꯅꯗꯅ ꯇꯧꯔꯝꯃꯤꯗꯣ ꯅꯠꯇ꯭ꯔꯥ Adudi yambongna khatna hobaini ꯅꯪꯅ ꯌꯥꯝ ꯃꯨꯛꯄꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯄ ꯑꯁ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯌꯥꯎꯈ꯭ꯔꯦꯗ Yare le phorisi Yambong isauda ayam talleba Haiduna anidu Hotel tudagi kai khara chaduna wari kaya amasu sanajai College tani Nongthang Thoyenbi hoiki manakte sangsinduna phamthari Thoyenbi nongthang da tingak yenglei Nongthang no phetawna ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯇꯧꯅꯤꯗ ꯕ꯭ꯔꯦꯛ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯁꯤꯗ ꯉꯥꯛ ꯄꯣꯊꯥꯗꯅ ꯁꯥꯇ꯭ꯔꯒ ꯋꯥꯔꯤ ꯁꯥ ꯌꯥꯏꯗꯅ Thoyenbisu tan jari khanna sadhanglei Sir Lacy Henry da handakti kiya ukhidre Aisu handak marakse college sang naina laktrabanina maga wari su sanade My phone du su zadre call do wasu yade Mrs. Thariso lakte
Martian na Lacy Henry do. Namdana Khoimu lang thagtana, Langda thuankredana. Lacy Henry su mawong manda, Martian ga phajana nungsinakre, koinakredana. Martian su yam hongli. Lacy Henry gidamag CIB su oiduri, CID su oiduri. Villain su, hero su, loina mahuchinkredana. Hai so hai bani. Thainadi Lacy Henry na yamungda yam nungsidabani, yam pamdabani. Ado handakti ma yamung na haiba khuding su yai. Yamung ga su yam comfortable oina loina ye. Aduni, Martian na Lacy Henry gidamag yam tawbi. Makhoi gi mama mapa na phau tawdaba kaya ma Martian na tawi. Moi ba na Lacy Henry do. Phumalle magi farmhouse daga thamdana kupna sena halli. Adaidi hostel daga leidana lairik su pahali. Angang tuition chu tahondana. Lacy Henry su paisa tan jahaurini. Ado Lacy Henry do moi ba na yon thoklom ki tawe haine. Sisu sombra. Nong thang makok nomduna. Adusu Martian thingna hubai pharini. Martian di Lacy Henry gi mamini. Lacy Henry gi damak Martian na phajana lepi khrajani. Kanamta na makhoi anidi yet pathin bangam gadaba nati. Seto khaidok na ba yaroi daba phibam de yam thi nuksinakre. Thoyenbi Martian gi wakhal da sagat lamba mangjaramba asa pumba kaithaраklabagom mamittu ayengba amada yengduna laikre. Nong thang na makha tari. Aidi khangdi Lacy Henry se mama mapa na kaya luna tawbida mali. Ai wakhal dadi aigi imanaba ngawbasina nangphu haphuda lawgadabai khaluri. Sum standard su yam khenei. Lacy Henry na su pamjadabaduda adumak yararoidabai khali. Thoyenbi tapna yamung su yamna phaida khangdaba mina sathi tamthi phatte minungsi leite haibagi wani. Ado yambung phai yambung pharambana Lacy Henry na su yambung bu nungsikhibani. Adu koina loinarakladuda kaigi Lacy Henry na yambung bu nungsiroidoino. College thinba lawba khaknatana Martian na Lacy Henry gi yam yengsili. Adudani aina Martian che Lacy Henry gi mamini hairisi. Hana Martian na phu zaidana ngangsaktana toromnasu. Haujikti Martian chu Lacy Henry gi khudomi maton na phamkri. Lacy Henry na ningai tokradi no haiba ngamba nateda. Lacy Henry se laibak phai. Laibak phabi so dumak oi kisano. Pakhang ariba nupi leijadabai khoidi. Hoi wari taraga kalakpa pokji. Aduk nungsi Martian na Lacy Henry bu kaya da nungsina kayam sena jaba. Thoyenbi phuk haugatuna. Sir, ai class lai changage ko. Hairam laga krong krong chatkri. Nong thang su Thoyenbi gi matawduda nokmi yengduna lehawi. Korong masadu phaniyam pharaklaba matu mayumda putharakli. Lacy Henry su hanaga manadri. Martian chu adumangai. Manupi sigidama tawbangam loidaba laite. Lacy Henry mamagi manakta sangsinduna. Mama, how kedorage? Phone amta laibiyo. Nang phone do no yambung dai laudana. Yadiye. Yani hayu phazana. Handakti ne no yambung do mabuk ni yam ol. Haina tanaba loina yarabani. Phazana hayu adum pirakladawni. Graduation loiraga ahanba laibige hai. Haujikti pairunona. Ado ai exam mayagi notes thadok thazin yam nongai teba. Nang baba na bagi hidak dagi kaidagi laibaga paisa khara chilini nangbo. No yambung da phajana hayu. Ai gidusu screen do yadadana bera kari bani na nang nasu painingoi. Nabi dusu mama da kana haijin mangamdabana. Yengage no yambung do haujik lakane haibani. Ma laklaga wari saro. Nabi du khangtan tan ba ma phaurakduna. Ai thoiga thaba ma chatmina doi laiye. Mi laklaga nungairoi. Hana unaramaga chatlo chatga hairasu. Namasiga nang babongga su yaurakane haibani. Ima yambung laktrikan chatchira khanbani. Thuna halake moi lakpa nang naba. Hoi hoi chaluru. Thun lakila uko. Hoi ma. Mayam pulap laknarakanda nupido halai. Nupido nupado mayai kada phamlambaduda ipapa khalli. Hai so hairamdabana. Ima marum paisa do piramabani. Mama do sumi changchang piraktuna. Oh hoi lao. Namasi hoi la ise chalo lo. Nang na laundry tha aroi. Nupido manem oigadabiduda onchilaga. Ima se ai chana ba semjarake. Sida polythene lari do pushin kro.
Noi yambungna leirakpani. Nupidusu nokphettamak tawduna polythene du pushinduna changkhre. Aduga ngak leiraba matung cha puthoa thoklaktuna cha kapsingdu yenba loiraba matung phamthai. Imase hauba hautabadi khangde aina sembani. Hauida imauna sembabu ihe ijana sembabu ba. Mayamdu punna noi adubu Martian dudi nokte nupiduda yengli. Ngaihak wari sanaraga makhoidu punna thokre nupidusu kithikirum phammi. Martian nupiduda yengduna karai chaloino marup paisa thiloi haidudi marup paisa thinbase restaurant mamangda thinabro nupidu nupaduda yenglai nang aina ngangba haiba tadrabanina nangi kusido ai kem hairaroi hairaga haugattuna chatkige tawbi nupidu nupadai makhuttu phari yambo ai haigeba kayamuk simjin sajindana haidoino semjiloiba thoyenbiga chapa chaba thobaneba ke chapon ha ke chaponoba aina nuksina leiraga bibadi dustbin do hundoine hundore haujiti yambungna chapot lebiyo haige tawbaneba thoibani gi ado phone paidamnina yari khangina asengmane haiba aina chacharu haibani imasine hegyada duna lakhanbani basi lawayam ta heng khaidi nupi du superi peri makudu thadui lakpino nupi ma leidai nangge leiri amta nate mayam le nupi du changkhidoi tawi ngaiko nupi du leptabi karom da ka khidoi tawi nupa du na makhutu phaduna ngai khoi bani thado pairakano ngai khome nupi mayam lei haida ayam thajada dai phagi do bani amta ngai khome pharakano nupa du pocket tagi phone du lok thoklaga nupi du da pi se nang no ching bai no ngai dai do yare kanada mukle halle ai nupada hoini nang nupanda ni leire isi nupi miyam du da piruso mari dong nu da nang bobema taning demta ai se sauraroi gene ima sida ngasai tani wasakrisi ai bu saugadro saurida saubiyadi ima sina roman chaina ba English film gumba drama gumba yengoi drama dudi hainade na English film yengbani Lacy Henry Martian gi wahai duda ikai jamanduna Martian da makhut macha duna set tharui amuk suma tawduda trera kadra khan yeng khali adubu Martian asawa sakpam udi Lacy Henry bu chena konchin marai babda tapna chupiri Lochinduna thamkhige phumjinduna khudingmak honglake tapna Lacy Henry Martian do mamangda thokhiba thodokduna maram oiraga phana koina unakhidabani Martian su nupi dogi aningba apangba matam khara tawhanduna masage asoiba semdokchaduna laptakne sena jakhibani koraudu thabak suphamdagi khanghaudana lektharakduna doctor da pukhatuna Martian gi imungna laikatnabi khibani Matamduda nupi magi ne haina Martian gi imung nattaba kanamtana pambom tingbirakide mama macha khak leiba matamda miyam gi mityeng suki jaba pokhibani khuding makhallaga Lacy Henry na nupa ma bu ngakhibani thamuki matongni Lacy Henry ga thabak ama chatminaru se haiduna namduna purakpani parlor da changduna su nupi ma bu ningthina ke halai gate amada gari do khamduna kumobema Gechem tang toro Lacy Henry so nupadu na hairi badu tawi Martian chugari du thojilli Lacy Henry so get to hana gum ngaksin du na thamlami Martian na sangkoi ta nupi du bu kaushin du na phamhalli Lacy Henry na kai thabak no yambung na haibado Martian na pau khompi ge tawringai gari kham na khiduna get to hanglaga mari changlai thousand na rakpasu yawi Loya ga thoibi ga do hana changlai nupa nupi ani doinakta loyana noi ni dilak pa kyam kuirage ekhoi do pojai leirubani Lacy Henry haiba natro nang mingdo Lacy Henry yeng batamak yengi pakhum di pidi Martian nupi du da onchinduna
ꯑꯩ ꯏꯃꯥꯟꯅꯕꯅꯤ ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯃꯨ ꯂꯣꯌꯥꯅ ꯃꯥꯔꯁꯟ ꯅꯪꯅ ꯑꯉꯥꯡꯁꯦ ꯁꯥꯟꯅꯕꯤꯔ ꯃꯥꯜꯂꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯂꯝꯗꯦꯗ ꯅꯪꯅ ꯐꯠꯇ꯭ꯔꯤꯕ ꯈꯨꯐꯠꯇꯗꯨꯗ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯄꯨꯔꯛꯂꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯂꯣꯌꯥꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯌꯥꯝ ꯇꯧꯒꯟꯕ ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯤꯅꯤꯅ ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯛꯂꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯇꯧ ꯃꯥꯟꯗ ꯏꯇꯞ ꯇꯞꯅ ꯑꯩꯅ ꯂꯥꯛꯀꯦꯅ ꯏꯅꯖꯕꯅꯦ ꯌꯥꯝꯕꯨꯡꯅ ꯅꯝꯗꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯣ ꯑꯩꯅ ꯂꯣꯌꯥ ꯀꯧꯏ ꯅꯪꯒꯤ ꯁꯛꯄꯨꯗꯤ ꯀꯨꯏꯔꯦ ꯈꯪꯕ ꯑꯗꯣ ꯅꯪꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯗꯥ ꯂꯣꯌꯥꯅ ꯀꯧꯔꯛꯑꯣꯀꯣ ꯃꯥꯔꯁꯟꯅ ꯑꯕꯦꯝꯃ ꯃꯥꯒ ꯑꯩꯒꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯏꯅꯤ ꯊꯥꯏꯅ ꯑꯩꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯀꯥꯟꯗ ꯃꯥꯔꯁꯟꯅ ꯊꯣꯏꯕꯤꯔꯣꯝꯗ ꯌꯦꯡꯗꯨꯅ ꯇꯣ ꯃꯥꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯣꯏꯌꯨ ꯅꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯁꯛꯄꯨꯗꯤ ꯅꯪꯅ ꯍꯦꯜꯂꯤꯗ ꯐꯖꯕ ꯊꯣꯏꯕꯤꯅ ꯌꯥꯝꯕꯨꯡꯅ ꯂꯣꯏꯅ ꯁꯤꯜꯍꯜꯂꯕꯅꯦ ꯑꯩꯁꯦ ꯑꯗꯣ ꯚꯥꯏ ꯍꯦꯛꯇ ꯀꯧꯒꯦ ꯈꯪꯅꯁꯤꯀꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯀꯤꯊꯤ-ꯀꯤꯔꯨꯝ ꯇꯧꯔꯤꯗꯨꯗ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗ ꯃꯉꯣꯟꯗ ꯁꯝꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒ ꯍꯦꯟꯆꯦꯛ ꯇꯧꯅꯍꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯗꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅꯁꯨ ꯃꯃꯥꯟꯅꯕꯤ 4-5ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯃꯥꯟꯅꯕꯤ ꯃꯥ ꯄꯨꯜꯂꯛꯇꯦ ꯍꯩꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯨ ꯐꯠꯆꯤꯟꯈ꯭ꯔꯕꯒꯨꯝ ꯃꯤꯅ ꯉꯥꯡꯕ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯃꯥ ꯄꯤꯗꯦ ꯅꯨꯄꯤꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯕꯗꯨꯗ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯤ ꯂꯣꯌꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝ ꯂꯩꯕꯁꯦ ꯇꯜꯂꯦ ꯌꯨꯝ ꯍꯜꯂꯁꯤ ꯌꯥꯝꯃꯨꯛ ꯌꯧꯔꯤꯁꯤꯗꯤ ꯉꯁꯤꯁꯦ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯊꯦꯡꯅꯁꯦ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯅꯅꯤ ꯑꯩꯅꯁꯨ ꯅꯪꯒ ꯃꯌꯥꯝꯁꯤꯒ ꯁꯛ ꯈꯪꯅꯍꯟꯒꯦꯅ ꯇꯧꯅꯤ ꯍꯩꯅꯗ꯭ꯔꯁꯨ ꯃꯤꯅ ꯍꯪꯂꯛꯄ ꯍꯥꯏꯔꯛꯄꯗꯤ ꯈꯔ ꯈꯨꯝꯃꯨ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯌꯥꯝꯃꯨꯛꯁꯨ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯂꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯅꯪꯕꯨ ꯌꯥꯝꯃꯨꯛ ꯌꯥꯎꯔꯗꯤ ꯀꯅꯥꯝ ꯀꯤꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯑꯗꯨꯏꯁꯨ ꯌꯨꯝ ꯆꯠꯂꯁꯤ ꯆꯥꯛ ꯆꯥꯅꯗꯣꯏꯅꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯠꯂꯁꯦꯕ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯦ ꯌꯥꯝꯃꯨꯛ ꯂꯩꯒꯦꯕ ꯅꯪꯒꯤ ꯅꯥꯛꯇꯩꯅꯦ ꯁꯨꯛꯍꯦꯟ ꯍꯦꯛ ꯍꯦꯟꯗꯣꯛꯑꯣꯏ ꯉꯥꯡꯅꯔꯤꯉꯩ ꯅꯨꯄꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯦꯟꯕꯤ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯂꯩꯔꯨꯁꯤ ꯅꯨꯄꯥꯈꯩ ꯁꯣꯝꯗ ꯆꯪꯒꯦ ꯍꯥꯏꯍꯧꯋꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯏꯟꯁꯥꯡ ꯁꯦꯝꯂꯨꯁꯤ ꯃꯣꯏ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯖꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤꯕ ꯃꯥꯔꯁꯟꯅꯁꯨ ꯑꯕꯦꯝꯃ ꯁꯦ ꯆꯠꯊꯣꯛꯂꯨꯔꯣ ꯌꯥꯝꯃꯨꯛꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯇꯣ ꯑꯩꯅꯁꯨ ꯅꯣꯏ ꯏꯟꯁꯥꯡ ꯁꯦꯝꯕꯗ ꯎꯏꯌꯦꯕ ꯅꯪꯅꯁꯨ ꯑꯩ ꯎꯅꯤꯕ ꯆꯠꯂꯣ ꯆꯤꯆꯦꯁꯤꯒ ꯆꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯌꯥꯝ ꯃꯥꯡꯅꯤꯅ ꯐꯖꯗ꯭ꯔꯦ ꯈꯟ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯋꯤ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩꯑꯕ ꯑꯕꯦꯝꯃ ꯍꯥꯏꯕ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯑꯣ ꯑꯩꯗꯤ ꯌꯥꯝꯕꯨꯡꯅ ꯀꯧꯕꯗꯨꯗ ꯑꯗꯣ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯇꯤ ꯄꯨꯟꯅ ꯇꯝꯃꯤꯟꯅꯩ ꯍꯥꯏꯕꯨ ꯑꯝꯇ ꯊꯦꯡꯅꯗꯦ ꯅꯣꯏꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ ꯑꯩ ꯏꯊꯟꯗꯅꯦ ꯑꯣ ꯌꯥꯝꯕꯨꯡꯁꯤꯅ ꯅꯪꯒ ꯀꯩ ꯊꯣꯛꯅꯒꯦ ꯏꯕꯨꯡꯁꯤꯡꯅꯦ ꯑꯩꯁꯨ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗꯦ ꯌꯥꯝꯕꯨꯡꯅ ꯉꯔꯥꯡꯗꯣ ꯆꯥꯛ ꯆꯥꯅꯁꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩꯁꯦꯟꯕꯤ ꯅꯪꯗꯤ ꯁꯟ ꯆꯥꯗꯦ ꯍꯥꯏꯅꯤ ꯌꯥꯝꯕꯨꯡꯅ ꯅꯨꯄꯤꯗꯨ ꯀꯞꯅꯤꯡꯂꯛꯀꯗꯧꯔꯤ ꯑꯃ ꯇꯜꯂꯤꯉꯩ ꯑꯃ ꯑꯃꯨꯛ ꯂꯥꯛꯁꯤꯟꯕꯗꯨꯗ ꯈꯨꯝꯗ ꯌꯥꯗ ꯈꯨꯝꯃꯤ ꯑꯅꯤꯔꯛ ꯍꯪꯂꯛꯇꯅꯕ ꯑꯩ ꯌꯦꯟ ꯅꯠꯇꯕ ꯁꯥ ꯑꯝꯇ ꯆꯥꯗꯦ ꯌꯦꯟꯕꯨꯗꯤ ꯌꯥꯝꯕꯨꯡꯅ ꯊꯣꯡꯅꯤꯅ ꯇꯧꯍꯧꯔꯕꯅꯤ ꯁꯟꯒ ꯑꯣꯛꯀ ꯆꯥꯁꯦꯅ ꯍꯥꯏꯅꯕ ꯑꯗꯣ ꯁꯤꯡꯖꯨ ꯑꯃꯒ ꯌꯥꯎꯔꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯅꯪꯗꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯒꯦ ꯀꯨꯏꯔꯦ ꯌꯥꯝꯕꯨꯡꯒ ꯄꯨꯟꯅ ꯂꯥꯛꯏ ꯑꯣ ꯑꯗꯨꯏꯔꯥ ꯃꯥꯅ ꯁꯣꯝꯗ ꯆꯦꯞꯊꯗꯅ ꯌꯦꯡꯂꯛꯏꯁꯦ ꯅꯨꯄꯤ ꯑꯇꯩꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯎꯞꯁꯤꯟꯅꯗꯨꯅ ꯌꯦꯟꯁꯥꯡ ꯁꯦꯝꯅꯕ ꯂꯥꯛꯅꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯋꯥꯔꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯗꯨ ꯇꯥꯏ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯑꯃꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯪꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯑꯝꯇꯒ ꯌꯥꯎꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯅꯣꯏ ꯋꯥꯔꯤꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯁꯤꯗꯩꯗꯤ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯊꯦꯡꯅ ꯌꯥꯔꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯈꯪꯅꯖꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯨꯝꯐꯝ ꯈꯪꯗꯕꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯂꯦꯝꯁꯤꯟꯅꯕ ꯁꯥꯔꯒ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯪ ꯃꯤꯅ ꯐꯥꯖꯈꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯩꯅꯣ ꯌꯥꯝꯕꯨꯡꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯅꯕꯅꯤ ꯈꯪꯗꯕꯁꯤꯡꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯈꯪꯌꯦꯡꯂꯣ ꯌꯦꯡꯅꯔꯛꯏ ꯉꯁꯥꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯂꯧꯕ ꯊꯣꯛꯂꯛꯈꯤꯕꯗꯨꯗ
Mana mabung ni haidi ni. Wahim lot man krena. Kai ding mabung no. College mang da phukri do di. Nupa ga wari sara me na wa law na kri do khang dro. Ai su pau de hai phe ta ba. Haima. Adu da moi ro. As. Lacy Henry. Nang di am nei ramina. Ai na khalli ni. Yamung se som da dom yeng le na. Mi lai je tau ri ja ni ba. Kayam kui re ge khang na ba. Lacy Henry pau khom pi di. Mamai do bang sa ga le. Ai na di yambung da ngasi thing na ri ngai nungsi phong do ke na khali siga. Hai do na mayam do phagi tau do na no I. Lacy Henry awai ta khai lo kramali. Mingam da bi oi ba gi tomin lai ra so. Roma do log do na mamit do noi. Ma khang de. Phagi ni mi pak na loina jarak pa sunate. Ma di pun ba khara do da pullaga tongan ba sangsar da tau jabini. Nupi emana. Haima Lacy a kai do ra gi. Nupi do khomlap de. Aduk thamoi son thabi su oi khre nupa ma gi maram gi. Kai do ra gi Lacy sa ai khoi myam na phagi do bani nangi kai ra ba. Wa do hai ru ba nupi do di lawai luton chat khre. Martian gi makun khang bana. Lacy si song no ba. Ai na phagi do bani ba si tu o. Yambung na uradi ai soi ka nom tawrani ba. Se Lacy phagi do bani ba idu. Nupi ma gi mai kai tabu tana do ni yeng chari ba nupa do so. Lacy Henry na hogat do na thoglak pa do da nupi do nak tala e. Abema kai do ra ge. Nupa do na wahang lising hang do na so. Nupi do na pau khompira ka double eight. Nupi do nupa do ba khazik tap na inthore I. Nupa do di kai tawra ba khan na matha sai. Lairi ba nupi sing do onchin do na lawi. Kai do ra ge noi. Nupi mana. Yambo ai khoi na khare lak na ru re ba. Nupa do Lacy Henry da onchin do na. Moi na kai hai dai no ba. Nang sak thi hai dai ro. Thoi bi na. Yambung da nung si hai ni na sakhen bi na hai ru bai. Nupa do nok ning lakle. Matang do di hing nok lu bada Lacy Henry na tawrak ka da ba do khang bana. Nok ning ba khang sin do na themjilli. Mina phagi tawraga nang na peri tawri do kai gi no ba. Ai se nang gi ne na tong khang na lai ra sida. Nang na ayo na khanjili do kai do. Namane bi mamang da. Nupa do nupi do gi mapi do makhut na tai thok pi rai. Ai ga lai ru sira. Matang do da thoyen bi su yaw si lai. Oiram liba matau do da gyan ngau na yengi. Martian su khazik handok do na. Nangale minara thoyen bi namane bi sebirani. Lacy Henry khamban ba matau do uthok lo raga sum ikai rakle. Ikai khang de thoyen bi gi makhut cham do na. Nong thang hoina phamli ba adom da ching do na purai. Nong thang su thoyen bi lak pa ubada inchang olam ba khabai do loya da sat hek da pishili. Loya na. Aying bai khoi gi su khidang khan ba pai. Nammai do da thajilakani. Mina ngasai na anok amu ba upo hai ba na tro. Martian su nupi do gi khudang do pai do na. Mi lai na da ba lai thari ba pak macha rom da ching do na purai. Nupi do gi makhut cham na sam na. Mayam tin ba mayam pun ba gi nungai ba ma su lai bani. Isai thani thantana sowari kaya ma tam thok da. Haidok ta na lai ba si so yam na wa ba ne bema. Adubu mi makhal yami. Nang na khali ba do gum nang na pam ri ba do gum. Nang gi na ge ta loi na ri ba pum ba nang gum na di tawrak loi. Mayam do dagi nang ni hena chana ba. Nang gi awa nungai kaya da saruk yami na do ba mi khalo. Nupi do hoi hai gum makok ta mak no mi. Madi mathanta ki sangsar do na nungai ba gum phau bani. Asum na mi ge toro khoida na ba nungai ga ni hai na khan badi second khara khaki wani. Ma gi kari wa li ba ge wakhal da tattana khan bani. Achik pa mapam chingya tamya nongdol thakta maning tam na pai ba chekla sing. Phugai na sat pa lairang sing. Ma gi marup ngak tani. Pamjabani madi makhoi ta ga marup oi basu. Waraba mikupta lairang da kaptuna paudam thoklaga. Awaba ki lambi do dagi kana ba pautak pirak labagum khanjabani. Yambo ai sida nga hekle hoge. Mi miyam laibani na changbiro. Mi dai di nang ni hena lui. Moi di una drasue. Toina una daba. Toina pa phongna daba. Yam na tang na una boy raso. Nungti ki una riba. Nungti ki pau phongna riba. Nungti ki wari sana riba nang ni hena lui ai di. Adum lai ringai Martian ki phone do ring lai. Tap na call do lo khatuna. Hello. Yambo WhatsApp ta kai nom tha ki bani. Oh ai inge.
Nupiduna khazik noktuna post tawba photo du oiduna leirammi. Nupadu call du kakre. Aduga photo du nupidu de yenghalai. Sina kanana thagaliba nati. Si account chi kanana paige. Ha. Nang nupa atopa ma khangnarabraba. Aina hangli sikumu. Karam kandi account hangi. Nupa na kalai kanam handana. Asitang thagat pani. Phone du munduna praprap thuna photo du kai. Account na noba ka hangdana. Photo ga thagatana. Aingonda kaim soidaba. Nang aise haina de shineba. Ha. Chalo. Chakraso. Angawi na tawdu ulakana. Mayam pulaga. Nang na sumai tawrishi kainoba. Ha. Nakok yaudabada tawnu. Chaloba. Wari saba loiduna kauruge haina lakpani thoyenbidi. Martian da hanadagi sauningdanaga leibaga tawramliduda mapang sauri. Wadi yam ngangnilabani. Adubuma mamanabidugi khalaga kaisu haidi. Bai Lacy, se changase laose. Nupa singdusu ngaihak leibaga punna changlai. Mayam hau tawduna chaktu chaminari. Nupidudi phajana chakhidri. Chak sabusu toklabani. Martian nupidugi manangganda makhuna thaduna. Noi college ki hero mayam du uhanaba natro. Nang nu photo ga thagalido. Adugumba nupidubu kaisu leitana khanba manba matawdu thohenbina sukya yaningba oidi. Aduga asengba marup haibasisu mayamdagi khara khazikte adumak tonganba jani. Martian bu kirabasu Lacy Henry bu tungda lepan Martian da migyeng khani yengi. Martian na Lacy Henry soke tawbaga thohenbina akiba pumba tungoiram asawbana mang thaduna nupadugi maida khupang na anirak hanjin thazili. Aina thariba khupakta yambongda nati. Nangi warak pangamdaba amot palam chatudani. Nang Lacy Henry se kainena khange. Phana mana aranba thabak tawramlasu miyamangda adum tawba honabra. Mabu mama leitabini khanbadi ai leiringa yarui. Nang sen pairambe sanga chawrambe. Ngamme kaishu tawba ngamaroi khanbagi mibo duk tu hatpibadi nang minati. Aduga malam chaturi sanga da chatkadabani. Yengge haini yengmani. Lacy Henry na nangwada kayam lankrage. Sa oirasu magidamak oikiba. Nang na kay khange. Ha, kay khange. Mamanabi oiraga nang na phau tawroidaba ngangloidaba kaya tawriba hairiba ngangkribada. Kupsentuna thamkrage sira. Magi punchi lambi aina sembagi wani. Maram leitana angawbugum sanga gi wakhal jelaklibase maram leibagi. Khangaba maram ama leibagi. Oirakliba matawduda thohenbibu chingduna pukri nongthangna. Martian haujiktada nupi mabu yenglai. Mayam punbagi jai haiduna magi khudang thadokta chena samkhiba. Mina mabu nungsi haina laknaba khakki. Nupiduna kapkhiba. Aduga mafam sida pubiraklaga mayam mangsida. Mana nupi sida tawbiriba sina kari. Mayam singduna harau makalam noglabaso. Nupiduda yenglubada. Ngasai aduga harauna make sembini nupaduna haikibagi nokkiba. Minok manglamli. Bidon bikana leitrabagum thohen bigi tongda ki na matu maman ipon pona leplamba. Ikaiba na mamaidusu ingangangi. Kapningba khangliba mitsna amamamta oini yengi. Abema, se. Yambang wahayeba. Nang sauningleso aingonda po. Aido. Mina phone tawrakpaduda wakhaldo ayaukibani. Nang ni account hanglaga aingonda soiramdi. Aina kapkibo photo do. Aingonda tek yam tawhaningkibagi khamban mandana tawkibaneba. Noi sardunasu nangi ocha oibaduda phagini khangdaba. Adunani se ai laliba. Mina haiba yam thazaruribai. Tabiramdre nupi mana nupa magi wahai singdo. Lacy Henry su thoklaktuna chatpa hawi. Gari su kaya chendaba mafam oibaga phone chu manungda lehobado haujikta ningsinglai. Mi su kaya chatnadabaduda nupa amaga nattanadi hankinaba pambai leitabana aroibani ngasi chatminadoisina haiba wakhalsida sora ama honthari. Manungdasu Martian thoibibu phone tawduna kauthoklaga punna hanminanaba hairi. Thoibe nang kanaga handoino? Idomda. Adude ai dum thilamagi. Nang kaim chithaudraba natro? Hoi, chithaudre. Ada Lacy Henry kamai tawba? Masu lakchani. Nang hana thilamagi. Punna chatkraseba. Masu kauro law. Ai gari mamai leithomagi. Gelomda leiramani. Hoi yambong. Thoibina Lacy Henry bu kausinduna gari kahalli. Mamangda na mana phamkri. Martian na.
Thoibe, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃ ꯈꯪꯗꯦꯗ ꯀꯔꯝ ꯀꯥꯟꯗ ꯁꯦꯇꯜ ꯇꯧꯔꯒ ꯂꯩ ꯉꯝꯗꯣꯏꯅꯣ? ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯌꯥꯝꯕꯣ, ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ꯫ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯩꯒꯤ ꯑꯝꯇ ꯁꯤꯜꯍꯧꯗꯅ, ꯅꯪ ꯑꯣꯏꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯊꯃꯝꯂꯕ ꯇꯨꯡꯗ, ꯑꯕꯦꯝꯃ, ꯌꯨꯝꯗ ꯑꯗꯨꯝ ꯊꯤꯜꯂꯝꯃꯣ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯑꯩꯗꯤ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦꯅꯦ, ꯉꯥꯏꯈꯣꯀꯣ ꯑꯝꯇ ꯍꯜꯂꯨꯁꯤ꯫ ꯅꯪ ꯊꯕꯛ ꯂꯩꯔꯁꯨ ꯉꯁꯤꯗꯤ ꯈꯔ ꯌꯦꯠꯀꯦ꯫ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯁꯣꯔꯗꯨ ꯐꯨꯟꯒꯠꯄꯅ ꯊꯕꯥꯛꯇꯨ ꯅꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗꯦ꯫ ꯃꯈꯣꯏ ꯍꯥꯟꯅ ꯆꯥꯛ ꯆꯥꯅꯐꯝ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯔꯁꯟ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯕꯣꯛꯁꯇꯨ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯄꯤꯗꯨ ꯎꯍꯜꯂꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯛꯏ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯂꯝꯂꯣꯏ ꯃꯥꯁꯨ, ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯐꯝꯒꯦꯔꯣ? ꯕꯣꯛꯁꯁꯦ ꯃꯅꯤꯡꯗ ꯑꯣꯏꯅ ꯊꯝꯒꯦꯕ꯫ ꯅꯨꯄꯤꯗꯨ ꯔꯨꯃꯥꯜꯗꯨꯅ ꯃꯃꯤꯠꯇꯨ ꯐꯖꯅ ꯇꯩꯊꯣꯛꯂꯒ, ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ꯫ ꯑꯌꯦꯠꯄꯁꯨ ꯄꯤꯔꯨꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯅꯨꯄꯥ ꯃꯍꯥꯛꯀꯤ? ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ꯫ ꯅꯃꯥꯟꯅꯕꯤꯅ ꯐꯥꯎ ꯁꯥꯎꯅꯤꯡꯕꯒꯤ ꯄꯦꯟꯗꯕꯒꯤ ꯐꯨꯔꯛꯈꯤꯕꯅꯤ꯫ ꯃꯗꯣ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯑꯩ ꯈꯪꯖꯩ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯁꯛꯁꯦ ꯎꯠꯂꯔꯣꯏ꯫ ꯅꯪꯁꯨ ꯅꯅꯤꯡ ꯇꯧꯖꯈ꯭ꯔꯣ, ꯑꯩ ꯅꯉꯣꯟꯗ ꯌꯦꯜꯂꯛꯑꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯏ꯫ ꯑꯗꯨꯛ ꯃꯀꯥ ꯂꯥꯝꯖ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯁꯨ ꯊꯥꯒꯠꯆꯔꯨꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯃꯥꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯏꯆꯜꯒꯨꯝꯅ ꯈꯜꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯕꯣꯛꯁꯇꯣ ꯅꯪ ꯄꯥꯏꯈ꯭ꯔꯣ꯫ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ꯫ ꯅꯐꯝꯗ ꯄꯤꯅꯤꯡꯕ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯥꯝ ꯌꯦꯠꯈ꯭ꯔꯦ꯫ ꯅꯪꯕꯨꯁꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯃꯥꯒꯤꯅꯦ ꯈꯪꯂꯛꯄꯗ ꯆꯦꯠꯅ ꯄꯥꯏꯔꯝꯕ ꯕꯣꯛꯁꯇꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ꯫ ꯂꯧꯔꯔꯣꯏ ꯂꯦꯞꯂ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯗꯣꯛꯇꯔꯗꯣ ꯄꯥꯎ ꯐꯥꯎꯅꯧ꯫ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯐꯩ꯫ ꯅꯪꯒꯤꯗꯃꯛ ꯃꯥꯅ ꯁꯣꯏꯗꯅ ꯂꯦꯞꯂꯛꯀꯅꯤ꯫ ꯊꯃꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯂꯝꯂꯥꯟꯕ ꯑꯃꯕꯨ ꯊꯃꯣꯏꯗ ꯍꯥꯞꯈꯤꯗ꯭ꯔꯅꯤ? ꯀꯟꯂꯤꯗ ꯅꯨꯄꯥ ꯑꯣꯏꯕ ꯅꯪꯒꯤ ꯊꯃꯣꯏꯁꯤ꯫ ꯃꯌꯨꯝꯁꯨ ꯌꯧꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯄꯤꯗꯨ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯪꯏ ꯅꯨꯄꯤꯗꯨꯗ ꯐꯥꯎꯔꯝꯒꯗꯕ ꯃꯤꯀꯨꯞꯁꯤꯗ ꯊꯦꯝꯁꯤꯔ ꯈꯟꯕꯅꯤ꯫ ꯂꯛꯅꯒꯦ ꯈꯜꯂꯤ ꯂꯝꯍꯦꯟꯕꯤꯁꯤ, ꯃꯥꯒꯤ ꯋꯥꯔꯧ ꯆꯥꯎꯕꯤꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯍꯜꯂꯗ꯭ꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯛꯅꯕ ꯃꯄꯨꯡ ꯐꯥꯍꯟꯒꯤ ꯋꯥꯈꯜꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥꯗꯨ ꯊꯑꯣꯏꯒꯤ ꯊꯣꯏꯕꯤꯒ ꯍꯥꯏꯁ꯭ꯀꯨꯜꯗ ꯀꯣꯟꯅꯗꯨꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃ ꯁ꯭ꯇꯦꯇꯁ ꯊꯝꯂꯛꯏ꯫ ꯀꯦꯞꯁꯟꯗꯅ ꯏꯔꯤ, "Miss those days. I really miss you too." ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯁꯨꯝ ꯇꯧꯐꯝ ꯈꯪꯗ ꯅꯨꯄꯥꯗꯨꯅ ꯀꯣꯜ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯁ꯭ꯇꯦꯇꯁ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ꯫ ꯊꯝꯂꯛꯇ ꯉꯥꯏꯔꯤꯕ ꯁ꯭ꯇꯦꯇꯁꯇꯨ ꯁꯠ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯤꯠꯂꯨꯗ ꯏꯔꯥ ꯍꯧꯔꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ꯫ ꯃꯔꯝ ꯈꯪꯗ ꯃꯥꯁꯨ ꯁ꯭ꯇꯦꯇꯁ ꯑꯃ ꯇꯦꯟꯅ ꯏꯗꯨꯅ ꯊꯥꯒꯠꯂꯤ꯫ "ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯑꯩꯒ ꯂꯣꯏꯅꯕ ꯃꯇꯝ ꯈꯔꯗ ꯑꯗꯨꯛ ꯋꯥꯍꯟꯈ꯭ꯔꯦ꯫ ꯂꯝꯂꯥꯟꯕꯤ ꯃꯥꯒ ꯂꯣꯏꯅꯕꯗ ꯃꯩꯁꯥ ꯂꯥꯡꯗꯕ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯣꯀꯣ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯎꯍꯜꯂꯛꯑꯔꯣꯏ." ꯃꯥꯔꯁꯟ ꯈꯛꯇꯃꯛ ꯎꯍꯟꯕꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ, "ꯉꯝꯕꯁꯨ ꯑꯣꯏꯌꯨ, ꯑꯩ ꯕꯣꯔꯗꯒꯤ꯫ ꯅꯪꯒꯤꯗꯤ ꯗꯣꯛꯇꯔꯁꯨ ꯂꯩ, ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯍꯦꯔꯣꯁꯨ ꯃꯉꯥꯜꯁꯨ ꯂꯩꯗꯥꯏꯅꯦ꯫ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯈꯜꯂꯨ꯫ ꯅꯪ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯕꯣꯔ ꯄꯤꯕ ꯂꯥꯛꯀꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯗꯨꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗ ꯀꯥꯞꯄ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯤ꯫ ꯂꯞ ꯏꯃꯣꯖꯤ ꯑꯃꯈꯛ ꯍꯥꯞꯇꯨꯅ ꯁ꯭ꯇꯦꯇꯁꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯃꯥꯔꯁꯟꯅ, "ꯅꯣꯏ ꯁꯥꯏꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯩꯗꯤ ꯃꯨꯟꯅꯕꯨ ꯌꯦꯡꯂꯨꯗꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯥꯔꯁꯟꯅ ꯊꯥꯔꯝꯕ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯏ, ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯗꯦ꯫ ꯃꯤꯅꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯄꯥꯏꯕꯤꯔꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯕꯅꯤ꯫
ꯑꯗꯨꯕꯨ ꯄꯥꯏꯒꯗꯕ ꯅꯨꯄꯥ ꯃꯥꯅꯗꯤ ꯄꯥꯏꯕꯤꯔꯛꯇ꯭ꯔꯤ꯫ ꯑꯀꯣꯟꯕ ꯇꯧꯕꯗ ꯋꯦꯇꯤꯡ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯟꯖꯤꯟꯅ ꯇꯧꯔꯨꯗ꯭ꯔꯤ꯫ ꯋꯥꯆꯦꯞ ꯆꯪꯗꯨꯅ ꯊꯥꯒꯠꯈꯤꯕ ꯐꯣꯇꯣꯗꯨ ꯍꯥꯟꯅ ꯀꯛꯊꯠꯂꯤ꯫ ꯃꯌꯥꯝꯅ ꯍꯪꯅꯔꯛꯄ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯝꯗꯦ꯫ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯃꯈꯛ ꯅꯨꯄꯥꯗꯨꯗ ꯊꯥꯔꯝꯂꯒ ꯅꯝꯕꯔꯗꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯅꯤ ꯃꯇꯧꯁꯤꯡꯗꯣ ꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯥꯔꯁꯟꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯨꯏꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯑꯔꯥꯞꯄꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈ꯭ꯔꯤꯉꯩ ꯅꯨꯄꯥꯗꯨ ꯂꯥꯛꯏ꯫ ꯃꯥ ꯉꯁꯤꯗꯤ ꯏꯃꯨꯡ ꯆꯪꯂꯛꯇꯦ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, "ꯕꯕꯥ, ꯕꯕꯥ, ꯏꯃꯥ, ꯏꯃꯥ, ꯃꯤ ꯂꯩꯇꯕ꯭ꯔꯣ?" ꯅꯨꯄꯤꯗꯨ ꯇꯥꯔꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯥꯔꯁꯟꯁꯨ ꯍꯟꯗꯦ, ꯑꯗꯨꯃꯛ ꯀꯧꯔꯛꯏ, "ꯑꯣ ꯃꯥ, ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?" ꯅꯨꯄꯥꯗꯨ ꯑꯅꯝ ꯀꯜꯂꯤ꯫ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎ ꯀꯧꯏ꯫ ꯃꯥ ꯈꯪꯏ ꯌꯨꯝꯁꯤꯗ ꯅꯨꯄꯤꯗꯨ ꯈꯛ ꯂꯩ ꯍꯥꯏꯕ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯁꯨ ꯀꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯥꯗꯨꯕꯨꯁꯨ ꯏꯀꯣꯏ ꯀꯣꯏꯖꯕ ꯐꯥꯎꯔꯤ ꯂꯝꯂꯥꯟꯕꯒꯨꯝ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ "ꯕꯕꯥ ꯃꯃꯥ ꯂꯩꯇꯦ, ꯀꯣꯟꯅ ꯂꯥꯛꯄꯤꯔꯣ." "ꯑꯣ ꯐꯔꯦ ꯐꯔꯦ, ꯃꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯠꯂꯒꯦ꯫ ꯑꯩ ꯂꯥꯛꯑꯦꯅ ꯈꯔ ꯍꯥꯏꯔꯝꯃꯣ." ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯈ꯭ꯔꯤ꯫ ꯌꯦꯡꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯥꯕꯨ꯫ ꯃꯈꯨꯠ ꯁꯣꯛꯄꯒꯤ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖꯇꯨꯁꯨ ꯎꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯅ꯫ ꯃꯥꯔꯁꯟ ꯁꯠ ꯅꯨꯄꯤꯗꯨꯅ ꯊꯣꯡꯗꯒꯤ ꯀꯥꯟꯁꯤꯟꯈꯤꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯄꯤ꯫ "ꯉꯥꯛ ꯋꯥꯔꯤ ꯁꯥꯅ ꯌꯥꯕ꯭ꯔꯣ? ꯊꯕꯛ ꯁꯨꯝ ꯂꯩꯕ꯭ꯔꯕ? ꯑꯩꯗꯣ ꯃꯃꯥ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯒꯦ ꯇꯧꯅꯤ." "ꯑꯩ ꯊꯕꯛ ꯂꯩꯌꯦ, ꯃꯃꯥ ꯍꯣꯏ ꯂꯥꯛꯇꯧ ꯋꯥꯠꯂꯤ." "ꯍꯣꯏ, ꯑꯩ ꯐꯝꯃ ꯉꯥꯏꯒꯦ꯫ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯝꯇ ꯈꯟꯅꯒꯦ ꯇꯧꯅꯤ, ꯐꯣꯟꯗ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯕ." ꯃꯥꯔꯁꯟ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯒꯨꯝ ꯃꯃꯤꯠꯇꯨꯁꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯥꯔꯁꯟ ꯁꯠꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ, "ꯆꯥ ꯄꯤꯊꯛꯄꯤꯗ꯭ꯔꯁꯨ ꯏꯁꯤꯡꯗꯤ ꯊꯛꯄ ꯌꯥꯅꯤꯅ, ꯏꯁꯤꯡ ꯈꯔ ꯊꯛꯀꯦ." ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯩꯅꯗ꯭ꯔꯦ, ꯂꯝꯂꯥꯟꯕꯒꯨꯝ ꯏꯀꯣꯏ ꯀꯣꯏꯔꯤ꯫ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯤ ꯌꯥꯝ ꯃꯨꯟꯅ꯫ "ꯅꯣꯡꯃ ꯈꯛꯇꯗ ꯑꯗꯨꯛ ꯊꯤꯅ ꯍꯣꯡꯕ?" ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ꯫ ꯃꯥ ꯍꯧꯖꯤꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯄꯣꯛꯇꯕꯅꯤ꯫ "ꯅꯪꯗꯤ ꯉꯔꯥꯡ ꯑꯩꯅ ꯄꯤꯕ ꯀꯦꯛꯇꯨꯁꯨ ꯄꯨꯗꯦ." "ꯏꯁꯤꯡ ꯄꯨꯊꯣꯔꯛꯀꯦ." "ꯍꯣꯏ." ꯅꯨꯄꯤꯗꯨ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯛꯏ꯫ ꯃꯥꯔꯁꯟꯁꯨ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯇꯕꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯤ꯫ "ꯀꯩꯒꯤꯅꯣ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤꯗꯤ?" "ꯃꯃꯥꯅ ꯇꯣꯛꯑꯣ ꯍꯥꯏ, ꯑꯇꯣꯞꯄꯗ ꯆꯠꯂꯅꯤ ꯃꯟꯗꯦꯗꯩ." "ꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯪ ꯑꯄꯥꯝꯕꯅꯤꯗ." ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ꯫ "ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯌꯦꯠꯄꯤꯅꯕ ꯊꯤꯡꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ." "ꯀꯥꯏꯗꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯈꯨꯠꯇꯣ ꯀꯩꯗꯧꯔꯤꯅꯣ?" "ꯑꯩ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯤ." ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯅꯨꯄꯥꯗꯨ ꯋꯥ ꯉꯥꯡꯗ ꯂꯦꯞꯍꯧꯏ꯫ ꯐꯅ ꯀꯨꯏꯅ ꯃꯐꯝꯗꯨꯗ ꯃꯥ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯁꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯄꯤ꯫ "ꯑꯩꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ." "ꯀꯛꯂꯣꯏ ꯅꯪꯒꯤꯗꯃꯛ ꯋꯥꯕ ꯌꯥꯔꯣꯏ ꯊꯃꯣꯏ ꯅꯪꯁꯨ" ꯍꯥꯏꯅ ꯋꯥꯈꯜꯅ ꯊꯃꯣꯏꯕꯨ ꯋꯥꯔꯛꯅꯕ ꯍꯣꯠꯅꯖꯕꯗ ꯀꯔꯤꯒꯤ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯔꯤꯕ? ꯅꯧꯍꯧꯅ ꯊꯃꯣꯏ ꯅꯧꯊꯍꯟ, ꯃꯤꯁꯨꯝꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯊꯦꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯋꯥꯈꯜꯗ ꯈꯟꯖꯕꯗꯅꯤ ꯆꯤꯟꯕꯥꯜ ꯃꯥꯗꯤ ꯀꯪꯂꯛꯇꯦ꯫ "ꯍꯌꯦꯡꯁꯦ ꯑꯩ ꯀꯦꯔꯂꯥꯗ ꯆꯠꯂꯅꯤ꯫ ꯆꯍꯤꯃꯨꯛꯇꯤ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯁꯨ ꯇꯝ ꯉꯝꯗꯦ꯫ ꯁꯨꯝ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯣꯏꯊꯣꯛꯂꯨꯁꯤꯔꯅ ꯅꯪ ꯍꯧꯕ ꯂꯥꯛꯄꯅꯤ." ꯅꯨꯄꯤꯗꯨ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯀꯥꯏꯅ ꯃꯃꯤ ꯃꯥꯗꯨ ꯇꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯕ꯭ꯔꯥ ꯋꯥꯈꯜꯅ ꯈꯟꯕꯅꯤ꯫ "ꯇꯜꯂꯗꯤ ꯈꯪꯗꯦ, ꯌꯥꯔꯗꯤ ꯆꯠꯂꯨꯁꯤꯔ ꯉꯥ, ꯀꯨꯏꯔꯣꯏ." ꯅꯨꯄꯤꯗꯨ ꯀꯞꯅꯤꯡꯕ ꯈꯣꯟꯖꯦꯜ ꯈꯪꯖꯤꯟꯗꯨꯅ, "ꯆꯠꯊꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏ." "ꯁꯣ ꯂꯣꯟꯕꯗꯤ ꯌꯥꯔꯝꯅꯤ, ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯈꯪꯗꯦ." "ꯄꯥꯝꯗ꯭ꯔꯦ, ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯉꯁꯤ ꯂꯦꯞꯄꯤꯔꯤꯁꯤꯅ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯂꯛꯀꯅꯨ꯫ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯅꯨꯡꯉꯥꯏꯅ ꯆꯠꯆꯀꯣ." "ꯉꯝꯂꯗ꯭ꯔꯣ ꯅꯪꯕꯣ?" ꯔꯤꯄꯤꯠ꯫ ꯅꯨꯄꯤꯗꯨ ꯃꯈꯣꯟꯗꯨ ꯐꯥꯖꯤꯟꯖꯔꯕꯁꯨ ꯅꯨꯄꯥꯗꯨꯅꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯈ꯭ꯔꯤ꯫ "ꯉꯝꯂꯅꯤ." ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯄꯟꯗꯨꯅ ꯃꯤꯠꯄꯥꯟꯗ ꯂꯩꯔꯤꯕ ꯄꯤꯁꯤꯡꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯔꯛꯏ꯫ "ꯀꯥꯏꯅꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯏꯅꯗꯧꯕ, ꯄꯤꯕꯨ ꯀꯅꯥꯅ ꯁꯨꯝꯅꯒꯦ?" ꯂꯩꯁꯤ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ, ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ
ꯀꯞꯆꯦꯠꯄꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗ꯭ꯔꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯒ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏ ꯅꯨꯄꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯇꯨꯡꯁꯤꯜꯂꯛꯄ ꯄꯩꯁꯥꯅ ꯅꯨꯄꯥꯗꯨꯒꯤꯅꯦ ꯍꯥꯏꯅ ꯁꯥꯕ ꯂꯤꯛꯇꯨ ꯇꯦꯕꯜꯗꯒꯤ ꯂꯧꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯛꯏ ꯂꯣꯏꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯅ ꯊꯦꯡꯗꯨꯅ ꯀꯞꯂꯛꯂꯤ ꯌꯥꯝꯕꯣꯛ ꯑꯩ ꯅꯪꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯁꯤꯡꯗꯕ ꯉꯝꯖꯒꯦ ꯅꯪꯕꯨ ꯑꯣꯠꯂꯨꯕꯒꯤ ꯅꯪꯕꯨ ꯋꯥꯍꯜꯂꯨꯕ ꯄꯨꯝꯅꯃꯛꯀꯤ ꯃꯍꯩ ꯑꯣꯏꯅ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯦꯟꯕ ꯑꯣꯏꯈ꯭ꯔꯒꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯩꯅꯥ ꯄꯤꯔꯔꯣꯏ ꯂꯥꯏꯕꯛ ꯐꯕꯤꯃꯥꯒ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯖꯒꯦ ꯀꯥꯟꯅꯗꯕ ꯕꯣꯔ ꯅꯤꯔꯒ ꯑꯩꯅ ꯄꯤꯔꯅꯤ ꯁꯤꯔꯥ ꯅꯨꯄꯤꯗꯣ ꯍꯧꯒꯠꯇꯦ ꯅꯥꯄꯜ ꯄꯣꯝꯕ ꯃꯥꯡꯈ꯭ꯔꯕꯤꯒꯨꯝ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯈꯠꯇꯕꯤ ꯃꯥꯁꯨ ꯀꯨꯟꯊꯗꯨꯅ ꯃꯈꯥꯗ ꯐꯝꯂꯒ ꯑꯩꯅ ꯃꯤꯒ ꯅꯨꯡꯁꯤꯅꯈ꯭ꯔꯒ ꯅꯪꯅ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯅꯠꯇꯦ ꯑꯩꯒ ꯅꯨꯡꯁꯤꯅꯗꯧꯔꯤꯕ ꯃꯤꯁꯤꯅ ꯀꯅꯥꯅꯣꯕ ꯅꯨꯄꯤꯗꯨ ꯈꯨꯝꯂꯛꯇꯦ ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯔꯛꯄꯗ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯕꯒꯨꯝ ꯑꯀꯤꯕ ꯄꯣꯛꯈꯤꯗꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯅꯣꯟꯈꯠꯍꯟꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯀꯞꯀꯅꯨ ꯅꯪꯗꯤ ꯀꯞꯀꯅꯨ ꯀꯞꯄ ꯄꯛꯆꯗꯦ ꯑꯩ ꯅꯪꯅ ꯀꯞꯄ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯇꯞꯅ ꯂꯧꯊꯣꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯍꯤꯡꯍꯟꯕꯤꯒꯅꯨ ꯌꯥꯝꯕꯨꯡ ꯆꯠꯄꯤꯔꯣ ꯑꯩꯗꯤ ꯅꯪꯅ ꯇꯧꯁꯤꯟꯅꯕ꯭ꯔꯅ ꯈꯟꯕꯅꯤ ꯑꯁꯦꯡꯕꯩꯁꯨ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯕ ꯖꯥꯠꯅꯤ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯄꯩꯁꯥ ꯄꯥꯏꯔꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯅ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯄꯤꯕ ꯂꯤꯛꯁꯦ ꯑꯩ ꯂꯧꯔꯣꯏ ꯃꯁꯤꯒꯤ ꯆꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯂꯤꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯅꯨꯄꯤꯗꯨ ꯂꯧꯗꯕ ꯇꯧꯗꯦ ꯊꯃꯣꯏꯗꯨꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯒꯤ ꯐꯪꯖꯕ ꯑꯁꯦꯡꯕ ꯃꯔꯜꯅ ꯋꯥꯅ ꯂꯤꯛꯁꯤꯃꯗꯤ ꯅꯨꯡꯁꯤꯅ ꯂꯦꯞꯁꯤꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄ ꯈꯨꯗꯣꯜꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯍꯧꯒꯠꯈ꯭ꯔꯦ ꯃꯥ ꯅꯨꯄꯥꯗꯨꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ ꯅꯨꯄꯥꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯕꯦꯝꯃ ꯅꯨꯄꯤꯗꯨ ꯈꯨꯝꯂꯛꯇꯦ ꯈꯨꯝꯂꯔꯣꯏꯅ ꯈꯜꯂꯕꯣ ꯃꯃꯜ ꯂꯩꯇꯦ ꯈꯪꯉꯤ ꯈꯨꯗꯣꯜꯁꯦ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯝꯂꯤꯕ ꯗꯁꯕꯤꯟꯗꯨꯗ ꯊꯥꯗꯈ꯭ꯔꯤ ꯅꯨꯄꯥꯗꯨ ꯇꯞꯂꯞ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯏ ꯑꯗꯨꯕꯨ ꯍꯩꯅꯗ ꯏꯟꯊꯣꯔꯛꯏ ꯅꯨꯄꯤꯗꯨ ꯃꯊ꯭ꯋꯥꯏ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯉꯤ ꯃꯇꯧꯗꯨ ꯃꯅꯨꯡ ꯀꯟꯕꯤ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯐꯕꯤ ꯁꯥ ꯂꯦꯞꯄꯅꯤ ꯅꯪꯅ ꯍꯩꯅꯗ꯭ꯔꯗꯤ ꯑꯩ ꯀꯣꯜꯂꯣꯏ ꯅꯪꯉꯣꯟꯗ ꯐꯧ ꯊꯦꯡꯂꯛꯂꯣꯏꯒꯦ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯇꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯈꯟꯅꯁꯨ ꯂꯥꯛꯈꯤꯕꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯁꯣꯏꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯅꯪꯕꯨ ꯋꯥꯍꯟꯕꯁꯨ ꯅꯪꯕꯨ ꯀꯞꯍꯟꯕꯁꯨ ꯅꯪꯕꯨ ꯆꯩꯅꯥ ꯄꯤꯕꯁꯨ ꯅꯨꯄꯤꯗꯨ ꯏꯇꯞ ꯇꯞꯅ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯋꯥꯕ ꯍꯩꯇꯦ ꯀꯞꯄꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯇꯝꯗꯨꯅ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯖꯗꯕꯤ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯗꯨꯅ ꯆꯩꯅꯥ ꯄꯤꯒꯗꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯤꯁꯛꯇꯨꯗꯤ ꯅꯠꯇꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯂꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏꯗꯤ ꯊꯨꯒꯥꯏꯔꯔꯣꯏ ꯋꯥꯁꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤꯃꯗꯤ ꯈꯪꯂꯒ ꯆꯠꯀꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯀꯣ ꯑꯩ ꯌꯥꯝꯕꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯕꯤꯗꯦ ꯋꯥꯀꯠꯂꯔꯣꯏ ꯏꯊꯟꯇꯅ ꯂꯥꯟꯈꯤꯕꯅꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯑꯩ ꯀꯅꯥꯝꯇ ꯋꯥꯔꯧꯔꯣꯏ ꯑꯩꯅ ꯀꯅꯥ ꯅꯨꯡꯁꯤꯗꯣꯏꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯑꯎ ꯑꯎꯕ ꯄꯥꯝꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ ꯆꯠꯄꯤꯔꯣ ꯌꯥꯝꯕꯨꯡ ꯉꯥꯏꯈꯣ ꯅꯪ ꯂꯥꯟꯅꯁꯨ ꯂꯧꯈꯤꯅꯨ ꯑꯩ ꯆꯠꯂꯣꯁꯨ ꯆꯠꯈꯤꯒꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯗꯣ ꯃꯗꯨ ꯇꯧꯅꯨ ꯊꯣꯏꯕꯤꯗꯣ ꯄꯥꯕꯨꯡꯆꯥꯒꯤ ꯃꯆꯥꯅꯤ ꯏꯆꯜ ꯅꯨꯄꯤꯅꯤ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯨ ꯊꯥꯖꯒꯗꯕꯁꯨ ꯂꯩꯇ꯭ꯔꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯐꯣꯟ ꯂꯧꯗꯨꯅ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯏ ꯅꯨꯄꯤꯗꯨ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯃꯥ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯅꯝꯊꯥꯛ ꯅꯤꯡꯈ꯭ꯔꯕꯒꯨꯝ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕꯁꯤꯡꯗꯨꯅ ꯅꯨꯄꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ ꯉꯥꯏꯈꯣ ꯕꯦꯝꯃ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯅꯨ ꯌꯥꯝꯕꯣꯛ
Nang aingon da may sa bibi daw kaya waligi. Ay sikrora. Itanda si zakrora. Abema, nang adumay na hay no pati. Ay lalim, ay lalim. Nang buwahan kibagi, nang bukapan kibagi ay lalim. Jangying ni kana tawruba tabak ni. Nang na aduyong na waraw kini hay ba ay nakaludaba ni. Napido tadi, taningdri, jiro liplo matago, mana mention, mamit ushin kri. Nupado wangang lakidri, nupido ki mataw ying tu na lay. Masado kara handok tu na, thari ba stool tu da, mamay lukta tu na, wangang da tumin pami. Ay gimong pamda, laykat po oy nalao. Punchigin nang gimang dalip da na ba? Nang bunong sibab hawri ba tamoy se? Nang bukamban ba? Nung sisaba silip na ba? Lana talaw to na lakpan na trang. Haujik sulaw ko. Ay nang bunong si di nung siroy. Ngango, nachinpi na ngango. Ay dagi. Napitong mamit pang lai. Normal oy na buhot na bada, so do wana holi. Makut ani dusu, tap na thang tharagli. Miray bi pakudol se. Nang ginapam da mamalay dusu. Asukay ba matam se? Nupado kauru bani, ngagtang duda. Ma haugat na, dustbin ki amot padu paglai. Nupito na kudang pakri. Iday thoki bagi lasing mayam su yaw tu na layrami. Sina kay dawin na? Abima, nang kay dawrure. Nupito kumlakti. Nupado'y makuto intori. Nupado, mamitche na ushili. Mapin daba nungay daba na bigtali. Thokro, ay maramdahang ano. Ay nangasi siramlaso, nang tiyan na halon. Mamitutap na panglagto na. Siwa mayam si tana ba niko? Ay nasinjakhiba, tawjakriba mayam siya. Ay gimaram na sikino, ay angaw bo iningde, ay ngaw ningde. Ay nanakshin ba na nangonda, kaya ka daba layrabadi, ay handokige. Adubo nang, adugumba kong thang dudi thangkino. Ay gipunchi sina nangonda minam lamatok ay gipunchi siya. Laikhata na dumagmang kiboy sano. Ay di siba ngay doon hingli ba ni, asiba mi kapangkak ni. Kuding magda. Pumna magdamay ti doon na sulakli. Ang aw bu oiro ba na, kanana so ay giwatabidi, ay buthasabidi. Napido nga sidi, jorol do khoijang laroy lep kramali. Nung sida ba mi gimaramgi, thaway thagadaba napido. Nati ay, nang gimaramgi ay nasigadaba nati. Hayeng ay gimong pamda, laykat balakpiyo. Ibong sakna, ibong ni hay kibaday. Mong pam ani di siya na mga moy ay, madugi taong nalay ti ay. Ay na nagsisava mi di, ay gi pam dagi lakhi ba ngagtani. Ay na okta ba, ay na angaw ba, ay na mirol tong da ba mi oyrang ba na ni. Napido, magi haipam thok pa ni lep lamali. Yambok, nungay nalayo ko. Inam sigalak trabaso, ay lang kuwaraw roy da. Nupado sang sento na, mamit ingangang, kapning ba, penta pa awabo pumbag hang sento na, napido ki makok tapay do na. Ayo, ado de hayo, nang ay nung siya de hayo. Ay gimit siya de ying do na, ay nung siya de hayo. Napido, piranggi pal tingbang am kidri, paukum amati pirai. Nuksidi. Nupado mamit tap na amugtang usilam do na, nakal dalay riba wal do da, makok to hanjin chuzin jay. Mangawri, ma nupi bu thembang am silagdri. Magi uhai amata, nupi sinatabi kidri, thazabi kidri khalakpa mikupta, ma makok chaglakpani. Nupi do khamdi, naning tauro, nang bukhamba ay ki itik na te khalabago. Nupado, nupi do da hanna yinglam da thokri. Nupi do tap na table do da kakali. Nupado halam ladra khanbani. Mapa mamaso, chat tabayada do na chat kibani. Layramba pido, tap na mangaksam da kishin ba hokri. Mapagi mayok daso, mana lep lubang amloy. Lamlan ba amabo, tamoy da hapas so ngamlaroy, tamoy niya jakrabani.